Bobby hoina ngangliba sanaribu waridu laibasu haipet tarabanina sauningmanduna khut thaba horakpani. Sananusu mapagi asau mataududa pakhatpaga kizabaga punsinakiduna mamaidu lukthadun lei laiba sauna. Aina nahan khai yengi yauna yengmani. Bobby, nangna khallimu wakhalsi karino ha? Piklingaidagi tindarakbu maruk mapangni laikai amattadagi ni khanna aina wakhal soithoktana karisu khanna leiraklaga nate nangi simi usichira. Bobby su Sananu ki mapana phurakpaduda khut hanba ngamda kaka laiba phuribudu toklaga matung manau aikoi konthongda liplamlaba natraga sanada ayet bek piramlaba nang aina kaidogi go. Bobby mamai lukthaduna kaka kasigisi aikoi soibade nangna aikoi konthongda hangat handa sat sanari dudi isa nupi lumbagi oire. Hey, aina nganglisi tasil aigi isada kanagumba amatin irang tawba yaroi laikai maseni class manare haidana nangna tawba yararina pangtaw tawbudo tarukan mi masak khangna khar khar thabak taw mina mit nagadaba ahal lairi haibagi usit thawoidan tawribado sengdokpa tam ahal laman masak khangna satla matamdada nangi maikaido afabagi afaba ngakta ngairakani matung sigumba thongdokse hek thogalakpada ai sikanano haiba khanglakani. Haiduna laiba saurab Bobby da yenglamlaga masanupi ki makhut paiduna chatminakre. Sananu wam tangangdi papagi matung inaduna chatminakre. Rosanna Sananu hoi babasidi pura birani ne. Angonda hedoktana engonda phapuraba. Yare mi unajigai naksu sasakro. Aisu salag yare. Anida suma phamduna leithadana mi lakprana yenglamduna chatkre. Somda yum yaurakpaga laibaga masanupigana sanglakpaduda phisa konda phi saramba Sanathoidu prabram kumtharaktuna moiba kaidoba yaurage. Sananu mamaga mapaga ki mamangda ikaina mamai lukthadun lepni laibana. Bobby se aina nahandagi yengeda yengmani mai sidi yam henjilame usittabamsu yaurine mana mayumda halakpadagi tha amadi helamani mana aikoi konthongsida nasanupi lumlumda leirabisi ngasidi aidu huraba pharedana putharamlabani mana usitaba yabro ayama leida aduma ai tawdi khak yaroi. Aina nahana haijadro Bobby se mahong mataw mai tawi haidana Sanana ma lakpa khuding imungdigi mapang thokta makai college ka sata makai leirisia manani isa se magi haktakta leifam sapam amata khangdrabani. Laiba Sananu da yengduna Sana nang su sauraklabani haiba ipanda kaururene. Bobby na mathong marum khangdana lampakhen henba yaba nate isagi da mababa lerisidi kanagumba kanagumbi amtana isagi matu nama sokpa yaroi. Sana imung sanglaga leirona nang mabana ne phanama dum sinsani. Sananu wa majet amta nganglamda imungda sangkre laibana. Bobby se aina signarakpa kuirabani nangna hairakkiba waduda aisu tawaigi yengeda yengmani adubu magi sidi yamni henmale ngasidi phukre khut tharasi phau mana hanba leita thabak taruklabadi ai kanano haiba soiran khanglakani. Tension leiraga kari kana dorido adugi saruk kari tawsigi do khanasi migi paisa tonba tondaba ai getsi phajna khajilage adoidi yumda lumbadi laklaroidana Sanasu college satgamdre tawrisi phajaba wahai natabadina siguma mayamsi khanglaga leingami moina khanaba horaklabanina aisu angama bongda thingba taridana laikai masilga oire mina khangkhraga karino bhaina gidorisi wakhaldo khalurano yari. Sanasu mathwai nungairammaroi mai maramda khana saina thoena matha saramani isado adui saruk ziden ka tanaraga karino tawba yabadu tawsi matam siam hogle pakhang leisabi oibagi nungsibaga phaurakliba gaidunine adubu aigi isa sanadi aina khallaga thamkhrabani siguma irang tawbagi warisi ai kaya yaningde aina yumda leitre haidana moina pangtaw tawba yaba nate. Sauraga tension leinabani yari tokpiro laiba sor asangba bu hundoktaga Nawidi tuition chatkibra ngasidi Sunday ni satri masu yumda imungda kana lerik paribani masu exam kuiramaroi tawrise aise
ꯏꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯀꯨꯞꯅ ꯁꯦꯟꯅꯗ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯒ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯃꯌꯥꯝꯁꯤꯅ ꯋꯥ ꯉꯥꯡꯖꯔꯒꯦꯅ ꯃꯌꯥ ꯀꯥꯊꯣꯛꯅꯗ ꯂꯩꯕꯒ ꯑꯩꯗꯤ ꯃꯊꯥꯁꯤ ꯌꯥꯝ ꯁꯥꯔꯦ꯫ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯃꯣꯏ ꯕꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯁꯤꯕꯣ? ꯃꯣꯏ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯂꯥꯏꯕ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯉꯥꯛꯇ ꯄꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤ ꯃꯁꯤꯡ ꯌꯥꯝꯂꯛꯏ ꯁꯤꯅꯤꯗꯅ꯫ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯁꯨ ꯕꯣꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯩꯀꯥꯏ ꯃꯤ ꯈꯔꯗꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯐꯥꯎ ꯈꯪꯗꯕ ꯃꯈꯩ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯩ꯫ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯗ ꯃꯌꯥꯝꯁꯤꯅ ꯑꯣꯝꯁꯤꯟꯗꯅ ꯋꯥꯊꯤ ꯉꯥꯡꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯣꯏꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯅꯤ ꯈꯔꯁꯨ ꯇꯥꯔꯣꯏ, ꯀꯩꯗꯧꯔꯨꯅꯤ ꯇꯦꯟꯁꯟ ꯂꯩꯅꯕꯅꯤ꯫ ꯅꯪꯒꯤ ꯐꯤꯗꯨ ꯁꯥꯔꯨꯔꯣ ꯌꯥꯔꯦ, ꯑꯩꯁꯨ ꯃꯅꯤꯡꯒꯤ ꯇꯥ ꯇꯣꯃꯥꯟ ꯍꯣꯏꯗꯒꯤ ꯌꯣꯝꯄꯥꯛꯇꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯒꯦ꯫ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯂꯩꯕꯤꯁꯨ ꯇꯥꯔꯤ ꯂꯂꯩꯕꯤ ꯋꯥꯈꯜꯗ꯫ ꯀꯩꯅꯣ ꯗꯥ ꯕꯣꯕꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯁꯤ ꯂꯥꯛꯏꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯔꯝꯃꯦꯗꯅ꯫ ꯑꯁ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤ ꯃꯊꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯊꯥ ꯑꯃ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯆꯦꯒ ꯃꯥꯒꯒꯤ ꯀꯥꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯦꯗꯨ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯂꯂꯩꯕꯤ ꯃꯆꯦꯕꯨ ꯊꯦꯝꯂꯝꯗ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯂꯩꯔꯤꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯐꯣꯟꯗꯅꯤ ꯒ꯭ꯔꯦꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯒ꯭ꯔꯦꯁꯤꯅ ꯁꯅꯥꯅꯨꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ, ꯃꯦꯁꯦꯁ ꯊꯥꯕꯁꯨ ꯍꯜꯂꯛꯇꯦ, ꯅꯠꯇꯦ ꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯖꯥꯠꯂꯣ? ꯅꯪꯕꯨ ꯃꯥꯏ ꯅꯨꯄꯥ ꯃꯨꯜꯂ ꯀꯣꯏꯔꯨꯕ꯭ꯔꯣ? ꯅꯪꯅ ꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ? ꯄꯥꯎ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣꯅꯦ꯫ ꯍꯧꯖꯤꯛꯁꯦ ꯅꯧꯕꯤꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯊꯕꯛ ꯑꯌꯥꯝꯕ ꯇꯧꯕꯅꯦ꯫ ꯀꯣꯂꯦꯖꯁꯨ ꯀꯌꯥ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯍꯦꯅꯔꯤꯒ ꯑꯃꯨꯛ ꯁꯥꯎꯅꯩꯔꯥ ꯅꯠꯇ꯭ꯔꯒ ꯕꯣꯕꯤꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯊꯥ ꯄꯪꯁꯥ ꯁꯥꯕꯗꯨ ꯇꯧꯋꯦ ꯃꯥꯁꯨ꯫ ꯍꯦꯅꯔꯤꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨꯛ ꯐꯖꯅ ꯂꯦꯞꯄꯤꯔꯤꯗꯨꯗ ꯀꯅꯥꯕꯨ ꯀꯤꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯏ ꯕꯣꯕꯤꯗꯨꯁꯨ ꯄꯨꯔꯥ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ꯫ ꯍꯦꯅꯔꯤꯅ ꯕꯣꯕꯤꯒ ꯐꯨꯅꯔꯤꯗꯣ ꯌꯥꯝ ꯐꯔꯝꯅꯤ꯫ ꯅꯪꯅ ꯀꯦꯁ ꯈꯪꯗ ꯇꯧꯔꯤꯅꯤ, ꯑꯩꯅ ꯁꯣꯝꯗ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ꯫ ꯊꯥꯏꯅ ꯁꯅꯥꯅꯨꯒꯤ ꯀ꯭ꯔꯁ ꯑꯃ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯥꯏ ꯀ꯭ꯔꯁꯀꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯕ? ꯃꯁꯛ ꯃꯃꯤꯡ ꯈꯪꯉꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯅꯨꯡꯁꯤꯔꯝꯅꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯁꯨ ꯈꯪꯗꯅ ꯃꯥꯅ ꯉꯥꯏꯔꯒ ꯂꯩꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯦꯅꯔꯤꯒ ꯑꯗꯨꯝ ꯈꯪꯗ ꯌꯥꯕꯁꯤꯗ ꯃꯥꯅ ꯃꯣꯏ ꯀ꯭ꯔꯁꯇꯣ ꯊꯣꯛꯂꯛꯑꯅꯤꯅ ꯍꯦꯅꯔꯤꯒ ꯀꯥꯏꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯔꯕ? ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯍꯟꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗꯁꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯜꯂꯒ ꯍꯦꯅꯔꯤ ꯃꯣꯏꯅꯤ ꯀꯣꯏꯅꯅꯕ ꯍꯣꯠꯅꯩꯗꯅ꯫ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯀꯥꯏꯅꯖꯔꯁꯅꯤꯅ ꯍꯥꯏꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯠꯇꯟꯈꯩ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯀꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯁꯤꯅꯤꯗꯅ꯫ ꯃꯣꯏ ꯑꯅꯤꯗꯣ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯅꯈꯤꯅꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯣ? ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯍꯦꯅꯔꯤꯒꯤ ꯈꯜꯂꯒ ꯅꯝꯗꯅ ꯁꯅꯥꯅꯨꯒ ꯀꯣꯏꯅꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯀꯥꯏꯅꯅꯤꯡꯗꯕ, ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯍꯣꯡꯅꯤꯡꯗꯕ ꯃꯔꯛꯁꯤꯗ ꯕꯣꯕꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯁꯅꯥꯅꯨꯁꯦ ꯃꯊꯥꯗꯤ ꯌꯥꯝ ꯁꯥꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯒꯁꯨ ꯏꯐ ꯐꯖꯗꯕ, ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯕ꯫ ꯍꯦꯅꯔꯤꯒꯤ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯀꯌꯥ ꯐꯪꯂꯝꯃꯔꯣꯏ꯫ ꯃꯔꯛꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯈꯠꯅ ꯆꯩꯅꯕ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯎꯔꯛꯂꯗꯤ ꯕꯣꯕꯤꯅ ꯑꯃꯨꯛ ꯆꯥꯟꯁ ꯂꯧꯈꯤꯗꯣꯏꯅꯤ꯫ ꯑꯁ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯆꯅꯨꯂꯦꯝꯕꯤ꯫ ꯊꯕꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯕ, ꯁꯤ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯤ ꯍꯦꯛꯇ ꯈꯟꯕ꯫ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯂ ꯃꯇꯝꯁꯤꯗꯗꯤ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯌꯣꯟꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯦꯛꯇ ꯃꯥꯟꯅꯔꯝꯗꯕ꯫ ꯁꯅꯥꯅꯨꯅ ꯈꯜꯂꯝꯒꯗꯕ ꯋꯥꯔꯝꯒꯗꯕ ꯄꯥꯝꯂꯝꯂꯣꯏꯗꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯪꯗꯤ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯥꯅꯨ ꯈꯣꯏꯅꯤꯗꯤ ꯀꯣꯂꯦꯖꯀ ꯄꯨꯜꯂꯦ ꯑꯗꯨꯒ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯤꯗꯅꯤ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ꯫ ꯑꯗꯨ ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯅꯕꯅꯤ꯫ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯈꯔ ꯍꯣꯠꯅ ꯇꯥꯔꯦ꯫ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯃꯥꯁꯨ ꯋꯥꯈꯜꯈꯔ ꯌꯥꯡꯖꯅꯤꯗꯅ꯫ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯀꯔꯤ ꯇꯧꯔꯦ ꯀꯥꯏꯗꯨꯁꯨ ꯑꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ꯫ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯃꯔꯛ ꯃꯔꯛ ꯄꯥꯎ ꯐꯥꯎꯅꯔꯤꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯃꯥꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯃꯈꯩ ꯂꯩꯁꯤꯟꯈꯤꯕꯁꯤꯗ ꯀꯃꯥꯏꯅꯕꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯣꯏꯅꯣ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯖꯔꯤꯕꯩ ꯋꯥꯅꯤ꯫
ꯃꯥꯏ ꯃꯔꯝ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ꯫ ꯚꯤꯛꯇꯔꯒꯩꯒꯁꯨ ꯁꯅꯥꯅꯨꯒꯤ ꯍꯥꯛꯇꯛꯇꯅꯦ ꯍꯟꯗꯛꯇꯤ ꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯏ ꯃꯊꯥ ꯍꯥꯏꯕꯨ ꯅꯨꯄꯥꯒ ꯂꯣꯏ ꯀꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯁꯤꯜꯂꯕꯅꯤ ꯌꯦꯡꯉꯨ꯫ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯚꯤꯛꯇꯔ ꯅꯣꯏꯅꯤ ꯆꯪꯂꯒ ꯀꯔꯤꯅꯣ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯨ ꯀꯥꯏꯅꯗꯅꯕ ꯈꯔ ꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏꯁꯨ ꯊꯨꯡꯅꯍꯧꯕ ꯃꯣꯏꯁꯨ ꯀꯥꯏꯅꯗꯅꯕ꯫ ꯚꯤꯛꯇꯔꯒ ꯍꯦꯅꯔꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯍꯦꯅꯔꯤꯅ ꯍꯦꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯐꯕꯁꯨ꯫ ꯚꯤꯛꯇꯔ ꯑꯩꯈꯣꯏꯅꯤꯅ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯍꯟꯁꯦ ꯍꯥꯏꯕꯕꯨ ꯃꯥꯁꯨ ꯁꯪꯗꯦ꯫ ꯃꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯒꯅ ꯕꯣꯕꯤꯗꯣ ꯑꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ꯫ ꯅꯣꯏꯅꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯟꯗ ꯇꯥꯔ ꯂꯩꯕꯗꯧꯅ ꯇꯧꯔꯗꯅ꯫ ꯚꯤꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯁꯨ ꯙꯅꯔꯥꯖꯀꯔ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯏ ꯀꯩꯅꯣ꯫ ꯆꯅꯨ ꯂꯦꯝꯕꯤꯅ "ꯏꯕꯦꯝꯃ, ꯙꯅꯔꯥꯖꯇꯨꯅ ꯍꯦꯟꯅ ꯂꯤꯈꯠꯂꯤ꯫ ꯀꯣꯜ ꯑꯇꯧ ꯈꯨꯗꯤꯡꯒꯤ ꯋꯤꯛꯇꯤꯛꯇꯅ ꯂꯩꯔꯤꯁꯤ꯫ ꯃꯦꯁꯦꯖ ꯊꯥꯕꯒ ꯍꯟꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯃꯌꯨꯝ ꯁꯥꯕ ꯂꯣꯏꯔꯁꯨ ꯄꯣꯠꯆꯩ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯋꯦꯅ ꯀꯣꯂꯦꯖ ꯐꯥꯎ ꯂꯥꯛꯇꯦ꯫ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯚꯤꯛꯇꯔ ꯑꯩꯈꯣꯏꯅꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯀ꯭ꯂꯥꯁ ꯌꯥꯎ ꯂꯩꯔꯦꯗꯅ꯫ ꯀ꯭ꯂꯥꯁꯀ ꯐꯨꯜ ꯌꯥꯎꯗ꯭ꯔꯕꯅꯤ, ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯅꯤꯁꯨ ꯗꯦꯠꯀ ꯆꯠꯂꯒ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯔꯩꯒ ꯑꯔꯣꯏꯕꯤ ꯌꯦꯠꯊꯠꯅꯔꯒ ꯄꯣꯝꯊꯣꯛꯂꯒ ꯍꯜꯂꯛꯄ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯩꯅꯣ꯫ ꯒ꯭ꯔꯦꯁꯤꯗꯨ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯇꯤꯡꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯒ꯭ꯔꯦꯁꯤ ꯅꯣꯛꯄꯗꯨ ꯈꯔ ꯐꯥꯊꯔꯒ "ꯅꯪꯅꯒ ꯇꯧꯔꯝꯗꯣꯏꯁꯦ ꯏꯃꯤꯠꯁꯤꯗ ꯎꯔꯦ ꯏꯕꯦꯝꯃ꯫ ꯅꯪꯃꯛꯀꯤ ꯃꯇꯧꯅꯦ ꯚꯤꯛꯇꯔꯅ ꯃꯔꯣꯜ ꯑꯃ ꯀꯔꯟꯒ ꯇꯥꯖꯕꯒ ꯆꯞ ꯆꯥꯅꯖꯩ ꯅꯣꯏꯅꯤꯁꯦ꯫ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯏꯕꯦꯝꯃ꯫ ꯅꯪꯁꯨ ꯅꯣꯏ ꯍꯦꯔꯣꯗꯨꯒ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ꯫ ꯅꯣꯏꯅꯤꯁꯨ ꯄꯤꯌꯔ ꯁꯦꯝꯕꯗ ꯃꯥ ꯌꯥꯎꯖꯔꯝꯃꯁꯅꯤ." ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯁꯅꯥꯅꯨ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ, ꯑꯩ ꯁꯦꯝꯗꯣꯛꯀꯦ꯫ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯪꯅ ꯄꯥꯎ ꯏ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯕꯃꯈꯩ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯜꯂꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯕ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ?" "ꯗꯗꯥ, ꯑꯩ ꯀꯌꯥ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯋꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ." "ꯅꯪꯅ ꯋꯥꯍꯟꯕ ꯄꯥꯝꯗꯦꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯏ꯫ ꯀꯣꯂꯦꯖꯁꯨ ꯂꯥꯛꯇꯦ, ꯌꯨꯝꯗꯩꯁꯨ ꯃꯄꯥꯟ ꯊꯣꯛꯂꯁꯨ ꯌꯥꯗꯦ꯫ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯂꯩ꯫ ꯅꯠꯇꯦ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯣ?" "ꯑꯩꯗꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯣꯏꯅꯣ? ꯀꯩꯁꯨ ꯂꯩꯇꯦ꯫ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦ, ꯀꯩꯁꯨ ꯋꯥꯔꯧꯗꯦ꯫ ꯑꯩ ꯈꯛꯇꯅ ꯅꯪ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯩꯖꯕ ꯈꯛꯇꯅꯤ." "ꯕꯣꯕꯤꯗꯣ ꯅꯣꯏꯗ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯣ꯫ ꯃꯥꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯑꯦ? ꯀꯩꯗꯧꯔꯛꯀꯦꯕ?" ꯁꯅꯥꯅꯨ ꯇꯞꯅ "ꯕꯣꯕꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯕꯕꯥꯅ ꯈꯪꯈ꯭ꯔꯦ꯫ ꯕꯕꯥꯅ ꯈꯪꯂꯕꯅꯤꯅ ꯕꯕꯥꯁꯨ ꯌꯥꯝ ꯁꯥꯎꯔꯦ꯫ ꯌꯨꯝꯐꯥꯎ ꯐꯦꯟꯁꯤꯡ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ." "ꯐꯔꯦ ꯑꯗꯨꯅ ꯕꯕꯥ ꯈꯪꯂꯕꯅꯤꯅ ꯃꯥꯅ ꯂꯝꯄꯒꯦꯟ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯔꯣꯏꯗꯅ꯫ ꯑꯗꯨꯗ ꯐꯥꯎ ꯏꯀꯥꯏ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯇꯕ ꯐꯥꯎꯕ ꯌꯥꯏ꯫ ꯑꯩꯒꯤ ꯃꯔꯝꯅ ꯈꯠꯅ ꯆꯩꯅꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯀꯅꯥꯝꯇ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ." "ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ?" "ꯍꯧꯖꯤꯛ ꯕꯕꯥꯗꯣ ꯌꯨꯝꯗꯒꯤ ꯄꯥꯛ ꯆꯠꯊꯣꯛꯇ꯭ꯔꯤ꯫ ꯕꯣꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕ꯭ꯔꯥꯅ ꯌꯦꯡ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯕꯕꯥꯅ ꯈꯪꯈ꯭ꯔꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯅꯔꯛꯀꯅꯤ ꯇꯧꯕꯅꯤ." ꯍꯦꯅꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ "ꯑꯩꯈꯣꯏꯅꯤꯅ ꯈꯪꯅꯔꯝꯗ꯭ꯔꯗꯤ ꯃꯊꯥꯁꯦ ꯁꯤ ꯌꯧꯅ ꯁꯥꯔꯝꯃꯣꯏ꯫ ꯅꯪ ꯃꯊꯥ ꯁꯥꯗꯅꯕ ꯑꯩꯈꯣꯏꯅꯤ ꯊꯣꯛꯅꯔꯁꯤꯔꯥ?" ꯁꯅꯥꯅꯨ ꯋꯥ ꯉꯥꯡꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯁꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯀꯞꯅꯤꯡꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯆꯤꯟꯕꯥꯜ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ "ꯆꯍꯤ 2ꯗꯤ ꯐꯥꯖꯤꯜꯂꯛꯏ ꯅꯪ ꯀꯩꯒ ꯈꯪꯅꯔꯛꯏꯁꯦ꯫ ꯋꯥꯅ ꯆꯍꯤ 2-3ꯁꯦ ꯈꯥꯡꯂꯒ ꯈꯥꯏꯅꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯝꯗꯨꯅ ꯅꯁꯥꯅ ꯌꯥꯅꯤꯡꯗ ꯂꯝꯕꯤꯁꯤꯗ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯊꯥ ꯁꯥꯔꯦ꯫ ꯑꯩꯒ ꯄꯥꯎ ꯐꯥꯎꯕ ꯐꯥꯎꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯁꯅꯥꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ, ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯁꯨ ꯈꯪꯕꯨ ꯈꯪꯅꯔꯕꯗꯤ ꯈꯟꯅ ꯀꯣꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯡ ꯄꯨꯕ ꯈꯪꯖꯔꯛꯏ꯫ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯪꯕꯨ ꯋꯥꯍꯜꯂꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨ, ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯗꯨꯒ ꯂꯣꯏꯅꯈꯤꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯁꯥꯎꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯕꯣꯕꯤ ꯍꯩꯅꯗꯅ ꯂꯩꯕ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ." ꯁꯅꯥꯅꯨ ꯇꯞꯅ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ
ꯀꯔꯤꯅꯣ ꯗꯗꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ? ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯉꯥꯡꯉꯨ. ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯏꯁꯦ ꯗꯗꯥꯅ ꯑꯩꯒꯤ ꯀꯩꯝ ꯈꯟꯗ꯭ꯔꯕꯣ? ꯁꯗꯥꯅꯣ, ꯅꯪꯅ ꯋꯥꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯅꯪꯅꯕꯨ ꯄꯦꯟꯖꯒꯅꯤ, ꯅꯪꯅꯕꯨ ꯍꯔꯥꯎꯒꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ. ꯇꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ. ꯑꯩꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯆꯠꯈꯤꯕ ꯉꯝꯅꯤꯌꯦ. ꯁꯗꯥꯅ ꯅꯨꯡꯉꯥꯏꯇꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ. ꯑꯗꯨꯕꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯇꯥꯕ ꯉꯝꯗꯦ. ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯗꯨꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁꯗꯥꯅꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ. ꯍꯦꯅꯔꯤꯁꯨ ꯁꯣꯝꯗ ꯁꯗꯥꯅꯨꯅ ꯀꯞꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ. ꯃꯥ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯁꯗꯥꯅꯨꯕꯨ ꯊꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯤ. ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯗꯅ ꯂꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯦꯅꯔꯤ ꯇꯞꯅ ꯀꯧꯔꯛꯏ. ꯁꯗꯥꯅꯨ, ꯊꯣꯛꯂꯣ ꯀꯞꯄꯅꯨ. ꯑꯩꯒꯤ ꯋꯥꯍꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯁꯤ ꯇꯣꯕ ꯃꯔꯝꯕꯨ ꯄꯤꯅꯤ. ꯁꯗꯥꯅꯨ ꯃꯄꯤꯗꯨ ꯐꯖꯅ ꯇꯩꯊꯣꯛꯂꯒ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯅꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯑꯩ ꯄꯥꯎ ꯐꯖꯅ ꯐꯥꯎꯔꯛꯄ ꯉꯝꯗꯕꯅꯤ. ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯃꯗꯨꯏ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯀꯅꯨ. ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯜꯂꯛꯑꯅꯨ. ꯑꯩ ꯇꯥꯕ ꯉꯝꯗꯦ. ꯅꯀꯣꯛ ꯆꯤꯛꯂꯅꯤ. ꯌꯥꯔꯦ ꯁꯤꯗꯣ. ꯅꯪ ꯆꯅꯨ ꯂꯦꯝꯕꯤꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦꯅ ꯚꯤꯛꯇꯔꯅ ꯍꯥꯏ. ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯆꯅꯨ ꯂꯦꯝꯕꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨ. ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯨꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦ. ꯑꯩ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯀꯅꯥꯝꯇꯒ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯦ. ꯑꯗꯨꯅꯅꯤ. ꯑꯩ ꯍꯌꯦꯡꯗꯣ ꯃꯣꯏꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ. ꯅꯪ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤ. ꯅꯅꯥꯁꯨ ꯌꯨꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯅ ꯆꯠꯇꯕꯒ ꯀꯣꯂꯦꯖꯇ ꯆꯅꯨ ꯂꯦꯝꯕꯤꯒ ꯚꯤꯛꯇꯔꯒ ꯈꯛ ꯀꯥꯔ ꯃꯥꯜꯂꯦ. ꯅꯪꯁꯨ ꯃꯑꯣꯡ ꯌꯦꯡꯂꯒ ꯀꯣꯂꯦꯖꯇꯣ ꯈꯔ ꯀꯥꯅꯕ ꯇꯧ. ꯕꯣꯕꯤꯅ ꯈꯪꯈꯤꯅꯤꯅ ꯁꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯔꯥ ꯂꯩꯔꯤꯕꯤ ꯑꯃꯒꯨꯝ ꯁꯨꯝ ꯁꯨꯛꯆꯤꯟꯅ ꯂꯩꯔꯗꯤ ꯋꯥꯈꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ. ꯍꯣꯏ, ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯨꯝꯒꯦ. ꯗꯗꯥꯁꯨ ꯌꯥꯔꯗꯤ ꯀꯣꯂꯦꯖꯇꯣ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯈꯔ ꯀꯥꯔꯣ. ꯑꯩ ꯁꯣꯏꯗꯅ ꯀꯣꯂꯦꯖ ꯀꯥꯅꯕ ꯇꯧꯒꯦ. ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯗꯧꯅꯤ. ꯅꯪꯁꯨ ꯁꯣꯏꯗꯅ ꯀꯥꯔꯣꯀꯣ. ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯆꯅꯨ ꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯒꯦꯔꯥ ꯃꯦꯁꯦꯖ ꯊꯥꯒꯦꯔꯥ ꯇꯧꯔꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯧꯀꯣ. ꯍꯣꯏ. ꯕꯕꯥꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯅꯤꯅ ꯊꯝꯃꯒꯦ. ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯒꯦ ꯊꯥꯔꯣ. ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛ. ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯀꯣ. ꯐꯔꯦ, ꯊꯝꯃꯦꯀꯣ. ꯃꯦꯁꯦꯖ ꯊꯥꯔꯣ. ꯍꯥꯏꯔꯝꯂꯒ ꯍꯦꯅꯔꯤꯗ ꯀꯣꯜ ꯀꯛꯈ꯭ꯔꯦ. ꯁꯗꯥꯅꯨꯁꯨ ꯉꯁꯤꯗꯤ ꯍꯦꯅꯔꯤꯒ ꯀꯣꯜꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗꯨꯅ ꯋꯥꯈꯜꯗꯨ ꯈꯔ ꯌꯥꯡꯕꯒꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯩ. ꯑꯗꯨꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯉꯣꯟ ꯈꯜꯂꯤ. ꯑꯃꯨꯛꯁꯨ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯍꯦꯅꯔꯤꯗ ꯃꯦꯁꯦꯖ ꯊꯥꯏ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯗꯥꯅꯨ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯅꯤꯁꯤꯗ ꯃꯄꯥꯅ ꯕꯣꯕꯤꯒꯤ ꯃꯔꯝꯗ ꯈꯪꯈꯤꯕꯁꯤꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ. ꯃꯔꯨ ꯑꯣꯏꯅ ꯃꯄꯥꯅ ꯌꯨꯝꯗꯒꯤ ꯄꯥꯛ ꯆꯠꯊꯣꯛꯇꯕꯁꯤꯗ ꯍꯦꯅꯔꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯈꯪꯂꯛꯀꯗ꯭ꯔꯥ ꯈꯜꯂꯛꯄꯒꯤꯅꯤ. ꯒ꯭ꯔꯨꯞ ꯆꯥꯠꯇꯨꯗꯅꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨ ꯃꯦꯁꯦꯖ ꯊꯥꯅꯔꯤ. ꯒ꯭ꯔꯦꯁꯤꯅ, ꯁꯅꯥꯅꯨ, ꯅꯪ ꯅꯍꯥꯟꯈꯩ ꯀꯩꯝ ꯍꯥꯏꯔꯛꯇꯦ. ꯀꯩꯗꯧꯔꯒꯦ ꯅꯪ? ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯐꯣꯟ ꯄꯥꯛ ꯄꯥꯏꯔꯨꯗ꯭ꯔꯦ. ꯆꯅꯨ ꯂꯦꯝꯕꯤꯅ, ꯅꯥꯁꯤꯟꯅꯔꯒ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯒ꯭ꯔꯦꯁꯤꯅ, ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯅꯪꯅ ꯋꯥ ꯍꯦꯛ ꯂꯣꯠꯂꯤ. ꯅꯕꯨꯛꯅꯤꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯅꯊꯟꯇ ꯈꯪꯖꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯇꯥꯟꯅꯁꯤ. ꯅꯊꯟꯇ ꯃꯊꯥ ꯁꯥꯕꯒ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯊꯣꯛꯂꯒ ꯁꯥꯡ ꯃꯊꯥꯒ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ. ꯒ꯭ꯔꯦꯁꯤ, ꯆꯅꯨ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯊꯥ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯊꯥ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯏ. ꯆꯅꯨ ꯂꯦꯝꯕꯤꯅ, ꯃꯦꯔꯤꯅꯥꯒꯤ ꯋꯥꯔꯤꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤ. ꯃꯦꯔꯤꯅꯥꯒ ꯑꯩꯈꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤꯅ ꯃꯥꯏ ꯋꯥꯔꯤ ꯑꯃ ꯀꯟꯐꯥꯔꯝ ꯇꯥꯈ꯭ꯔꯦ. ꯑꯗꯣ ꯕꯣꯕꯤꯗꯣ ꯊꯣꯛꯂꯦ ꯍꯥꯏꯗꯣ ꯅꯪꯉꯣꯟꯗ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯀꯦ? ꯀꯩ ꯇꯧꯔꯛꯀꯦꯕ? ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯦꯅꯔꯤꯒ ꯐꯨꯅꯔꯕꯣ? ꯒ꯭ꯔꯦꯁꯤꯅ, ꯕꯣꯕꯤꯁꯦ ꯋꯥꯈꯜ ꯃꯆꯥ ꯌꯥꯝ ꯈꯜꯂꯦ.
ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯃꯔꯨꯞꯀꯨꯝꯅ ꯌꯥꯝ ꯊꯥꯖꯔꯨꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯃꯥꯕꯨ ꯑꯇꯩ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯆꯣꯡꯁꯤꯟꯗꯅ ꯈꯠꯅꯕ ꯍꯧꯔꯤꯗꯨꯕꯨ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯗꯤ ꯈꯔꯁꯨ ꯂꯦꯝꯊꯣꯛꯄ ꯐꯩ ꯍꯥꯏꯕꯅꯤꯗ꯫ ꯁꯅꯥꯅꯨꯅ ꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯩ ꯁꯦꯡꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯆꯍꯤ ꯑꯃꯃꯨꯛ ꯃꯥ ꯎꯗ꯭ꯔꯤ꯫ ꯃꯥ ꯊꯦꯡꯅꯗ꯭ꯔꯦꯅ ꯍꯔꯥꯎꯔꯨꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯃꯊꯥ ꯁꯥꯔꯝꯃꯅꯤ꯫ ꯑꯩꯁꯨ ꯃꯊꯥꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯁꯥꯔꯤꯁꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯈꯪꯂꯕꯅꯤ ꯑꯩꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯁꯦ꯫ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯗꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯕꯣꯕꯤꯒ ꯊꯦꯡꯅꯗꯕꯤ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ꯫ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯗꯨꯁꯨ ꯃꯣꯏ ꯁꯥꯟꯅꯕ ꯆꯠꯂꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ꯫ ꯑꯗꯣ ꯐꯣꯔꯠꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯣꯝꯗꯩꯅꯣ ꯆꯣꯡꯊꯣꯔꯛꯏ꯫ ꯀꯣꯂꯦꯖꯁꯨ ꯐꯅ ꯀꯨꯏꯔꯝꯃꯅꯤ ꯅꯪꯅ ꯂꯥꯛꯇꯕ꯫ ꯑꯩꯅ ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯏꯗꯦ꯫ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯒ꯭ꯔꯦꯁꯤꯅ ꯕꯣꯕꯤꯗꯨꯅ ꯃꯥꯏ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯒꯦꯗꯦ꯫ ꯃꯤ ꯁꯅꯥꯅꯨꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯈꯔ ꯂꯦꯝꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯃꯥꯅ ꯁꯨꯝ ꯑꯅꯝ ꯀꯜꯂ ꯂꯩꯔꯕꯅꯤꯅ ꯍꯦꯅꯔꯤꯁꯨ ꯁꯥꯎꯔꯦ꯫ ꯁꯥꯎꯔꯕꯅꯤꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯏ꯫ ꯃꯣꯏꯅꯤꯃꯨꯛ ꯐꯨꯅꯔꯛꯂꯕꯅꯤꯅ ꯁꯅꯥꯅꯨꯁꯨ ꯃꯊꯥ ꯁꯥꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯪꯗ꯭ꯔꯦ ꯁꯅꯥꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯐꯅꯕ ꯁꯤꯜꯂꯒ ꯍꯦꯟꯅ ꯐꯠꯇꯅꯕ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯒ꯭ꯔꯦꯁꯤ, ꯆꯅꯨꯂꯦꯝꯕꯤ, ꯑꯩ ꯅꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯥ ꯁꯥꯕꯁꯤꯗ ꯌꯥꯎꯍꯟꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯃꯊꯥ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯈꯣꯏ ꯍꯨꯝ ꯀꯣꯛ ꯄꯨꯟꯁꯤꯟꯅꯔꯒ ꯁꯣꯜꯐ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯔꯦꯗꯅ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯃꯅ ꯑꯃ ꯃꯊꯥ ꯁꯥꯟꯅꯅ ꯂꯩꯔꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯖꯤꯜꯂꯛꯅꯕꯅꯤ꯫ ꯒ꯭ꯔꯦꯁꯤꯅ ꯁꯅꯥꯗꯣ ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪ ꯋꯥ ꯂꯣꯠꯀꯅꯨ꯫ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯛꯎ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯃꯇꯦꯡ ꯄꯥꯡꯅꯤꯗꯅ꯫ ꯕꯣꯕꯤꯅ ꯅꯪꯉꯣꯟꯗ ꯀꯩ ꯇꯧꯔꯒꯦꯕ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥ ꯊꯣꯛꯂꯛꯑꯕꯅꯤꯅ ꯅꯣꯏꯗꯁꯨ ꯂꯥꯛꯑꯝꯒꯅꯤ꯫ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯗꯣ ꯀꯩꯅꯣꯝꯗꯤ ꯁꯣꯏ ꯇꯧꯔꯝꯃꯅꯤ꯫ ꯅꯠꯇꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯑꯒꯦꯕ? ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯕꯣꯕꯤꯗꯣ ꯂꯝꯕꯤꯗ ꯔꯣꯁꯟꯒ ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯕꯥꯗꯣ ꯂꯥꯛꯄꯗꯒꯤ ꯃꯣꯏꯅꯤꯗꯣ ꯄꯨꯂꯞ ꯐꯨꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯕꯣꯕꯤꯅ ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯂꯕꯅꯤꯅ ꯌꯥꯝꯅꯁꯨ ꯁꯥꯎꯔꯤ꯫ ꯒ꯭ꯔꯦꯁꯤꯅ ꯀꯩꯅꯣ ꯕꯕꯥꯅꯁꯨ ꯈꯪꯈ꯭ꯔꯕ ꯍꯥꯏꯁꯦ? ꯆꯅꯨꯂꯦꯝꯕꯤꯅ ꯃꯥꯏ ꯃꯑꯣꯡꯗꯨꯅꯗꯤ ꯑꯗꯨꯝ ꯈꯪꯂꯛ ꯇꯥꯕꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯕꯗꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯃꯥꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯃꯥꯏ ꯃꯑꯣꯡꯗꯣ ꯈꯪ ꯇꯥꯕꯅꯤ꯫ ꯕꯕꯥꯁꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯁꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯌꯨꯝ ꯑꯀꯣꯏꯕꯗꯣ ꯐꯦꯟꯁꯤꯡ ꯇꯧꯁꯤꯜꯂꯤ꯫ ꯒ꯭ꯔꯦꯁꯤꯅ ꯕꯕꯥꯅꯒ ꯈꯔ ꯁꯥꯎꯒꯟꯕꯒ ꯍꯦꯅꯔꯤꯗꯁꯨ ꯑꯃꯨꯛ ꯗꯁꯥ ꯇꯥꯅꯤꯀꯣ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯕꯕꯥꯅ ꯈꯪꯂꯦ ꯀꯥꯏꯅ ꯍꯟꯈ꯭ꯔꯗꯤ ꯐꯩ꯫ ꯅꯠꯇ꯭ꯔꯗꯤ ꯕꯣꯕꯤꯗꯣ ꯁꯣꯏꯗꯅ ꯍꯦꯅꯔꯤ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯍꯦꯟꯖꯤꯟꯅ ꯇꯝꯂꯛꯀꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯂꯤꯁꯦ꯫ ꯕꯣꯕꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕꯒ꯫ ꯕꯕꯥꯅ ꯈꯔꯒ ꯁꯥꯎꯒꯜꯂꯤ꯫ ꯍꯦꯅꯔꯤ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯅꯔꯛꯂꯗꯤ ꯁꯣꯏꯗꯅ ꯂꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯤ꯫ ꯒ꯭ꯔꯦꯁꯤꯅ ꯌꯥꯝ ꯄꯥꯈꯠꯂꯨꯔꯅꯨ ꯅꯪꯁꯨ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯣ ꯅꯣꯏꯗ ꯄꯥꯛꯅ ꯂꯥꯛꯀꯅꯨ ꯍꯥꯏꯀꯣ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯍꯦꯅꯔꯤꯗꯣ ꯍꯥꯟꯅ ꯈꯔ ꯊꯦꯝꯖꯤꯟꯀꯣ꯫ ꯅꯪꯒꯤꯁꯦ ꯁꯨꯝ ꯂꯨꯁꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯁꯅꯥꯅꯣ꯫ ꯒ꯭ꯔꯦꯁꯤ ꯅꯪꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯔꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯣꯏꯅꯤꯗꯤ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇ꯭ꯔꯣ? ꯃꯥꯁꯨ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯅꯕ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯅꯤꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯣꯡꯃꯗ ꯄꯨꯡ 1-2ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯃꯃꯤꯡꯁꯨ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ꯫ ꯂꯩꯐꯝꯗꯨꯁꯨ ꯆꯞ ꯆꯥꯕ ꯍꯥꯏꯔꯣ ꯊꯤꯕꯤꯒꯦꯁꯨ ꯌꯥꯗꯦ꯫ ꯅꯠꯇꯦ ꯒ꯭ꯔꯦꯁꯤ ꯅꯪꯅ ꯀꯣꯏꯔꯤꯗꯣ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤꯀꯣ꯫ ꯑꯁ ꯆꯅꯨꯂꯦꯝꯕꯤ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯩꯅꯁꯨ ꯈꯪꯍꯟꯒꯦ ꯍꯥꯏꯔꯦꯗꯅ꯫ ꯀꯨꯏꯔꯔꯣꯏ ꯆꯍꯤ 2 ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯒ ꯄꯨꯟꯅ ꯎꯅꯕ ꯌꯥꯏ꯫ ꯁꯅꯥꯅꯨꯅ ꯅꯣꯏ ꯑꯅꯤꯗꯤ ꯃꯊꯥ ꯁꯥꯟꯅꯗꯕꯤꯗ ꯅꯣꯏꯅ ꯄꯥꯝꯖꯕ ꯃꯤꯗꯨꯒ ꯑꯗꯨꯝ ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯕ ꯑꯣꯏꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯕꯅꯤ ꯁꯅꯥꯅꯨ꯫ ꯅꯪꯅ ꯃꯊꯥ ꯁꯥꯕ ꯅꯪꯅ ꯋꯥꯕ ꯑꯩꯈꯣꯏꯅ ꯈꯪꯂꯁꯨ ꯀꯩꯁꯨ ꯃꯇꯦꯡ ꯇꯧꯕ ꯉꯝꯗꯦ꯫ ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯁꯅꯥꯅꯨ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ꯫ ꯅꯪꯒꯤꯁꯨ ꯏꯁꯣꯔꯅ ꯑꯐꯕ ꯑꯃ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯄꯦꯟꯖꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯂꯛꯈꯤꯅꯤ꯫
ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯈꯩ ꯄꯥꯡꯒꯦ. ꯅꯪ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯤ ꯇꯧꯒꯅꯨ. ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ, ꯇꯝꯂꯛꯑꯣ. ꯌꯥꯔꯦꯗ, ꯁꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ. ꯄꯨꯟꯅ ꯃꯊꯥ ꯁꯥꯃꯤꯟꯅꯅꯕꯅꯤ. ꯑꯗꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ. ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯀꯣ. ꯁꯅꯥꯅ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯕꯅꯤꯅ ꯆꯅꯨꯂꯦꯝꯕꯤꯒ ꯒ꯭ꯔꯦꯁꯤꯒꯗꯣ ꯒ꯭ꯔꯨꯞ ꯆꯥꯠꯇꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯅꯈ꯭ꯔꯦ. ꯁꯅꯥꯅ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯊꯥ ꯁꯥꯕ ꯇꯥꯕꯅꯤ. ꯂꯥꯡꯂꯦꯟ ꯍꯣꯏꯗꯅꯤ. ꯙꯅꯔꯥꯖꯇꯨ ꯆꯪꯂꯛꯇꯨꯅ ꯂꯂꯩꯕꯤꯒ ꯄꯨꯟꯅ ꯃꯪꯒꯣꯜꯗ ꯋꯥꯔꯤ ꯁꯥꯔꯤ. ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ. ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯦꯡꯉꯨ ꯅꯪ ꯂꯥꯛꯇ꯭ꯔꯤꯁꯤ. ꯎꯅꯕꯁꯨ ꯐꯔꯛ ꯇꯥ ꯂꯩꯔꯦ. ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ, ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ. ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯈꯔ ꯂꯥꯛꯆꯕꯗꯨꯁꯨ 12 ꯀꯥꯔꯦꯅ ꯇꯨꯏꯁꯟ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯄꯒ ꯐꯔꯛ ꯇꯥꯔꯦ. ꯕꯕꯥꯅꯁꯨ ꯍꯟꯗꯛꯇꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯨꯗ ꯂꯥꯛꯇ꯭ꯔꯕ. ꯉꯁꯤꯁꯨ ꯂꯥꯡꯂꯦꯟꯗꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯑꯝꯇ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯆꯦꯜꯂꯛꯏꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝꯒꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦ. ꯃꯅꯤꯡꯂꯣꯝꯗ ꯎꯅꯁꯦ ꯍꯥꯏꯗꯧꯁꯨ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦꯅ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯛꯑꯕ. ꯂꯥꯡꯂꯦꯟ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅꯤꯁꯨ ꯐꯖꯅ ꯄꯥꯎꯗꯤ ꯐꯥꯎꯅꯕ ꯉꯝꯃꯤꯅꯤ. ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ. ꯗꯥ ꯍꯦꯅꯔꯤꯒ ꯑꯩꯈꯣꯏ ꯆꯦꯒꯗꯣ ꯈꯔ ꯁꯥꯎꯅꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯆꯦꯁꯨ ꯀꯣꯂꯦꯖ ꯄꯥꯛ ꯆꯠꯇ꯭ꯔꯦ. ꯌꯨꯝꯗꯩ ꯐꯥꯎꯕ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯕꯅꯤ. ꯁꯥꯎꯕꯨꯗꯤ ꯁꯥꯎꯅꯗꯦꯗ. ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅꯗꯕ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯂꯩꯕꯩꯅꯤ. ꯅꯣꯏ ꯂꯩꯀꯥꯏꯗꯒꯤ ꯕꯣꯕꯤꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯅꯤ ꯃꯔꯨ ꯑꯣꯏꯅ ꯅꯣꯏ ꯆꯦꯒ ꯍꯦꯅꯔꯤꯒꯗ ꯌꯦꯠꯂꯤꯁꯦ. ꯃꯁꯛꯇ ꯌꯧꯔꯒ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ. ꯌꯥꯝ ꯍꯩꯅꯗꯦ. ꯃꯁꯛ ꯏꯇꯥꯛ ꯇꯥꯈꯠꯂꯗꯅ. ꯑꯗꯨꯏ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ. ꯗꯥ ꯕꯣꯕꯤꯗꯣ ꯑꯩꯈꯣꯏ ꯆꯦꯗ ꯉꯥꯎꯖ ꯃꯥꯜꯂꯦ. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯥꯅ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗ ꯂꯨꯝꯃꯒ ꯂꯥꯛꯏꯗꯣ ꯆꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯥꯛꯄꯩ ꯈꯜꯂꯒ ꯂꯣꯏꯔꯦꯅꯦ. ꯕꯕꯥꯅꯁꯨ ꯗꯥ ꯕꯣꯕꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯁꯨ ꯏꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯕꯅꯤ. ꯀꯩꯅꯣ ꯅꯣꯏ ꯕꯥꯁꯨ ꯈꯪꯈ꯭ꯔꯕ ꯍꯥꯏꯁꯦ? ꯈꯪꯈ꯭ꯔꯦꯗꯅ. ꯅꯣꯡꯃ ꯗꯥ ꯕꯣꯕꯤꯅ ꯑꯩꯈꯣꯏ ꯆꯦꯗ ꯙꯞ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯥꯜꯂꯦ. ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥꯁꯨ ꯁꯥꯎꯗꯅ ꯌꯨꯝꯒ ꯂꯣꯏꯅ ꯐꯦꯟꯁꯤꯡ ꯇꯧꯁꯤꯜꯂꯒ ꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯛꯏ. ꯑꯗꯨꯗꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯄꯁꯨ ꯌꯥꯗ ꯂꯥꯡꯂꯦꯟ ꯍꯣꯏꯗꯁꯨ ꯇꯣꯏꯅ ꯂꯥꯛ ꯉꯝꯗ꯭ꯔꯤꯁꯦ. ꯃꯥꯏ ꯕꯣꯕꯤꯗꯨꯁꯨ ꯌꯥꯝ ꯍꯦꯃꯜꯂꯕꯅꯤ. ꯍꯦꯅꯔꯤ ꯃꯈꯣꯏꯅꯤ ꯑꯅꯤꯔꯛꯇꯤ ꯐꯨꯅꯔꯕꯅꯤ. ꯑꯗꯨꯐꯥꯎ ꯃꯤ ꯎꯁꯤꯠꯇꯗꯅ ꯅꯣꯏꯁꯦ ꯃꯇꯨꯡ ꯏꯟꯅꯗꯅ ꯌꯥꯝ ꯇꯧꯔꯝꯕꯅꯤ. ꯃꯥꯅ ꯉꯝꯃꯤꯕꯨ ꯍꯦꯅꯔꯤꯒ ꯑꯩꯈꯣই ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏꯗꯅ ꯁꯟꯗꯣꯛꯄ ꯐꯥꯎ ꯉꯝꯃꯤꯅꯤ. ꯑꯁ ꯃꯗꯨꯏꯀꯥꯟꯗꯣ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒ ꯑꯣꯏꯔꯦ. ꯅꯣꯏꯆꯦꯒꯁꯨ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ. ꯁꯥꯎꯅꯕꯒ ꯄꯩꯅꯕꯒ ꯑꯁ ꯌꯥꯝ ꯊꯤ ꯋꯥꯈꯤꯕꯅꯤ. ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ. ꯈꯪꯗꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯤꯁꯨ ꯅꯠꯇꯦ. ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯃꯑꯣꯡꯗꯣ. ꯑꯩꯗꯤ ꯗꯥ ꯍꯦꯅꯔꯤꯒ ꯈꯠꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯕꯕꯥꯅ ꯗꯥ ꯕꯣꯕꯤꯗ ꯉꯥꯡꯈꯤꯕꯒꯤꯒ ꯗꯥ ꯕꯣꯕꯤꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯅꯤꯡꯗꯕꯒ ꯑꯣꯏꯔꯤꯔꯥꯅ ꯈꯜꯂꯨꯔꯕꯅꯤ. ꯄꯨꯟꯁꯤꯁꯦ ꯇꯝꯕꯗꯤ ꯉꯝꯗꯦ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤꯗꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯗꯣ. ꯀꯅꯥꯅ ꯈꯪꯅꯤ? ꯅꯪꯁꯨ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯐꯪꯈ꯭ꯔꯗꯤ ꯑꯩꯒꯁꯦ ꯀꯥꯎꯊꯣꯛꯂꯝꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯣ? ꯂꯂꯩꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯅ ꯇꯣꯛꯄ ꯀꯣꯏꯈꯤꯕꯒꯤ ꯑꯍꯦꯟꯕ ꯊꯤꯈꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ. ꯂꯂꯩꯕꯤꯒꯤ ꯃꯇꯧꯗꯨꯗ ꯙꯅꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯀꯅꯥꯝꯇꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ. ꯀꯔꯤ ꯍꯥꯏꯅꯤ? ꯌꯥꯝ ꯈꯝꯍꯟꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ. ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯤꯉꯩ ꯇꯧꯒꯗꯕ ꯅꯊꯧ ꯑꯝꯇ ꯇꯧꯍꯧꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯕꯕꯥꯗꯣ ꯌꯨꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯕꯅꯤna ꯄꯥꯎꯗꯣ ꯄꯥꯛꯅ ꯐꯥꯎꯅꯔꯣꯏꯁꯤꯀꯣ. ꯁꯨꯝ ꯆꯦꯛꯁꯤꯜꯂꯛꯄꯗ ꯈꯪꯂꯗꯤ ꯆꯩ ꯆꯥꯕ ꯌꯥꯎꯅꯗꯣꯏꯅꯤ. ꯀꯥꯏꯅꯕ ꯀꯥꯏꯅꯗꯕ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯕꯕꯥ ꯍꯣꯏ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯄꯥꯎ ꯐꯥꯎꯅꯈꯤꯁꯤ. ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯀꯅꯥꯅꯣ ꯂꯣꯏꯅ ꯈꯪꯍꯟꯕ ꯌꯥꯏꯗꯅ. ꯍꯧꯖꯤꯛꯁꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ, ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯒꯗ꯭ꯔꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ. ꯍꯣꯏꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯗ. ꯅꯪꯅ ꯄꯥꯝꯗꯕ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯩꯁꯨ ꯇꯧꯔꯨꯏ. ꯑꯗꯣ ꯄꯥꯎ ꯌꯥꯝ ꯇꯣꯏꯅ ꯐꯥꯎꯅꯗ꯭ꯔꯁꯨ ꯃꯔꯛ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯄꯗ ꯎꯗꯤ ꯎꯅꯁꯤꯀꯣ. ꯍꯥꯏꯅꯔꯤꯉꯩ ꯂꯥꯡꯂꯦꯟꯗꯨ ꯆꯥ ꯀꯞꯇꯨ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ. ꯗꯥ ꯙꯅꯔꯥꯖ
ꯅꯤꯡꯊꯝ ꯊꯥ ꯆꯪꯂꯛꯄꯁꯤꯗ ꯆꯥ ꯑꯣꯏꯅ ꯊꯛꯁꯤ ꯇꯧꯅꯤꯀꯣ? ꯌꯥꯏꯗ, ꯑꯩꯅ ꯕꯣꯔꯥ ꯁꯤꯡꯖꯨ ꯈꯔ ꯂꯩꯔꯛꯄꯅꯤ, ꯁꯤꯒ ꯑꯗꯨꯝ ꯆꯥꯔꯁꯤ ꯌꯥꯔꯦ꯫ ꯍꯣꯇꯦꯜꯗ ꯔꯦꯁꯇꯨꯔꯦꯟꯗ ꯐꯥꯁ ꯐꯨꯗꯇ ꯄꯩꯁꯥ ꯊꯥꯗꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅ ꯐꯩꯗ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯂꯂꯩꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯈꯔꯗꯤ ꯆꯦꯟꯕꯤꯕ ꯇꯥꯔꯦꯅꯦ꯫ ꯂꯥꯡꯂꯦꯟ ꯂꯂꯩꯕꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯒ, ꯑꯗꯨꯏꯗꯤ ꯅꯍꯥꯟꯅ ꯂꯂꯩꯕꯤꯅ ꯋꯥꯅꯣꯝꯈ꯭ꯔꯕꯅꯤ, ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯗ꯫ ꯂꯂꯩꯕꯤꯅ, ꯉꯥꯡꯅ ꯂꯩꯔꯅꯨ ꯌꯥꯔꯦ, ꯁꯠ ꯆꯥꯔꯁꯤ꯫ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥ ꯕꯣꯔꯥ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯂꯩꯕꯤꯁꯨ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯇꯥꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯕꯣꯕꯤꯗꯨ ꯁꯅꯥꯅꯨ ꯍꯣꯏꯗ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯦ, ꯃꯁꯛ ꯃꯁꯥ ꯎꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅꯁꯨ ꯕꯣꯕꯤꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯗ ꯂꯩꯗꯨꯅ ꯁꯪꯂꯛꯄꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯅ ꯁꯅꯥꯅꯨꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯛꯄꯒꯨꯝ ꯀꯣꯂꯦꯖ ꯀꯥꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯍꯦꯅꯔꯤꯒ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯣꯂꯦꯖ ꯂꯦꯞꯂꯤꯉꯩꯗ ꯑꯦꯛꯖꯥꯝꯒꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ, ꯃꯇꯝꯁꯤ ꯈꯪꯍꯧꯗꯦ, ꯍꯦꯛꯇ ꯌꯧ ꯂꯩꯔꯝꯃꯤ꯫ ꯐꯣꯔꯝ ꯐꯤꯜꯑꯞꯇꯤ ꯇꯧꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯍꯞꯇꯥ ꯑꯃꯅꯤ ꯀꯣꯂꯦꯖ ꯀꯥꯔꯒ ꯇꯣꯛꯂꯗꯣꯏ ꯑꯣꯏꯔꯝꯅꯤ, ꯑꯦꯛꯖꯥꯝ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ꯫ ꯑꯩ ꯆꯅꯨꯂꯦꯝꯕꯤꯗꯒꯤ ꯅꯣꯠꯁ ꯈꯔ ꯈꯣꯝꯖꯤꯟꯕ ꯍꯧꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯀꯣꯂꯦꯖꯀ ꯄꯥꯛꯅ ꯀꯥꯗ꯭ꯔꯕꯅꯤꯅ ꯅꯣꯠꯁ ꯀꯝꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯅ ꯀꯣꯂꯦꯖ ꯂꯦꯞꯂꯤꯉꯩꯗ ꯀꯩ ꯁꯥꯔꯤ ꯌꯦꯡꯉꯣꯗꯣ, ꯑꯩꯁꯨ ꯕꯤꯛꯇꯔꯗꯒꯤ ꯇꯧꯔꯒ ꯑꯋꯥꯠꯄ ꯂꯧꯔꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪ ꯊꯤꯜꯂꯝꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯤꯌꯦ, ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯁꯤ ꯌꯥꯔꯦ, ꯕꯕꯥꯅ ꯈꯪꯂꯒ ꯋꯥ ꯊꯣꯛꯅꯅꯕ ꯑꯃꯨꯛ꯫ ꯕꯕꯥ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯗꯣ ꯍꯜꯂꯛꯑꯃꯗ꯭ꯔꯥ ꯍꯥꯏꯁꯦ? ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯀꯤꯗ ꯀꯤ ꯇꯧꯔꯤꯕ꯫ ꯃꯤ ꯕꯤꯛꯇꯔ ꯑꯣꯏꯗꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯄꯔꯃꯤꯅꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯈ꯭ꯔꯕꯅꯤ, ꯑꯩꯁꯨ ꯑꯝꯇꯪ ꯑꯣꯏꯖꯒꯦꯕꯨ ꯌꯥꯗꯦꯅꯤ ꯅꯪꯅ꯫ ꯑꯗꯣ ꯅꯊꯟꯇꯗꯤ ꯍꯟꯈꯤꯅꯣ, ꯑꯩ ꯆꯅꯨꯂꯦꯝꯕꯤꯗꯨ ꯐꯖꯅ ꯍꯥꯏꯅꯒꯦ, ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯅꯊꯟ ꯆꯠꯈ꯭ꯔꯒ ꯃꯤꯅ ꯑꯃꯨꯛ ꯂꯝꯕꯤꯗꯒꯤ ꯐꯥꯕꯤꯈ꯭ꯔꯗꯤ ꯋꯥꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯦꯕ꯫ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯅꯥ ꯀꯤꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ, ꯊꯦꯡꯅꯅꯤꯡꯕ ꯊꯦꯡꯅꯔꯁꯅꯨ, ꯂꯣꯏꯅ ꯃꯥꯌꯣꯛꯅꯔꯒꯦꯅ ꯈꯜꯂꯛꯑꯕꯅꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯀꯞꯅꯁꯨ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯕꯗꯨꯗꯤ ꯑꯗꯨꯝ ꯊꯨꯡꯅꯗꯧꯅꯦꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏꯗꯤ ꯂꯥꯛꯑꯣ, ꯑꯩ ꯊꯤꯜꯂꯝꯃꯒꯦ, ꯑꯗꯨꯒ ꯆꯠꯈ꯭ꯔꯒꯦꯕ꯫ ꯁꯤꯁꯨ ꯀꯤꯌꯦꯅ ꯍꯥꯏꯔꯛꯑꯅꯨꯀꯣ, ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅꯤ ꯎꯅꯗꯕ? ꯁꯅꯥꯅꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯍꯣꯏ ꯌꯥꯔꯦ, ꯈꯣꯡꯅꯥꯡꯈꯣꯡ ꯅꯠꯇꯕꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ꯫ ꯁꯨꯝ ꯕꯕꯥ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ, ꯑꯗꯣ ꯆꯅꯨꯂꯦꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯥꯏꯗꯤ ꯕꯤꯛꯇꯔ ꯂꯩꯔꯤꯁꯤꯗꯤ, ꯕꯤꯛꯇꯔ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯃꯊꯟ ꯂꯥꯛꯆꯗꯣꯏꯅꯣ? ꯉꯥꯡꯅꯔꯤꯉꯩ ꯕꯤꯛꯇꯔꯒ ꯆꯅꯨꯂꯦꯝꯕꯤꯒꯁꯨ ꯊꯣꯛꯂꯛꯏ꯫ ꯕꯤꯛꯇꯔꯅ, ꯅꯣꯏꯅꯤꯗꯤ ꯀ꯭ꯂꯥꯁꯀ ꯑꯝꯇ ꯌꯥꯎꯗꯈꯩ ꯀꯥꯏ ꯌꯧꯔꯒꯦ? ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯦꯅ ꯀꯣꯜꯒ ꯑꯝꯇ ꯄꯥꯏꯅꯔꯛꯇꯕꯅꯤ ꯅꯍꯥ꯫ ꯕꯤꯛꯇꯔꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨ ꯕꯦꯛꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁ, ꯑꯩꯗꯤ ꯉꯁꯥꯏ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯕꯗꯨꯗ ꯁꯥꯏꯂꯦꯟ ꯊꯝꯂꯝꯕꯅꯤ, ꯀꯥꯎꯔꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ, ꯃꯍꯥꯟꯖꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯀꯅꯥꯅꯕꯨ ꯐꯣꯟ ꯁꯥꯏꯂꯦꯟ ꯊꯝꯕꯒꯤ ꯋꯥꯈꯜ ꯈꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯨꯝꯕꯒ ꯆꯠꯃꯤꯟꯅꯔꯝꯃꯣ, ꯐꯣꯟꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯥꯏꯔ ꯂꯩꯔꯗꯧꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯍꯦꯅꯔꯤꯁꯨ ꯁꯅꯥꯅꯨꯗ ꯌꯦꯡꯂꯒ, ꯐꯣꯟꯒꯗꯣ ꯈꯔ ꯆꯦꯛ ꯇꯧ, ꯅꯠꯇ꯭ꯔꯗꯤ ꯃꯤꯁꯤꯡꯁꯦ ꯋꯥꯍꯩ ꯑꯃ ꯉꯥꯡꯅꯔꯛꯀꯗꯧꯔꯤ꯫ ꯃꯁꯥꯒꯤ ꯎꯗꯕ ꯃꯤꯒꯤꯅ ꯑꯁꯣꯏꯕ ꯎꯔꯒ ꯅꯣꯛꯄ ꯃꯤ ꯌꯥꯝ ꯂꯩꯀꯣ꯫ ꯕꯤꯛꯇꯔꯅ, ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ, ꯌꯥꯔꯦ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯁꯥꯅ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯕꯅꯤꯅ ꯃꯔꯣꯜ ꯊꯣꯛꯂꯛꯑꯦ꯫ ꯁꯅꯥꯅꯨꯅ, ꯑꯗꯣ ꯙꯅꯔꯥꯖꯇꯤ ꯎꯗꯦ, ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯕꯤꯛꯇꯔꯅ, ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯨꯝꯂꯤꯕ꯭ꯔꯥ ꯀꯩꯅꯣ, ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯕꯤꯔꯛꯄ ꯖꯥꯠ ꯅꯠꯇꯦ꯫ ꯉꯔꯥꯡꯗꯤ ꯀꯣꯜ ꯇꯧꯔꯝꯕꯅꯤ, ꯑꯦꯛꯖꯥꯝ ꯀꯔꯝ ꯀꯥꯟꯗꯅꯣꯅ, ꯍꯌꯦꯡꯗꯤ ꯂꯥꯛꯄ ꯌꯥꯏ꯫ ꯅꯣꯏꯁꯨ ꯍꯌꯦꯡ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯇꯣꯏꯅꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ, ꯙꯅꯔꯥꯖꯄꯨ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯅꯦ? ꯍꯦꯅꯔꯤꯅ, ꯅꯨꯄꯤ ꯀꯣꯏꯕ ꯃꯃꯥꯟꯅꯕꯅꯤ ꯊꯦꯡꯅꯕꯗꯩ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯈꯤꯗ꯭ꯔꯦ, ꯑꯗꯣ ꯈꯪꯗꯦ, ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯨꯝꯂꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎꯒ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯕꯤꯛꯇꯔꯅ, ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯒꯦ ꯈꯜꯂꯒ ꯍꯦꯛꯇ ꯌꯥꯗꯕ, ꯈꯪꯗꯦ, ꯙꯅꯔꯥꯖꯁꯤ ꯅꯨꯄꯤ ꯐꯪꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯛꯇꯥꯗꯨꯒ ꯅꯨꯄꯤ ꯁꯦꯝꯕꯤꯅꯤ ꯀꯥꯏꯅ, ꯆꯅꯨꯂꯦꯝꯕꯤꯁꯤ ꯍꯥꯟꯅ ꯐꯖꯅ ꯁꯦꯟꯅꯈꯣ꯫ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯝꯗꯧꯗꯨꯗꯒꯤ ꯀꯟꯕꯤꯔꯛꯂꯒ ꯃꯤꯒꯤ ꯁꯦꯝꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ, ꯅꯨꯄꯤ ꯀꯥꯏꯅꯖꯅꯤꯀꯣ꯫ ꯁꯅꯥꯅꯨꯅ, ꯐꯥꯒꯤꯗꯨ ꯀꯣꯟꯅ ꯇꯧꯔꯣ, ꯆꯠꯂꯁꯤ ꯊꯦꯡꯉꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ, ꯑꯁꯦꯡꯕ ꯐꯥꯒꯤ ꯇꯧꯔ ꯆꯠꯂꯁꯤ ꯊꯦꯡꯉꯦꯀꯣ꯫ ꯍꯦꯅꯔꯤꯅ, ꯊꯕꯛ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤꯅ ꯎꯅꯕ ꯁꯪꯗꯦꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯩ ꯋꯥꯅꯤꯗ, ꯍꯥꯏꯕꯩ ꯋꯥꯅꯤ, ꯕꯤꯛꯇꯔꯁꯨ ꯌꯨꯝ ꯌꯧꯕꯒ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯔꯔꯣꯏ, ꯐꯣꯟ ꯇꯧꯕꯒ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯕꯅꯤ꯫
ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅ ꯉꯥꯡꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯀꯣ ꯌꯥꯔꯦ ꯅꯒꯨꯜ ꯈꯪꯉꯦ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯆꯦꯟꯕꯒ ꯉꯝꯈꯤꯔꯣꯏꯀꯣ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯒꯥꯔꯤ ꯑꯅꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯁꯅꯥꯅꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯅꯔꯤꯅ ꯒꯥꯔꯤꯗꯨ ꯃꯦꯟ ꯔꯣꯗꯇꯨꯒꯤ ꯃꯇꯥꯏꯗ ꯈꯥꯝꯂꯛꯏ ꯁꯅꯥꯅꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯣ ꯆꯪꯉꯒꯦꯀꯣ ꯐꯖꯅ ꯆꯪꯉꯣꯀꯣ ꯍꯣꯏ ꯁꯅꯥꯅꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯍꯦꯅꯔꯤꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯍꯧꯔꯤ ꯉꯁꯤꯗꯤ ꯁꯅꯥꯅꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯇꯨꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯒ ꯂꯥꯏꯕꯗꯨ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯄꯤꯁꯨꯝ ꯑꯅꯤꯃꯛ ꯁꯨꯛꯆꯤꯟꯅꯗꯨꯅ ꯅꯪ ꯊꯤꯜꯂꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯔꯥ ꯍꯦꯅꯔꯤ ꯍꯥꯏꯔꯤꯁꯦ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯩꯅ ꯆꯤꯡꯈ꯭ꯔꯕꯒꯨꯝ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯅꯣꯡꯃ ꯂꯥꯏꯕꯅ ꯁꯥꯎꯅ ꯕꯣꯕꯤꯒ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒ ꯐꯨꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯣꯕꯤꯗꯨ ꯃꯁꯛ ꯃꯁꯥ ꯎꯈꯤꯗ꯭ꯔꯤ ꯈꯟꯅ ꯂꯥꯏꯕꯁꯨ ꯊꯕꯛ ꯆꯠꯄ ꯐꯖꯅ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯕꯣꯕꯤꯗꯨ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯆꯦꯞꯊ ꯆꯣꯡꯈꯠꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯂꯥꯏꯕ ꯕꯣꯕꯤꯒꯤ ꯃꯉꯛꯁꯝꯒꯤ ꯐꯨꯔꯤꯠꯇꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯍꯥꯏꯗꯨꯅ ꯂꯥꯏꯕ ꯁꯥꯎꯅ ꯍꯟꯖꯤꯟ ꯕꯣꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯕꯣꯕꯤꯗꯨ ꯃꯁꯥꯒꯤ ꯁꯥꯟꯅꯕ ꯈꯔ ꯍꯩꯕꯅꯤꯅ ꯁꯔꯤꯠ ꯁꯔꯥꯛ ꯈꯔ ꯇꯧꯗꯨꯅ ꯂꯥꯏꯕꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯂꯥꯏꯕ ꯁꯥꯎꯅ ꯕꯣꯕꯤꯗ ꯌꯦꯡꯗꯨꯅ ꯍꯟꯖꯤꯟ ꯉꯥꯡꯗꯅ ꯐꯨ ꯆꯩꯗꯅ ꯇꯧꯔꯗꯨꯗ ꯃꯤ ꯎꯁꯤꯠꯇꯗꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯂꯤꯕꯅꯤꯅꯦ ꯍꯥ ꯀꯀꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯀꯀꯥꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯀꯔꯤ ꯂꯥꯟꯅ ꯈꯟꯕ ꯍꯥꯏꯗꯤ ꯀꯔꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤ ꯃꯇꯤꯛ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦꯅꯦ ꯅꯠꯇꯦ ꯅꯪꯅ ꯁꯤꯗ ꯇꯣꯏꯅ ꯁꯅꯥ ꯂꯨꯝꯕ ꯂꯥꯛꯂꯤꯕꯗꯨ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯣ ꯅꯣꯡꯃꯥꯡꯈꯥ ꯈꯔ ꯊꯤꯕ ꯂꯥꯛ ꯂꯩꯄꯨꯡ ꯈꯥꯡ ꯈꯔ ꯍꯦꯛꯄ ꯂꯥꯛ ꯇꯧꯁꯤꯟꯅꯔꯒ ꯀꯣꯟꯊꯣꯡꯁꯤꯗ ꯆꯦꯞꯊꯗꯅ ꯏꯃꯨꯡꯗ ꯌꯦꯡꯕꯒꯤ ꯀꯔꯤ ꯑꯥꯔꯊꯅꯣ ꯕꯣꯕꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯀꯥ ꯑꯩ ꯑꯗꯨꯝꯅ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯁꯥꯟꯅꯕ ꯆꯠꯄꯁꯦ ꯈꯔ ꯇꯣꯏꯗꯨꯅ ꯁꯅꯥꯅꯨꯗ ꯅꯣꯠ ꯁꯪꯕ ꯂꯥꯛꯄꯅꯤ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯀꯟꯗꯕꯗꯨꯗ ꯅꯪꯅ ꯅꯆꯤꯟ ꯊꯤꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯑꯣꯏꯕ ꯌꯥꯏ ꯌꯥꯗꯦ ꯈꯪꯗꯅ ꯇꯧꯕ ꯌꯥꯔꯅꯤ ꯄꯪꯇꯧ ꯇꯧꯔꯛꯀꯅꯨ ꯅꯪꯒ ꯑꯩꯒꯁꯦ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅ ꯍꯥꯜꯂꯤ ꯈꯪꯂꯕ꯭ꯔꯣ ꯑꯁꯦꯡꯕ ꯆꯨꯝꯕ ꯈꯪꯂꯕꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯨꯛ ꯂꯣꯠꯂꯗꯅ ꯏꯕꯣ ꯅꯪ ꯅꯅꯝꯗꯨ ꯇꯠꯄ ꯃꯈꯩ ꯐꯨꯊꯔꯗꯤ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯤꯗꯣ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯔꯒ ꯅꯃꯥꯟꯅꯕꯤꯕꯨ ꯂꯨꯝꯅꯤꯅ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯅꯪ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯏꯆꯥ ꯁꯅꯥꯗꯤ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯧꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯃꯥꯅ ꯊꯨꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯁꯅꯥꯅꯨꯅ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯕꯗꯅ ꯀꯩꯁꯨ ꯍꯥꯏꯗꯕ ꯑꯗꯨꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯛꯄ ꯑꯩꯕꯨꯅ ꯂꯩꯀꯥꯏ ꯃꯁꯦꯜ ꯍꯥꯏꯕꯗꯨꯗꯤ ꯐꯖꯃꯟꯗꯦ ꯂꯥꯏꯕ ꯉꯛꯅ ꯀꯔꯤ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯒꯤ ꯁꯅꯥꯅꯨ ꯃꯣꯏꯅꯤ ꯈꯪꯅꯕ ꯆꯍꯤ 2-3 ꯍꯦꯜꯂꯝꯃꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯂꯥꯛꯂꯒ ꯅꯝꯐꯨ ꯍꯥꯐꯨꯗ ꯀꯣꯏꯔꯤ ꯑꯗꯨꯒ ꯁꯅꯥꯅꯨꯅ ꯂꯣꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯒ ꯎꯅꯕꯗꯤ ꯀꯀꯥꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯂꯥꯏꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯀꯔꯤ ꯅꯨꯄꯥꯗꯨꯒ ꯐꯩ ꯑꯩ ꯑꯁꯦꯡꯕ ꯈꯪꯗꯣꯛꯀꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯦꯅꯔꯤ ꯀꯧꯕꯅꯤ ꯃꯃꯤꯡꯁꯤꯈꯛ ꯍꯥꯏꯕꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯤ ꯊꯥꯖꯗ꯭ꯔꯒ ꯀꯀꯥꯁꯨ ꯁꯅꯥꯅꯨꯅ ꯆꯠꯄꯗ ꯁꯤꯅꯨ ꯁꯤꯗꯁꯨ ꯁꯅꯥꯅꯨꯅ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯅꯤ ꯂꯥꯏꯕꯗꯨ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯉꯩ ꯕꯣꯕꯤꯗꯨ ꯃꯆꯤꯟꯕꯥꯜ ꯆꯤꯡꯈꯠꯂꯞ ꯇꯧꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯕꯁꯨ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯈꯪꯒꯦ ꯈꯟꯗꯅ ꯁꯅꯥꯅꯨꯅ ꯀꯣꯂꯦꯖ ꯊꯣꯛꯈꯤꯕꯒ ꯀꯅꯥꯒ ꯎꯅꯩ ꯀꯅꯥꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯅ ꯁꯦꯟꯅꯩ ꯑꯗꯨꯕꯨ ꯆꯠꯈꯤꯕꯗꯗꯤ ꯀꯅꯥꯒꯨꯝꯕ ꯊꯦꯡꯅꯕ ꯎꯗꯕꯗꯨꯗ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯂꯥꯍꯧꯕ ꯑꯃꯗꯤ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯗꯨ ꯂꯥꯏꯕ ꯃꯃꯤꯠ ꯃꯛꯅ ꯎꯍꯧꯔꯦ
ꯂꯥꯏꯕ ꯁꯥꯎꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯁꯅꯥꯅꯨꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯅꯉꯣꯟꯗ ꯑꯩꯅ ꯀꯌꯥꯔꯛ ꯅꯃꯥꯒ ꯑꯩꯈꯣꯏꯅꯤꯅ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯈꯨꯅꯕ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯅꯕ ꯅꯪꯅ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯐꯨꯊꯔꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯉꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯅ ꯖꯤꯇꯦꯟꯒ ꯑꯅꯤꯇꯥꯒꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯁꯅꯥꯊꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥꯊꯣꯏꯁꯨ ꯆꯩ ꯐꯅꯌꯥꯝꯗꯤ ꯆꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯆꯩꯊꯦꯡ ꯐꯪꯈ꯭ꯔꯦ꯫ ꯇꯥꯟ ꯆꯥꯅꯅ ꯖꯤꯇꯦꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯈꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯇꯥꯁꯨ ꯄ꯭ꯔꯞ ꯁꯅꯥꯅꯨꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯅꯣ ꯇꯥꯃꯣ ꯇꯧꯔꯤꯁꯤꯕꯣ? ꯐꯖꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯁꯤꯗ? ꯑꯩꯅ ꯈꯟꯕꯒ ꯃꯥꯅ ꯇꯧꯔꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩꯅꯦ꯫ ꯑꯩꯅ ꯈꯖꯤꯛꯇꯪ ꯌꯦꯡꯁꯤꯜꯍꯧꯗꯕꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ꯫ ꯀꯟꯅꯗꯦ, ꯃꯥ ꯀꯣꯂꯦꯖꯀ ꯆꯠꯍꯜꯂꯔꯣꯏ꯫ ꯃꯃꯥ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯐꯣꯟꯗꯣ ꯂꯧꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯒ꯭ꯌꯥꯟ ꯇꯥꯗꯕ, ꯋꯥꯈꯜ ꯇꯥꯗꯕ ꯃꯥꯗꯤꯅꯦ ꯐꯨꯔꯒ ꯐꯗꯧꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯅꯕ ꯐꯨꯅ ꯆꯩꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯅꯨꯄꯥ ꯀꯣꯏꯕꯨ ꯀꯩꯗꯧꯒꯦ? ꯀꯣꯏꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ꯫ ꯅꯪꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪꯁꯨ ꯅꯇꯩ ꯆꯥꯔꯣꯏ꯫ ꯅꯨꯃꯤꯠꯇꯨꯃ ꯖꯤꯇꯦꯟꯅ ꯃꯌꯥꯝꯕ ꯂꯥꯏꯕ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯒ ꯑꯅꯤꯇꯥꯒꯅ ꯁꯅꯥꯅꯨꯕꯨ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎ ꯁꯅꯥꯅꯨꯗꯨ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯍꯟꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯁꯅꯥꯊꯣꯏꯒ ꯂꯥꯏꯕꯒꯅ ꯁꯦꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯁꯨ ꯀꯞꯅ ꯀꯞꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯂꯩ꯫ ꯁꯅꯥꯊꯣꯏ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯁꯅꯥ, ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯀꯞꯇꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯃꯥꯅ ꯐꯅꯌꯥꯝꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ꯫ ꯏꯃꯥꯅ ꯋꯥ ꯈꯖꯤꯛꯇꯪ ꯉꯥꯡꯕꯗ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯅꯥꯅꯨ ꯃꯈꯣꯡ ꯇꯥꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯃꯃꯥ, ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯩ ꯃꯍꯥꯛ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯃꯗꯨꯏ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯪꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ꯫ ꯁꯅꯥꯅꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯟꯗꯅꯤ ꯁꯅꯥꯌꯥꯏꯃ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜꯗꯣ ꯍꯥꯏꯗꯣꯛꯄꯒ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ꯫ ꯅꯪꯅ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯩꯊꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯅ ꯑꯩ ꯊꯕꯛꯇꯣ ꯇ꯭ꯔꯥꯏ ꯑꯃꯇꯪꯒ ꯇꯧꯈꯤꯒꯦ ꯕꯕꯥ꯫ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯔꯤ꯫ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯑꯩꯕꯨ ꯀꯩꯗꯧꯔ ꯂꯩꯌꯣ ꯍꯥꯏꯅꯣ? ꯃꯐꯝꯗꯨꯗ ꯆꯍꯤ 6-7 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯔꯦ, ꯃꯥꯁꯇꯔꯁꯨ ꯂꯣꯏꯔꯦ, ꯊꯕꯛꯅ ꯑꯣꯏꯗ꯭ꯔꯦꯗꯅ꯫ ꯃꯥꯁꯇꯔ ꯂꯣꯏꯈꯤꯕ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯕꯕꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯩꯁꯨ ꯁꯣꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯔꯤꯗꯅ꯫ ꯏꯂꯦꯛꯁꯟꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯅꯪꯁꯨ ꯂꯩꯔꯒ ꯚꯣꯠꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟ ꯌꯥꯏꯗꯅ꯫ ꯁꯤꯗꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯣꯠꯅꯔꯒ ꯊꯕꯛ ꯑꯃ ꯌꯦꯡꯍꯧꯅꯕ ꯇꯧꯁꯤ꯫ ꯆꯪꯈꯣꯟꯕꯅ ꯆꯍꯤ 1-2ꯗ ꯊꯕꯛ ꯍꯦꯛꯇ ꯐꯪꯅꯤꯁꯨ ꯅꯠꯇꯦ ꯕꯕꯥ, ꯃꯗꯨ ꯑꯣꯏꯔꯣꯏ꯫ ꯑꯩ ꯁꯤꯗ ꯆꯍꯤ 2 ꯈꯛꯇꯒ ꯂꯩꯔꯛꯈꯤꯒꯦ꯫ ꯃꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦ꯫ ꯆꯍꯤ 2 ꯉꯥꯏꯕꯗꯨꯗ ꯃꯥꯡꯖꯗꯧꯔꯤꯁꯦ ꯅꯪꯅꯤ ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯃꯐꯝꯗꯨꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗ ꯆꯨꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯅꯦ꯫ ꯅꯪꯅ ꯁꯤꯗ ꯀꯔꯤꯒꯤ ꯊꯣꯛꯅꯤꯡꯗꯦ, ꯀꯔꯤꯒꯤ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯆꯥꯅꯤ꯫ ꯁꯤꯗ ꯈꯪꯅꯕ ꯏꯃꯥꯟꯅꯕꯁꯨ ꯂꯩꯔꯤꯅꯤ꯫ ꯆꯍꯤ 1-2ꯒꯤ ꯃꯇꯝ ꯈꯔꯇꯪ ꯄꯤꯕꯗ ꯕꯕꯥꯗ ꯀꯩꯁꯨ ꯀꯥꯏꯒꯗꯕ ꯅꯠꯇꯦꯗꯅ꯫ ꯆꯍꯤ 2ꯗꯨꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯆꯍꯤ 1.5ꯒꯤ ꯃꯇꯝ ꯊꯥꯒꯦ꯫ ꯃꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯣ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯇꯧꯔꯒꯦꯀꯣ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯅꯔꯁꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯃꯗꯨꯐꯥꯎꯗ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯅꯗꯤ ꯍꯟꯗꯛ ꯊꯣꯛꯂꯛꯂꯒ ꯁꯤꯗ ꯀꯦꯟꯗꯤꯗꯦꯠꯇ ꯇꯧꯔꯒ ꯍꯥꯏꯅꯔꯒ ꯊꯕꯛ ꯑꯃ ꯇꯧꯍꯧꯅꯕ ꯈꯟꯕꯅꯤ꯫ ꯃꯆꯥꯁꯨ ꯀꯣꯂꯦꯖ ꯂꯣꯏꯗꯧꯕ ꯆꯍꯤ 1 ꯉꯥꯏꯁꯤꯜꯂꯛꯏ꯫ ꯃꯥꯒꯤꯁꯨ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯌꯦꯡꯗ ꯌꯥꯔꯣꯏ꯫ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯂꯤꯉꯩꯁꯤꯗ ꯅꯣꯏꯒꯤ ꯊꯕꯛ ꯑꯃꯃꯝꯇ ꯇꯧꯍꯧꯅꯕ ꯀꯟꯅ ꯆꯦꯜꯂꯤꯕꯅꯤꯅꯦ꯫ ꯇꯥꯟꯅꯔꯒ ꯊꯕꯛ ꯍꯦꯛꯇ ꯐꯪꯂꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯍꯣꯠꯅꯔꯒ ꯇꯧ ꯇꯥꯔꯦꯗꯅ꯫
ꯃꯥꯁꯇꯔ ꯇꯧꯅ ꯇꯧꯅ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯁꯤꯡꯗꯨꯁꯨ ꯈꯜꯂꯒ ꯏꯟꯇꯔꯚ꯭ꯌꯨꯗꯤ ꯍꯦꯛꯇ ꯂꯩꯍꯧꯏ ꯕꯤꯖꯤꯅꯦꯁ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯃꯥꯏ ꯁꯨꯝꯊꯣꯛꯀꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦ ꯅꯪ ꯃꯨꯝꯕꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯊꯥ 3-4 ꯂꯩꯔꯒ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯗꯨꯕꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕ꯭ꯔꯣ ꯃꯗꯨꯃꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯇꯩꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯕꯅꯤ ꯊꯥ ꯑꯃꯒꯨꯝꯕ ꯂꯩꯔꯗꯤ ꯍꯥꯏꯗꯣꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯦꯛꯖꯥꯝꯒꯤ ꯇꯦꯛꯅꯤꯛꯇꯣ ꯈꯪꯅꯕ ꯍꯣꯠꯅꯧ ꯑꯦꯛꯖꯥꯝ ꯄꯪꯊꯥ ꯊꯥꯖꯤꯜꯂꯒ ꯈꯟꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯈꯜꯂꯛꯀꯅꯤ ꯇꯧꯕꯗꯨꯗꯤ ꯌꯥꯔꯣꯏ ꯅꯁꯥꯅꯁꯨ ꯈꯔ ꯍꯣꯠꯅꯧ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯃꯆꯥ ꯍꯣꯏꯗꯤ ꯑꯦꯛꯖꯥꯝ ꯇꯧꯈ꯭ꯔꯕꯣ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯤ ꯂꯣꯏꯔꯅꯤꯗ ꯏꯈꯠꯈꯠꯂꯗꯅ ꯑꯉꯥꯡꯅꯤꯅ ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯝꯇ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤ ꯃꯥꯅ ꯑꯃ ꯈꯨꯝꯅꯤ ꯋꯥꯗꯤ ꯏꯃꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅꯕꯨ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯅꯪ ꯐꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯅꯤ ꯃꯥꯁꯨ ꯊꯥꯃꯨꯛ ꯅꯣꯏ ꯕꯕꯥ ꯂꯥꯏꯕ ꯍꯣꯏꯗ ꯂꯩꯔꯨꯕꯗꯒꯤ ꯌꯥꯝ ꯍꯣꯡꯉꯤ ꯅꯃꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯉꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄꯒ ꯂꯣꯏ ꯍꯩꯔꯕꯅꯤ ꯅꯪꯁꯨꯅꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯀꯔꯤꯝꯇ ꯍꯩꯇ ꯈꯣꯠꯇꯕꯗꯨꯗꯤ ꯌꯥꯔꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯅꯪꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯅꯁꯥꯅ ꯅꯁꯥꯒꯤ ꯍꯩꯅꯕꯤꯗꯣ ꯈꯔ ꯁꯦꯝꯗꯣꯛꯄ ꯐꯩꯀꯣ ꯍꯣꯏ ꯃꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯕꯕꯥ ꯑꯣꯐꯤꯁꯇꯔꯣ ꯅꯠꯇꯦ ꯌꯨꯝꯗꯅꯤ ꯅꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯂꯩ ꯑꯩ ꯀꯧꯔꯒꯦ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯃ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯤ ꯀꯧꯔꯤ ꯃꯃꯥ ꯃꯃꯥ ꯇꯥꯔꯕ ꯅꯪꯕꯣ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯎꯅꯦ ꯆꯪꯈꯣꯟꯕꯅ ꯃꯈꯨꯠ ꯅꯥꯏ ꯑꯗꯨꯝ ꯍꯥꯏꯔꯒ ꯊꯕꯛꯅ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯕꯅꯤ ꯄꯣꯊꯥꯕ ꯍꯩꯇꯕ ꯏꯃꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯥꯒꯤ ꯏꯗ ꯌꯥꯎꯔꯛꯂꯕ ꯍꯩꯅꯕꯤꯅꯤ ꯅꯣꯏꯗꯤ ꯅꯃꯥꯗꯧꯅ ꯇꯧꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯏꯆꯟꯁꯨ ꯉꯥꯏꯔꯦ ꯅꯪꯁꯨ ꯉꯥꯏꯔꯦ ꯊꯕꯛ ꯇꯧꯕꯗ ꯄꯪꯉꯝ ꯁꯥꯟꯗꯦ ꯂꯦꯝꯕꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯧꯔꯤꯕꯣ ꯁꯅꯥꯌꯥꯏꯃ ꯐꯣꯟꯗꯣ ꯂꯦꯝꯕꯤꯗ ꯄꯤꯗꯨꯅ ꯁꯦ ꯏꯕꯨꯡꯉꯣꯅꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯣ ꯂꯦꯝꯕꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯏꯕꯨꯡꯉꯣ ꯍꯧ ꯃꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ ꯌꯥꯎꯗꯦ ꯏꯃꯥꯗꯤ ꯅꯥꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦꯗ ꯑꯩꯅ ꯅꯥꯔꯒ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯣ ꯑꯗꯣ ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ꯭ꯔꯣ ꯍꯩꯃ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯌꯥꯔꯦꯅ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯗ ꯂꯩꯊꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯅꯪ ꯕꯕꯥꯅꯁꯨ ꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯌꯥꯎꯅꯕ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜꯁꯤ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯕꯕꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯆꯍꯤ 1 ꯃꯈꯥꯏ ꯂꯩꯔꯛꯈꯤꯒꯦꯅ ꯁꯤꯗ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯊꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯂꯥꯛꯂꯒ ꯊꯕꯛ ꯍꯦꯛꯇ ꯐꯪꯗꯧꯁꯨ ꯅꯠꯇꯦ ꯊꯕꯛꯀꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯌꯨꯝꯗ ꯀꯩꯒ ꯄꯥꯜꯍꯟꯅꯤꯡꯂꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯨꯍꯣꯡꯍꯧꯔꯗꯤ ꯐꯩꯗꯅ ꯆꯍꯤ ꯌꯥꯝꯁꯤꯟꯈ꯭ꯔꯒ ꯀꯩ ꯀꯥꯟꯅꯅꯤ ꯅꯥꯀꯜꯗꯒꯤ ꯁꯅꯥꯌꯥꯏꯃꯅ ꯆꯍꯤ 3-4 ꯂꯩꯕ ꯌꯥꯈꯤꯅꯤꯗ ꯌꯥꯝ ꯅꯧꯃꯜꯂꯤꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯌꯥꯈꯤꯔꯣꯏ ꯃꯇꯝ ꯑꯃ ꯁꯣꯏꯅ ꯂꯥꯛꯈꯤꯅꯤ ꯃꯃꯥ ꯅꯪꯁꯨ ꯋꯥꯔꯤꯗꯣ ꯌꯥꯝ ꯊꯨꯃꯟꯈ꯭ꯔꯦ ꯆꯪꯈꯣꯟꯕꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯌꯦꯡ ꯕꯕꯥꯅ ꯑꯗꯨꯝ ꯊꯥꯛꯂꯒ ꯂꯩꯔꯗꯤ ꯅꯤꯡꯉꯝꯃꯣꯏꯗ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯁꯥꯒꯩꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝꯗꯨꯗꯒꯤ ꯇꯥꯗꯅ ꯏꯆꯥꯕꯨꯁꯨ ꯑꯐꯕ ꯃꯤ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯤꯗ ꯂꯤꯁꯤꯡꯈ꯭ꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯆꯍꯤꯁꯨ 25-26 ꯍꯥꯏꯔꯛꯑꯃꯅꯤꯅꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯕꯅꯤ ꯑꯁ ꯑꯗꯨꯒꯤ ꯋꯥꯔꯤꯒ ꯇꯣꯛꯀꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯍꯥꯟꯅ ꯇꯧꯈꯤꯒꯦ ꯊꯕꯛ ꯐꯪꯂꯀꯥꯟꯗ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯦ ꯊꯝꯃꯒꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯆꯪꯈꯣꯟꯕꯅ ꯀꯣꯜ ꯀꯛꯈꯤꯕꯒ ꯁꯅꯥꯌꯥꯏꯃꯅ ꯁꯤꯗꯕꯨ ꯊꯣꯛꯂꯛꯂꯕꯗꯤ ꯋꯥ ꯑꯃ ꯈꯟꯅꯕ ꯌꯥꯔꯦꯗꯅ ꯃꯥꯏ ꯊꯕꯛꯇꯨꯗ ꯐꯖꯅ ꯇꯧꯈꯤꯁꯅꯨ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯗ ꯌꯥꯗꯦꯅ ꯍꯥꯏꯔꯤꯅꯤ ꯑꯩꯁꯨꯅꯦ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯃꯣꯏꯕ ꯇꯤꯚꯤ ꯌꯦꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯁꯅꯥꯌꯥꯏꯃꯗ ꯄꯤꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯌꯥꯏꯃꯗꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯤꯚꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯨꯗꯤ ꯁꯅꯥꯅꯨꯗꯨ ꯖꯤꯇꯦꯟꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯜꯂꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥꯅꯨꯗꯨ ꯆꯅꯨ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥꯅꯨ ꯑꯩ ꯅꯪꯒꯤ ꯅꯣꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯅꯔꯤꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯅꯣꯏ ꯌꯨꯝꯗ ꯁꯣꯏ ꯆꯪꯉꯛꯄꯁꯨ ꯌꯥꯏ ꯁꯅꯥꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯒꯦꯠꯇ ꯀꯀꯥꯁꯨ ꯁꯣꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯗꯁꯥ ꯇꯥꯍꯟꯅꯤꯡꯗꯦ ꯅꯪ ꯆꯤꯊꯤꯔ ꯀꯩꯅꯣꯝ ꯏꯔꯣ ꯑꯩ ꯍꯦꯅꯔꯤꯗ ꯄꯤꯕꯤꯔꯒꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯁꯅꯥꯅꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ
Chanu lembi na hariduna pharani khanna toilet manaktuda boy kolom lokthokuna chithi kana iri. Chanu lembi su kana lai haibagum nak yeta yengthokli. Ngak anidu phamduna wari sanaraba matung thokminarei. Henry Sananu gi matung inaraktuna. Sananu ngaiko warimta sakisi. Sananu chatlambadagi sat leplaga. Wari sanabagi matam natri. Chanu lembida chithi piramani kakana geta ngai leiri. Chakhrage ai. Nangi wakalna du yongna aibu mirai birakani haibadi khaludabani. Kayam kuire. Aina nanga wari sanarabadi khanna noida lakiba. College ta ngai kiba. Kudingmak thoklakani khangna tawkiba ngaktani. Ai khangtana ira lebi dahanganu. Ai pumnamakse pulom moina puduna chatpa yawai. Chithi du paro. Ai phone su paide. Nang khangliba natro. Ai condition se nang su khradi khanglamgani khali. Chanu lembi ga su pau phaunaro. Ai chalagi thegi. Nga pau leithadaba makai wari sanabagi tansa phau pida makai asumda leiraklibase tha ama pharaklamnani. Asumna kayam kuina aibu khang khwairi do. Kasi exam loire. Karam kanda unaba sangni haibisu khangte. Ai su khangi adubu matang sadri. Ai thongnamda leitri pangkal thokpa ngamtri. Nangna ayuraga thairaga se leisa kuirabani. Amuktang phajana wari sanabagi tansa dudi. Wa makha taba nangdringai Zidenu sangsilaktuna Henry da yengduna. Kaisu natabada aphau sanaruisi. Ai mi puningdego sana lao nang kakabu wayam ngangangano. Sananu Henry da hanna yenglamda mamang thaduna grom satkri. Mafam sida sajra kaya amasu lei haibagi nangonda karisu tawramdabani. Mi usilakjabadi usitabagi thabak tarokani haiba kawhono. Macha nangsu yum dalkro. Oiroi paroido miga wari sanaraga kakahoi bikai pina honarakano. Hairam laga Zidenu yam sauna satkri Henry na. Chanu lembi ai maga phasana wari yam sanani. Mane bu wararamuni haiba ai khangi. Adubu wa ma phau haiba ngamdabase hinuaiti. Sananu na piramma sithidu Henry da piraga. Si Sananu na piramani. Henry nangsu wakal khar khanthaningi. Sananu gi babaga kakaga se khar sathibani. Paragadi yam phaba. Sauraklagadi haikanadi. Nangkhaktagi sukhangan. Makoina Sananu busu Pusaidu laknaramgani haibasu khanu. Ai noinigi mateng panganabasu ai ngamte. Henry nang wakal khanthago. Sananu su mathayam sare. Yang ware haiba ai khangi. Pumnamakse kainaragadi aikoini siyungna saitheng phanglamnoi. Adu Sanu lembi. Ma ai kainaraga phangadoriba wabasidi karamba wahaina themjinba ngamgani. Aiga maga khangnaramdrabadi mana ngasi tariba wabase tharamdabasu yai. Haiduna Chanu lembi na pirakpa sithidu paiduna Henry du satkri. Sananu amadi Henry gi matawaduda Chanu lembi mathamui sokna karisu mateng pangba ngamdrabagum nungaitana leptuna lehauri. Kanagi maralbu oiruni thokliba thaudok mayamsida kanana lali kanana sumi kanana haiba ngamgani. Henry ga Sananu gana asuk nungsinaramdrabadi Chanu lembi Gracie Victor Danaras Makoina mapung phana Henry gi mateng pangmo oina Sananu da yanaba taksilamdrabadi Henry ga Sananu ga thengnaramdrabadi Henry Victor amadi Danarasna nupi awuba koinaba planja lamdrabadi Henry na Debina kainaramdrabadi Henry ga Sananu ga na taibang pala sida poklamdrabadi masiki thakdoksing asi thoklamloi haigatra. Victor ga Danaras ga do matha sana phamoi hipoi tawduna leiriba Henry da yengduna lei. Henry tapna hogatuna fazana phamlaga. Noi ma ga ga pau phongna hanbu point ta sin bai drabo. Danaras na phone su pai je mayam da su moi ba ga kaga na sang lei. Yum dei su mapal ga ta thoklak ta badu da kamai no wari sana ru duino. Victor na Chanu lembi phau moi mayum changlaga
wari sananaba sinbani adusu yadi plan fail oire Henry sor asang bamu hondoklaga maga pau phongnaraktrise phanadi kuire college da so lakajana yengmani sulak laktri kamaina ma bom ta unaraga wari sanagadabnu haiba khangje Dhanarasna ikoi sunang mong sida kay haidoino khangje pau phongnaba yabrana yengmani upai lekte Sananu gi manau nupi lalaibido aduga su pau phongnabani madi training ama yauri hai adugi mada renta lei mane maso moyumda sataba kuirena hai aina su lalaibido pau phongnaraga hanglabani yajri Sithi gi warol khaktana ma ai pau phongnaba ngamte asuk waba saina ama phanglakani ri pangda phong mangludabani masipumba ai iralni haiba isana khangsai aina maram oiraga mabusu awapamda tahanbani ai siyamna phattaba mi isagi oisaba thibada mihimabo kayaki matik wahal haibase ai ngasida khangi ma ai khangnaramdrabadi asiyona suwaram ai Victorna Sananuda moibana so khara pusaidana tawhra male chanule bin haibada moibana nanga pau phongnaradi nanga mukhana unadana bu hono wona hairi khangde moiba sina sukyamna sathiramni di khaludabani Dhanarasna nangna moile kaida toina satana Sanano thindok thinjin tawbuda moiba su khang male adudaini saunaraktana gate ka pansintana thabak chata makai masanu pisang leida Shivasi phagi yaramchri aina matam khragi oina Devina gi wakal kawba ngamnaba maga khangnarubase ai hiralni nungsi haraga hekta nungsirogi haraga hekta nungsidabase yaramchri maboina namdana aiga khangnanaba hotnakibani thoktok asi thoklakani khangna khong thangsinduna lambisida changlubani hausikti mamangdasu satke ngamta tungan gyaibasu ngamta mayai sabuk se leptuna tokpham khangda leiri aikoini kainabada moiba hoinadi phari haina khankrani adubu thamoida phawhauga doriba chaina sidi kanana su khanggadaba nate mahataba urabadi haiduna kayam yame aina makhoi lekai chatchata leiriba college da so mala kani khana class phawba yauda makai ngairibani switch off leikraba phone adu phawba mana pairakani khana hanjin tawriba message thariba mayamse kaisu kana chai Victorna matamna de sum hausinki tawba yaba sinba yaba plan kaya ma tawrasu upai kem leite Dhanarasna lalaibina yumda leiradi tanja ma yenglaga wari sanawba yabani adubu moibana yumda lakanu haibani Henarina Bovina hai pasabadagi pumna maksi loi luseliklibani mana maram oiraga mari yengsilakpada aigi su saruk thunglakibani chahi amani aina leptana makoi lekaida leibado kanamtana kem hairakti moi mugi minasu kanamta ukiba yaukiba nate adubu Bovina Sananu tanai haibase moi bani he khanglakpadaini gesu pankre fencing su tawsingre college su karakhichre yumdagi mapal phawba thoklakidre yego sum khaluradi moi bobi aido amtang phunaradi thamoi si pengado mani Victorna koksida kai tawni kapta khangsilaktrade henari Dhanarasna yumdagi mapal phau thoktaba miduga kamaina wari sanangamdoino phone su paiba nate mamanabi phau fazana unhanba yade yego Henarina Chanulembido aroi boina amtanga chalhanse boyamada mani ining baining bisingno loina izarani aduga iso aigi ningba pamasingse boyamada loina irage boidu ibet loibaga Chanulembina amtang thilalase yai aduso ai Chanulembida pau haikige mana maina dum sinjaraksani yanam khangbada kalu gaibada kalu soidana Sananu noyani unaba phangkini Dhanarasna yek thoknaba sunate masanupidubu sanagi mongda nupa koibu sawi Henarina maram khangdradi wayamna ngalakanu Dhanaras noina khangdaba manungdu wa mayam leiri khangaba Sananu khoinigi yanabagi matungina ni koinakrise noi masen sign tongnaraga khangnabani di khangde ai sumarup amoibagi sum haifam thokpa haibani moi ba duda kem khandana masanupido nupa koibi yaroina hairaga adum college kahanba yabani larik su fazana tamhandre yumdagi sima pal thokandre nati masanupido depression chatana naramladi ninga moi haibi wanida
ꯚꯤꯛꯇꯔꯅ ꯃꯄꯥꯅ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪ ꯍꯦꯅꯔꯤꯅ ꯑꯣꯏꯅ ꯅꯃꯥꯏꯗꯨꯗ ꯀꯤꯟ ꯊꯤꯟꯖꯔꯅꯤ ꯌꯥꯔꯦ ꯅꯪ ꯋꯥꯗꯣ ꯀꯩꯝ ꯈꯪꯗ꯭ꯔꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤꯡꯒꯜꯗ ꯂꯩꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯀꯥꯏꯅꯕꯒꯤ ꯋꯥꯕꯁꯦ ꯈꯪꯗꯧ ꯅꯠꯇꯦ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯂꯛꯇꯗꯨꯅ ꯍꯦꯅꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯙꯅꯔꯥꯖꯅ ꯍꯦꯅꯔꯤꯁꯦ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯕꯗꯨꯗ ꯅꯣꯛꯀꯗ꯭ꯔꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯅꯤꯗ ꯑꯩꯕꯨ ꯀꯩꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯍꯥꯏꯔꯛꯀꯅꯨꯗ ꯅꯀꯣꯛꯇꯣ ꯅꯪꯁꯨ ꯈꯔ ꯈꯜꯂꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯦ ꯎꯅꯍꯟꯅꯤ ꯍꯥꯏꯗꯅ ꯑꯃꯁꯤꯅ ꯆꯥꯐꯝ ꯊꯛꯄꯝꯒ ꯈꯪꯗ ꯃꯈꯩ ꯁꯅꯥꯅꯨꯒꯤ ꯃꯃꯤꯡꯁꯦ ꯅꯥꯝ ꯁꯣꯟꯕꯗꯧꯅ ꯁꯣꯜꯂ ꯂꯩꯔꯤꯁꯦ ꯈꯪꯗ꯭ꯔꯣꯅ ꯍꯣꯏ ꯀꯩ ꯇꯧꯁꯤꯒꯦꯗꯣ ꯑꯩ ꯈꯜꯂꯒꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯕꯣꯕꯤꯒ ꯔꯣꯁꯟꯒꯗꯨ ꯍꯦꯅꯔꯤꯒꯤ ꯃꯇꯧꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯤ ꯔꯣꯁꯟꯅ ꯑꯪꯍꯧꯕꯃꯒꯨꯝ ꯀꯣꯂꯦꯖꯀꯁꯦ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇꯒ ꯐꯝꯗꯅ ꯇꯧꯔꯤꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯡꯁꯤꯕꯅ ꯉꯥꯎꯋꯦꯁꯦ ꯃꯥꯅ ꯑꯦꯛꯖꯥꯝꯄꯜꯅꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯖꯤꯜꯂꯨ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯩꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟꯒ ꯇꯧꯗꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯁꯤꯗ ꯑꯗꯣ ꯅꯪꯗꯤ ꯁꯅꯥꯅꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯕ꯭ꯔꯣ ꯅꯠꯇꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯕ꯭ꯔꯕ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯑꯗꯨꯅ ꯃꯥ ꯁꯥꯎꯕ ꯈꯔ ꯐꯥꯊꯔꯀꯥꯟꯗ ꯎꯅꯗ ꯌꯥꯔꯣꯏ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯉꯨ ꯁꯅꯥꯅꯨꯅ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯤꯁꯦ ꯀꯣꯂꯦꯖ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯩꯅ ꯕꯣꯝ ꯃꯆꯥ ꯑꯃꯇꯪ ꯏꯆꯝ ꯆꯝꯅ ꯊꯥꯗꯔꯨꯕꯁꯤꯅ ꯄꯣꯈꯥꯏꯔꯛꯄꯗ ꯃꯆꯦꯠ ꯃꯆꯦꯠ ꯆꯩꯅꯥ ꯈꯔꯗꯤ ꯐꯪꯂꯦ ꯅꯠꯇ꯭ꯔꯣ ꯃꯦꯔꯤꯅꯥꯒꯤꯗꯨꯁꯨ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯝꯂꯗꯤ ꯈꯔ ꯍꯦꯟꯅ ꯃꯥꯟꯅꯕ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯅꯥꯅꯨꯁꯦ ꯅꯝꯗꯅ ꯅꯪꯒ ꯈꯪꯅꯔꯝꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯊꯥ 2 ꯀꯧꯅꯗꯅ ꯑꯃꯅ ꯑꯃ ꯁꯥꯎꯅꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯤꯗꯨ ꯑꯣꯏꯗ꯭ꯔꯣ ꯃꯦꯔꯤꯅꯥꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯥꯎꯈꯤꯕꯅꯤ ꯃꯥꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯇꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯍꯦꯅꯔꯤꯗꯨꯒ ꯈꯪꯅꯔꯝꯂꯗꯤ ꯑꯩꯁꯨ ꯋꯥꯔꯣꯏꯗꯕ ꯌꯥꯝ ꯊꯤꯅ ꯃꯥꯟꯕꯅꯦ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯃꯣꯏ ꯑꯅꯤ ꯄꯥꯎꯒꯁꯨ ꯐꯥꯎꯅꯗꯕ ꯃꯈꯩ ꯁꯥꯎꯅꯈꯤꯕꯅꯤ ꯁꯅꯥꯅꯁꯨ ꯍꯦꯅꯔꯤꯗ ꯕ꯭ꯂꯣꯛꯀ ꯇꯧꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯇ ꯃꯈꯩ ꯀꯣꯂꯦꯖ ꯀꯝꯇ ꯂꯥꯛꯈꯤꯗꯕꯅꯤ ꯃꯇꯝꯗꯨꯗ ꯍꯦꯅꯔꯤꯗꯣ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯁꯨꯠꯇ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯑꯗꯣ ꯃꯃꯥꯡꯗꯨꯗꯒꯤ ꯍꯟꯗꯛꯀꯤꯁꯤꯅ ꯇꯦꯟꯖꯩꯁꯦ ꯃꯅꯨꯡ ꯌꯧꯅ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯔꯤꯌꯦꯛꯁꯟꯁꯦ ꯐꯖꯅ ꯄꯥꯜꯂꯦ ꯕꯣꯕꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯁꯤꯅꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯊꯥ 6-7 ꯁꯨꯔꯛꯂꯦꯗꯅ ꯃꯣꯏꯅ ꯋꯥꯔꯤꯒꯝꯇ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯤꯁꯦ ꯀꯣꯂꯦꯖꯁꯨ ꯐꯥꯒꯤꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯩꯗꯤ ꯍꯦꯅꯔꯤꯁꯨ ꯑꯗꯨꯝ ꯂꯥꯛꯂꯔꯣꯏ ꯑꯗꯩꯗꯤꯁꯨ ꯁꯅꯥꯅꯨꯗꯣ ꯅꯝꯗꯅ ꯀꯣꯏ ꯌꯥꯔꯦꯗꯅ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗꯦ ꯁꯅꯥꯅꯨꯗꯣ ꯑꯦꯡꯒꯦꯖ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎ ꯑꯃꯗꯤ ꯇꯥꯏꯀꯣ ꯆꯍꯤ ꯃꯇꯥꯡꯁꯦ ꯀꯥꯏꯗꯒꯤ ꯑꯦꯡꯒꯦꯖꯅꯣ ꯍꯥꯏꯖꯤꯟꯅꯔꯤꯅꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯅꯥꯝ ꯀꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯇꯥꯠ ꯄꯪꯇꯧ ꯇꯧꯔꯒ ꯄꯪꯊꯥ ꯊꯥꯖꯩ ꯅꯣꯏꯁꯤꯅ ꯍꯣꯏꯅꯦ ꯑꯦꯡꯒꯦꯖ ꯇꯧꯔꯝꯂꯦ ꯈꯜꯂꯣ ꯅꯨꯄꯥꯗꯨꯒ ꯈꯪꯅꯗꯕ ꯃꯈꯩ ꯍꯦꯅꯔꯤ ꯃꯈꯣꯏꯅꯤ ꯈꯪꯅꯔꯛꯂꯤꯗꯣ ꯍꯥ ꯈꯪꯅꯔꯤ ꯅꯠꯇ꯭ꯔꯕ ꯄ꯭ꯂꯥꯟ ꯁꯤꯟꯗꯅ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯦ ꯀꯃꯥꯏꯅ ꯀꯥꯏꯅꯅꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯃꯦꯔꯤꯅꯥꯒꯤ ꯍꯥꯛꯇꯛꯇ ꯊꯥ 3-4ꯗꯒꯤ ꯍꯦꯟꯅ ꯆꯠꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯅꯥꯅꯨ ꯍꯣꯏ ꯕꯕꯥꯗ ꯀꯥꯝꯁꯤꯟꯈꯤꯕ ꯍꯨꯗꯨꯅ ꯆꯍꯤ ꯑꯃ ꯐꯥꯗꯧꯕ ꯊꯥ 3-4 ꯈꯛꯇ ꯉꯥꯏꯁꯤꯜꯂꯕꯅꯤ ꯌꯦꯡꯉꯨ ꯔꯣꯁꯟ ꯅꯣꯛꯇꯨꯅ ꯌꯥꯏ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯑꯗꯣ ꯆꯅꯨ ꯂꯦꯝꯕꯤꯗꯣ ꯍꯦꯅꯔꯤꯒꯤ ꯃꯃꯥꯟꯅꯕ ꯚꯤꯛꯇꯔ ꯑꯩꯗꯨꯒ ꯈꯪꯅ ꯃꯥꯜꯂꯦꯅꯦ ꯅꯪꯒꯤꯗꯤ ꯍꯥꯏꯅ ꯀꯥꯏꯅꯍꯟꯕ ꯉꯝꯗꯧꯔꯤ ꯑꯩꯒꯤꯗꯤ ꯃꯁꯥꯅꯁꯨ ꯈꯪꯗ꯭ꯔꯤ ꯅꯨꯄꯥ ꯑꯃꯁꯨ ꯈꯪꯅꯔꯝꯃꯤ ꯆꯅꯨ ꯂꯦꯝꯕꯤꯅ ꯁꯤꯟꯗꯅ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯗꯣ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ ꯃꯥꯏ ꯍꯦꯅꯔꯤꯗꯨꯁꯨ ꯈꯣꯡꯅꯥꯡꯈꯣꯡꯗꯨ ꯂꯩꯕ ꯇꯣꯏꯅ ꯎꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯣꯏ ꯑꯅꯤꯅ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃꯗꯨꯁꯨ ꯋꯥꯔꯤꯇꯕꯨ ꯁꯥꯟꯅꯔꯗꯤꯗꯅ ꯀꯣꯟꯊꯣꯡ ꯃꯌꯥ ꯌꯧꯔꯛꯂꯕꯅꯤ ꯀꯨꯏꯔꯔꯣꯏ ꯃꯥꯁꯨ ꯊꯦꯡꯅꯔꯗꯤ ꯁꯣꯏ ꯐꯨꯈ꯭ꯔꯅꯤ ꯃꯈꯣꯡ ꯑꯃ ꯈꯨꯠ ꯑꯃ ꯊꯨꯗꯦꯛꯑꯃꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯤꯅꯦ ꯀꯩꯗ ꯂꯤꯆꯩꯅ ꯊꯤꯟ ꯁꯥꯟꯅꯔꯗꯤ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯃꯗꯨ ꯈꯪꯗꯕ ꯃꯣꯏꯗꯤ ꯆꯤꯛꯆꯁꯅꯨ ꯅꯖꯁꯅꯨ ꯀꯩꯅꯣ ꯑꯗꯨ ꯅꯪꯕꯨ ꯆꯅꯨ ꯂꯦꯝꯕꯤꯁꯦ ꯑꯁꯦꯡꯕꯒꯤ ꯄꯥꯝꯗꯤ ꯄꯥꯝꯗ꯭ꯔꯣ ꯍꯥ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯍꯩ ꯅꯪꯒ ꯈꯪꯅꯅꯕ ꯉꯝꯅꯤꯗ ꯌꯥꯔꯦꯗ ꯍꯥꯏꯔꯨꯔꯅꯨ ꯍꯦꯅꯔꯤꯒꯤ ꯃꯃꯥꯟꯅꯕꯅ ꯀꯣꯏꯈ꯭ꯔꯕꯅꯤꯅ ꯀꯣꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯦꯔꯤꯅꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯖꯔꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤꯗ ꯑꯗꯨꯏꯗꯤ ꯅꯪꯅꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪ ꯃꯇꯦꯡ ꯈꯔ ꯄꯥꯡ ꯇꯥꯕꯅꯤꯅꯦ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒ ꯃꯦꯔꯤꯅꯥꯒ ꯈꯪꯅꯅꯕ ꯁꯤꯜꯂꯛꯀꯅꯤ ꯔꯣꯁꯟ ꯑꯁ ꯚꯥꯏ ꯅꯪꯅ ꯃꯗꯨ ꯁꯦꯝꯕꯤꯔꯗꯤ ꯑꯩꯗꯤ ꯁꯅꯥꯅꯨꯒ ꯅꯪꯒ ꯊꯨꯡꯅꯖꯔꯣ ꯁꯤꯗꯅꯤ ꯍꯥꯏꯔꯤꯁꯦ ꯊꯨꯡꯅꯕꯩ ꯋꯥꯗꯨꯅ ꯀꯣꯟꯅ ꯑꯝꯇꯪ ꯃꯨꯛꯈꯥꯏꯔꯒ ꯍꯦꯅꯔꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯁꯅꯥꯅꯨꯅꯒ ꯇꯣꯡꯂꯒ ꯆꯠꯃꯤꯟꯅꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤ ꯃꯇꯝ ꯂꯥꯛꯇꯧꯔꯝꯅꯤꯗ ꯉꯥꯏꯕꯗ ꯀꯜꯂꯣ ꯁꯣꯏꯗꯅ ꯊꯨꯡꯅꯤ ꯋꯥ ꯂꯣꯏꯔꯦ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯋꯥꯈꯜ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯨꯝ ꯂꯩꯁꯟ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯥꯟꯗꯦ ꯂꯥꯎ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯕꯣꯕꯤꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ
ꯔꯣꯁꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯕꯣꯕꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯨꯡꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖꯇꯨꯗ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯆꯅꯨꯂꯦꯝꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯒ ꯄꯤꯁꯨꯃꯅꯤ ꯁꯨꯛꯆꯤꯟꯗꯨꯅ "ꯑꯣ, ꯍꯨꯁꯤꯗꯤ ꯅꯣꯏꯅ ꯀꯥꯝꯕ ꯑꯣꯏꯔꯦ꯫ ꯑꯩꯅ ꯈꯜꯂꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯦꯔꯤꯅꯥꯒꯤ ꯍꯥꯀꯟꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯐꯩ, ꯑꯩꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯕꯗꯣ ꯇꯧ ꯇꯥꯔꯦꯗꯅ꯫ ꯁꯛꯇꯥꯁꯤꯒ ꯑꯩꯉꯣꯟꯗꯒꯁꯨ ꯍꯣꯞꯀ ꯊꯝꯂꯝꯃꯗꯅ ꯀꯩ ꯁꯅꯥꯅꯨꯒ ꯕꯣꯕꯤꯒ ꯀꯣꯏꯅꯕ ꯀꯥꯏꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ" ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯄꯩꯊꯣꯛꯂꯝꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯅꯥꯅꯨꯗꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯨꯁꯨ ꯃꯋꯣꯟ ꯈꯜꯂꯤ ꯁꯅꯥꯅꯨ ꯋꯥꯈꯜꯗ꯫ ꯏꯁꯥꯅ ꯆꯥꯛꯀꯅꯤ ꯈꯪꯅ ꯃꯩꯅꯨꯡꯁꯤꯗ ꯆꯣꯡꯁꯤꯟꯖꯕꯅꯤ꯫ ꯃꯁꯤ ꯀꯅꯥꯒꯤꯁꯨ ꯃꯔꯥꯜ ꯅꯠꯇꯦ, ꯑꯩꯗꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯍꯦꯅꯔꯤꯒ ꯃꯥꯒ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ꯫ "ꯁꯅꯥꯅꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨꯗꯤ ꯈꯪꯅꯔꯨꯔꯦ꯫ ꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯖꯤꯟꯕ ꯉꯝꯅꯕ ꯅꯪꯕꯨ ꯈꯣꯏꯗꯥꯔꯨꯔꯦ, ꯄꯥꯝꯖꯔꯨꯔꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯈꯪꯅꯔꯒ ꯇꯣꯛꯅꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯤꯅꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯦꯔꯤꯅꯥꯗꯣ ꯑꯩꯒ ꯑꯃꯨꯛ ꯐꯥꯎ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯌꯥꯎꯗ꯭ꯔꯤ꯫ ꯅꯪꯅ ꯀꯅꯥꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯄꯥꯎ ꯇꯥꯗꯨꯅ ꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯔꯝꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯕꯤꯗꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯗꯦ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯗ ꯃꯥꯜꯂꯦ꯫ ꯍꯥꯏꯌꯨ ꯁꯅꯥꯅꯨ, ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒꯗꯤ ꯊꯥꯖꯅꯤ?" ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯌꯦꯡꯗꯨꯅ "ꯗꯗꯥ, ꯑꯩꯅ ꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯄꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ." ꯍꯦꯅꯔꯤ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ "ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯥꯖꯕꯤꯅ ꯋꯥꯁꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯊꯥꯖꯍꯟꯕꯗꯨꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯞꯇꯨꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯈꯨꯗꯤꯡ ꯄꯨꯟꯅ ꯃꯥꯌꯣꯛꯅꯁꯦ꯫ ꯁꯅꯥꯅꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯌꯥꯝꯅ ꯌꯥꯡꯃꯜꯂꯦ꯫ ꯀꯔꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯍꯟꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯁꯅꯥꯅꯨ, ꯅꯪꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯃꯈꯜ ꯁꯨꯅ ꯐꯪꯂꯕꯒꯨꯝ ꯋꯥꯏ꯫ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯃꯩꯁꯥꯛꯁꯦ ꯇꯥꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯗꯗꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯣ ꯌꯥꯝ ꯋꯥꯏꯌꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯗꯗꯥꯕꯨ ꯊꯥꯖꯔꯨꯗꯕ, ꯃꯤꯒꯤ ꯃꯋꯥ ꯂꯧꯔꯨꯕ ꯑꯩꯒꯤ ꯑꯄꯪꯕꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗꯤ ꯏꯁꯥꯅ ꯈꯪꯖꯔꯛꯏ꯫ ꯗꯗꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ." ꯍꯥꯏꯗꯨꯅ ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯀꯣꯟꯗꯨꯅ ꯃꯊꯥꯗ ꯄꯦꯟꯅ ꯀꯞꯆꯩ꯫ ꯍꯦꯅꯔꯤꯁꯨ ꯁꯅꯥꯅꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯁꯅꯥꯅꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯊꯃꯣꯏꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯁꯅꯥꯅꯨ, ꯁꯅꯥꯅꯨ!" ꯈꯣꯟꯖꯦꯜꯗꯨꯗ ꯁꯅꯥꯅꯨꯁꯨ ꯆꯤꯡꯅꯔꯞ ꯇꯧꯅ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯅꯔꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯅꯨ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ "ꯁꯅꯥꯅꯨ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" "ꯗꯗꯥ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯕꯕꯥ ꯎꯔꯗꯤ ꯁꯣꯏ ꯐꯨꯔꯅꯤ꯫ ꯁꯤ ꯆꯠꯂꯣꯕꯁꯦ." ꯃꯣꯏꯅ ꯉꯥꯡꯒꯦꯔꯥ ꯆꯩꯒꯦꯔꯥ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯃꯟꯗꯅ ꯑꯐꯕ ꯇꯝꯇ ꯈꯟꯊꯗꯅ ꯃꯐꯝꯁꯦ ꯆꯪꯂꯛꯄꯅꯤ꯫ ꯁꯅꯥꯅꯨ, ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯤ ꯉꯝꯗꯦ꯫ ꯀꯝꯗꯧꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯒꯅꯤ, ꯅꯪꯕꯨ ꯎꯖꯕ ꯐꯪꯅꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯁꯦ ꯑꯉꯥꯎꯕ ꯍꯥꯏꯗꯣ ꯑꯣꯜꯂꯦ꯫ ꯁꯅꯥꯅꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯕꯨ..." ꯋꯥ ꯃꯈꯥ ꯇꯥꯊꯕ ꯅꯪꯗ꯭ꯔꯤꯉꯩ ꯒꯦꯠ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯁꯅꯥꯅꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯒꯦꯠꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯕꯒ ꯁꯅꯥꯊꯣꯏꯒꯗꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯂꯥꯏꯕ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯅꯔꯤꯗ ꯈꯨꯠ ꯊꯥꯔꯛꯏ꯫ "ꯅꯪꯅ ꯉꯝꯂꯤꯕꯨ ꯌꯨꯝꯁꯤꯃꯛꯇꯗ ꯅꯈꯣꯡꯅ ꯊꯨꯡꯅ ꯆꯪꯂꯛꯄ ꯉꯝꯂꯤꯕꯅꯤꯅꯦ ꯍꯥ? ꯍꯩ, ꯃꯩ ꯊꯥꯕ ꯏꯀꯥꯏ ꯈꯪꯗꯕ! ꯑꯩꯅ ꯅꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯋꯥꯔꯤ ꯁꯥꯟꯅꯗꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤꯁꯤꯗ ꯃꯤ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ!" ꯁꯅꯥꯅꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯕꯕꯥ, ꯃꯥꯕꯨꯗꯨꯅ ꯐꯨꯕꯤꯒꯅꯨ. ꯄꯨꯝꯅꯃꯛꯅ ꯆꯥꯅ ꯂꯥꯟꯕꯅꯤ. ꯑꯩ ꯕꯕꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯔꯤꯁꯨ ꯌꯦꯠꯂꯣꯏ. ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯛꯁꯨ ꯈꯪꯕꯅꯤ. ꯑꯩꯈꯣꯏꯅꯤꯅ ꯕꯕꯥꯒꯤ ꯃꯌꯣꯛꯇ ꯀꯩꯗꯧꯅꯨꯡꯗ ꯊꯕꯛ ꯇꯧꯔꯣꯏ." ꯂꯥꯏꯕ ꯐꯨꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ "ꯀꯩ,
ꯑꯩꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯔꯣꯏꯕ ꯍꯥ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯤꯁꯤꯅ ꯀꯩ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅꯥꯡ ꯈꯣꯡꯁꯦ ꯂꯦꯞꯄꯒ ꯂꯩꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯗꯨꯒ ꯃꯥꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯁꯤꯗꯤ ꯐꯖꯐꯝ ꯊꯣꯛꯇꯦ ꯅꯠꯇꯦ ꯃꯥꯏꯁꯦ ꯃꯨꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯃꯥꯅ ꯀꯔꯤ ꯌꯦꯡꯂꯦ ꯅꯆꯥ ꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯄꯨꯔꯥ ꯄꯨꯁꯤꯟꯈꯣ ꯁꯅꯥꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯗ ꯆꯠꯈ꯭ꯔꯣ ꯂꯥꯛꯂꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ ꯍꯦꯅꯔꯤꯁꯨ ꯂꯥꯏꯕꯅ ꯃꯁꯥꯗ ꯏꯟꯗꯨꯅ ꯒꯦꯠ ꯋꯥꯡꯃꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯥꯏꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯦꯅꯔꯤꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩ ꯁꯥꯎꯅꯤꯡꯕ ꯐꯥꯊꯕꯁꯤ ꯉꯝꯗꯦ ꯅꯪꯁꯨ ꯑꯩꯅ ꯁꯥꯎꯏ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯄꯥꯝꯗꯦ ꯈꯪꯂꯕꯗꯤ ꯈꯔ ꯁꯨꯍꯜꯂꯨ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯅꯪꯁꯨ ꯇꯥꯔꯝꯂꯅꯤ ꯈꯪꯏ ꯑꯗꯨꯅ ꯅꯣꯏꯅꯤ ꯈꯪꯅꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯂꯩꯀꯥꯏꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯉꯥꯡꯅꯩ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯃꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕ ꯊꯕꯛꯅꯤ ꯅꯣꯏ ꯑꯅꯤ ꯀꯥꯏꯅꯍꯧꯕꯅ ꯌꯥꯝ ꯐꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯈꯪꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯅꯪꯒꯤ ꯋꯥꯔꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ ꯈꯪꯂꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕꯗꯣ ꯀꯥꯎꯈ꯭ꯔꯣ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯁꯅꯥꯅꯨꯒꯤꯗꯤ ꯃꯄꯥ ꯑꯩꯅ ꯈꯪꯅ ꯊꯕꯛ ꯄꯨꯝꯕ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯁꯤꯟꯈ꯭ꯔꯕꯅꯤ ꯐꯔꯦ ꯋꯥ ꯃꯈꯥ ꯇꯥꯟꯅꯔꯣꯏꯁꯦ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯅꯪꯅꯦꯅ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯕ ꯁꯥꯎꯅ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯦꯅꯔꯤ ꯃꯐꯝꯗꯨ ꯂꯦꯞꯇꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯞꯍꯧꯔꯤ ꯆꯅꯨꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗꯒꯤ ꯀꯣꯂꯦꯖꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯚꯤꯛꯇꯔꯒ ꯄꯨꯟꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯂꯥꯛꯏ ꯚꯤꯛꯇꯔꯁꯨ ꯒꯥꯔꯤꯗꯨ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯈꯥꯝꯂꯒ ꯆꯅꯨꯂꯦꯝꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯆꯅꯨꯂꯦꯝꯕꯤ ꯆꯪꯂꯛꯄꯒ ꯂꯥꯏꯕꯅ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯆꯠꯂꯤꯗ ꯀꯩꯗꯧ ꯆꯠꯇꯅꯤ ꯆꯪꯉꯨ ꯆꯪꯉꯨ ꯁꯅꯥꯗꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯉꯟꯅ ꯆꯠꯅꯒꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯥꯛꯇꯣ ꯊꯦꯡꯅ ꯊꯣꯡꯂꯕ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯨꯡꯗ ꯅꯃꯥꯁꯨ ꯂꯩꯍꯧꯕꯅꯤ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨꯀꯣ ꯌꯥꯔꯅꯤꯗ ꯕꯕꯥ ꯑꯩ ꯁꯅꯥꯅꯨꯗ ꯂꯥꯏꯔꯤꯛ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯆꯠꯂꯒꯦ ꯑꯩꯁꯨ ꯀꯣꯂꯦꯖ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯥ ꯅꯪ ꯕꯕꯥꯗꯨꯁꯨ ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯀꯔꯤꯅꯣ ꯁꯤꯗ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯪꯁꯨ ꯌꯥꯔꯗꯤ ꯅꯣꯏ ꯕꯕꯥꯗꯣ ꯕꯕꯥꯅ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯗꯅ ꯇꯝꯃꯨꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯇꯝꯒꯦ ꯍꯥꯏꯔꯝꯂꯒ ꯆꯅꯨꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯅꯥꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯤ ꯁꯅꯥꯊꯣꯏꯅ ꯏꯆꯥ ꯂꯥꯛꯏꯗꯅ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯕꯅꯤ ꯌꯥꯔꯅꯤ ꯃꯃꯥ ꯑꯩ ꯆꯥꯔꯣꯏ ꯀꯣꯟꯅ ꯅꯣꯡꯃꯃꯨꯛ ꯂꯥꯛꯑꯒꯦ ꯑꯩ ꯁꯅꯥꯅꯨꯗ ꯂꯥꯏꯔꯤꯛ ꯄꯤꯕ ꯂꯥꯛꯄꯅꯤ ꯀꯣꯂꯦꯖ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯃꯃꯥ ꯗꯨꯀꯥꯟ ꯑꯝꯇ ꯊꯣꯛꯂꯨꯈꯤꯒꯦ ꯁꯅꯥꯊꯣꯏꯗꯨ ꯂꯥꯏꯕꯁꯨ ꯆꯅꯨꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕꯁꯤ ꯍꯦꯅꯔꯤꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯔ ꯂꯥꯛꯁꯤꯟꯕꯗꯤ ꯄꯥꯝꯗꯦ ꯈꯟꯅ ꯁꯅꯥꯊꯣꯏꯁꯨ ꯗꯨꯀꯥꯟ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯅꯤ ꯁꯅꯥꯅꯨ ꯅꯍꯥꯟ ꯍꯦꯅꯔꯤꯗꯣ ꯁꯤꯗ ꯂꯥꯛꯑꯝ ꯃꯥꯜꯂꯦ ꯑꯩꯁꯨ ꯄꯥꯎ ꯀꯣꯟꯅ ꯇꯥꯕꯅꯤ ꯃꯥꯁꯨ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯑꯃ ꯌꯦꯡꯗꯨꯅ ꯌꯨꯝ ꯆꯪꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯂꯥꯏꯔꯤꯛꯀ ꯕꯣꯏꯒꯅꯤ ꯕꯣꯏꯁꯤꯗ ꯍꯦꯅꯔꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯕꯅꯤ ꯅꯪꯁꯨ ꯕꯣꯏ ꯑꯃꯗ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯏꯅꯤꯡꯕꯁꯤꯡꯗꯣ ꯏꯔꯣ ꯑꯩ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯒꯦ ꯁꯅꯥꯅꯨ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯆꯅꯨꯂꯦꯝꯕꯤ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯇꯅ ꯐꯤ ꯁꯥꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯦꯅꯔꯤꯗꯣ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯃꯥ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯌꯨ ꯁꯅꯥꯅꯨ ꯅꯈꯣꯏꯅꯤ ꯑꯃꯨꯛꯇꯪꯗꯤ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯀꯣ ꯑꯩꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯅꯨꯂꯦꯝꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯂꯥꯛꯂꯅꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯕꯕꯥꯍꯣꯏ ꯈꯪꯂꯝꯒꯅꯤ ꯑꯗꯣ ꯕꯕꯥꯅ ꯅꯍꯥꯟ ꯍꯦꯅꯔꯤ ꯂꯥꯛꯄꯗꯣ ꯈꯔꯗꯤ ꯄꯨꯈꯤꯕꯅꯤ ꯃꯥ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯦꯗ ꯀꯩꯁꯨ ꯇꯧꯍꯧꯗꯦ ꯃꯄꯥꯟꯗ ꯚꯤꯛꯇꯔꯁꯨ ꯉꯥꯏꯍꯧꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯣ
Nang amuktangdi Henry wari sanaw. Nang suwakaldo yam kanjin mankre. Nasado ko'y namitaw tawri. Sanano nukpet daw na. Aydi kaysu daw dita. Henry do madum temzilo. Noy mi hamsang dana. Victor ka dana ras ka da suhayo. Ay ni Henry do yang wahali. Mabunungay na ba karasin biyon. Panagoy na sanado isang magchipaw. Sanano ka janulimpi ka do wari sanay. Adumna wari ko'y na sanaram labo matong janulimpi so laiba da sa lagi hayram do na mapagtuglai. Janulimpi tuklagli kang baga Victor so gari start tawg do na janulimpi na gari maning kakalak baga gari do tawi. Victor gari taw na. Sanano do masangam da ba ko tabam da tahu da ba na drum. Janulimpi maning da tong na. Masabudi kaysu tahu de adubo wakal yam na nungay tara lehawi. May bubi ito na babahoy da kay butam sila ba no kang din. Mahapapi ki masani ko ay di isum karakter ba ni. Sauro ka kayam ka na da ba ni. Adugi saruk kay nam sauro si saklam kalay. Ani do wari sana da na passport hotel na da changlak to na asapot jari. Sanano na kayo buhayar ki nang na isuksuk tari do na. Henry da mo ini pau na rugum si hay. Nangga da na ras ka na mahawat himsin biyo hay ni. May wado, Henry ki nupi ato pa ma sinbiro hay pumali. Kangde, sanano do yam tungay na lehawi. Mauraga, magi kan bada tungay taba. Henry uraga na Henry ki kan bada tungay taba. Ay nasum kan bada Henry do. Nupi ma kang nahan ki bada pado man sila. Nupi kainara ato pa nupi koy bada. Henry tadaw rin eh. Debina kainaba ki may sak na nupi im tabog koy rabadi ka na sanano si koy ki bani. Aduga usik namug sanano si kainabagi atopo nupi ama mo yengdawribani ne. Henry su wakal yam tamante. Siguma thongdokse thokani khangna adum tawba ngami. Hausiti kai sare masu ware sanano su matha sare. Sanano da aikoina taksindana makoini khangna halamdrabadi. Aikoi mayam su siyongna matha saromidabani. Sum adugi khanbadi isase ira lairabagum yam nungaite. Henry na anamkan ba hay na tayo na ba karayaram na pati siyaw na so matasaramay. Maso hay ba ni mo ini kay na ba na kay supay laitin. Adubo ma sanano ga roy buhay na warim tang isa na nga hay. Ay ko'y tamo do next Monday da tukla ni hay. Sida loan laura ka business masa tawba yaba tawga na hay ba ni. Ado kang di baba na di government ki tabak amu panglabadi hay da na tawri ba ni. Oh masu magi aning bakara leramgani babana so sidok sin tawbiri do yam phare tamu laklagadi wari se yam nusilakadawri sigi wase nang Henry da hairu no matha magi mathakta matha mapchin bade pamde sananu na su yaning oi adugi saru sananu ki Henry ga do phasanu naraga wari mai sana zarasani hoi atumai torsi haidu na ani do hotel do da asapot chana sana sanano amadi Henry ki matang amadi makoy anigi wari kaya masu sanari. Somda lalaibi ki ren mamangdani danarasto gari da lakto na lalaibi ki wari sanari. Nang yumdadi salaroy jo. Jahi mapharadi suti thani haibani aduna next month gumbada tado mali kaidorake. Noi sege Henry ka pau phaunaraktrise jahi maphasilabani. Ikoi nasu moini unanaba phanakana hotnabani adubu pai lekte. College ka handabi chemasa ki notes lauraga exam thani na yam kana tawribani 5th semester du su kaje aroiba 6 su adum kaje nangna yumda leiraga makoi ni amuk tang oirasu wari sanan ba yabani nangsu kayam koi yum dhandri siako phone sum ta pahenda makai da Henry ge khoi sega pau phongna danaba yam kana tawribani babana sum moini khangnaraga leiradi yam nungsinaraklani haidana baba nanga lingai sidagi kaina na basili bani baba di nupi yam oina irang to buse yam pamjada bani da Henry naga ikoi da toina lai na pau ta buda sawu senga laki bani leikai ki higai wa kan bi kang budusu baba da pau hen chena damnak buda baba su chiche da yumda ki mapal phauba thogan na leiri bani hoi baba gi wakhalon du budi yam thagat ni ngai ni adubu chai ama hena kaisu haina dana Henry ga sananu ga asumna phazinu leibasi nungaite Henry su wakal nungai da leiboi
Sananuna college laktrabnina masu laktre. Moyani koinarasu babana kaisu sauramdabi ingna dum wari sanaraga leiram yabani. Aduda leikai ki henjin bu kangbu khra leiri. Babagasu thaini yana kidaba imungama. Makoina cheda maral kaya masi. Babaga mamagasu masa sema ngamde. Masa na pipoklaga kamdong yokani khangdena yam hai. Kakadasu masa pokti kaina wari se ayong kramali. Noinadi babada yam sarungani. Dahenari do babana khra phusai tawi hari do. Makoini pau phongna dana mu hotnaribani. Nui mungi waridi ekoina khangmana tabanina lana khanaba tabani. Ado Henry ga Sananu gado aroi boina amuktang unaduna wari sananing haibani. Iharadi nangsu noi sedo puthораklaga thoglo. Noi lekai dana trasu mapam amada tawraga unaba yaidana. Maraksida bubina noi se pamjaman bagi noi baba hoida kaigino pawyam hinsina tammale. Kalak mandana tawrini baba nasu mama nasu moi mungse yam sawani. Adugini yarni matagum haijilisi. Henry ga noi se ga gi matawsida aidi nanga khangnaru koinaru ko bunina pakhale. Ekoi su sumaina hewai tawrakladi kamai tawba. Lalaibi no fet tawna. Tawrui dai ngondadi khara leiraga nanga khangni haidna haiki tawrini. Chichi haina singnadana wari sanaki belaibanina upai leikidaba. Ama boirasu da Henry ga ekoi sigati adum kainara dawnida. Aina suhana haikre chicheda force tawraga mayamna namdana da Henry ga khanghalise kona nugaidaba kaya lakani haidana. Henry sumadu khangna koinaribani. Manadi chahi ani hum fazana khangnaramnaga kainagisini. Adubu nusiba hise sinakre kainaba ngamlaktre. Aidi Merina gi thawdoktuda adum khangkrabani. Aise kainaba yamna wagani. Nunsibatabu pangnung nunsibai wani. Nungsinaraka kainarakpa sitna khainarakpa matamsidadi thamoyani na waba kham thenglisi. Matangsidadi kanagi liembai saning thakning mamta pokpa natte. Moyanidi yam nungsinasabani. Nungsinabani na kainarakladi zaitheng khra phang tabani. Akoi sesu yumda angang tuition tawrambaga loi tokre. Yumda phi khra sa imungi thabak khra taw numidangda leiri khra pa tawribani. Khangti aisu mai matawdu nungaite haidana kaidaruni. Babana namdana kaisampatsida rensida thamjin biredana. Aisu yumda leiraga phone paihandabra khangti. Thoklaba mai laksanita. Laibaksidabu tamlamlabadi phana kainarasu phana selasu adum tungna daw leireb. Aduna koinidi laibak tingnai wakal sanaina adum harisini. Bapna dolan yam sagat kanuko tharu ontaraklaga chaina khangmada yam wabani. Nungsinaba hairunu kainaraga wabani Henry do yam chukrazani. Atai de khangdrasu hadak da Henry ga ekoi sigada khangi. Buheni di khangni ado ekoi su kainadana mohonasiko ado nang thabak sakani haidani jangkro. Nangi sak thengna sabido tong madam sana saw. Silairaga narakladi nungairu nada dam hono. Ekoi humpuladi adum chaida madam chana ithan toiradi sum bit leitena chaklama kanda thongbani. Adumaina tawnu so momo pizza sasilaga puk thalina sara henbado tawnu. Adu sarena ayuk sadrasu numidang tu sanaba taw animuk sadabido tawnu. Babadagi nangnabu hensile phare ai sankrake dadanarasu thenglani chatkro. Hoi nanghana sabo adugai sakrake jo jango. Danaras na hairamaduda lalaibi hana sankramatung Danarasu gari start tawduna satkirami. Matam khraw kramatung Janulenbina Sananubu tangai phadana college marksheet lawdaba yade haiduna yumdagi puthokduna thoklai. Marksheet lawra matung mafam amada laktuna Janulenbiga biktargana mi kana khangna sanaba lai haina yengduna Sananugi Henry gana wari sanaribadu sangli. Chahi amagi matung exam da phau unaba ngamkidabado asidi unare. Sanano nangdi nasaksu onba male. Yumdagi mapal thoktabagira natraga kuina urudabagira yamna su phaza thoklamai. Sanano mamai non thaduna tumi lepli ma kariwa haigani khangtri. Henry gi matawsida mana haige khana lakhiba wado haiba ngamgani haiba thajaraktre. Kasi nangai maphamsida lepmina duna wari sanaribasina aroiba oikibasu kanana khangni natra.
Madam kuiribagi matung nangbu usaba phanguse ai yam harawi sanano. Adubu nang wa ngangdana namai lukthaduna aingonda phau yengba ngamdana leiribagi maram ai khangi. Nang boina wanmani nang boina chaina phanganmani sanano nang luhonglani haiba ai khanglai. Henarigi waduda sanano milu anidu bina thumatuna yengkalaktuna lepa leita mitludagi pirang sintarai. Henari sanano gi adugumba tawdu yengba ngamdaduna manakta sangsinduna makhutmakna bidu taithokpi. Ai una Ayama nangi mangna leina nang kapkano. Nangi pirangse mama lay magul yamna lay. Masina ingonda su yamna wahalay. Sanano kasi aikoy na unari masina aroy buoy gani haiba ikhangi. Nangaluhong gadori badong pato chanulemi mabungni haiba ikhangi. Tada nang dada kauba tabasiso masina aroy buoy rani nandra. Sanano ai nangonda chaklib nangi thamoi madongda phumduna leiribu wamaido ai khangi. Adubu aina madu muthatpa ngambagi hak aingoda leitri. Maisauna aina thakibani. Adubu wamaina nangnu ihobani. Sanano mapi phasana taithoktuna ai hangsit mangol kakatoroba aiga dadaga wari sanabase midu ukhradi yamna phasani. Ngasina aroiba oina wa amatang suknatangi wa amatang haigi lakmani. Adubu ngamdri ngamgadabasu mandri. Henari kapningba khangduna madugi wahaido ai taba pamdri sanano. Amuk kana nangi chinbalduna palagnano. Wayamna khangdabi wayamna hainadabi. Ngasina aroiba oirasi ngasina aroiba oirasi haibasida yadarasi sanano. Nangso aigi khangdarami haibase kautokduna anauba asa kayaga loinana anauba khongthang mathangkro sanano. Asuk thuna walepnaragani haibani aisu khaludabani. Chanulembigi mamado anam lay mani hinglingai masanu phabu luhongba pami haiduna taksilakpadagi babanasu ayaba pikre. Madi tabaksu sida phangli hai yam pai. Chanulembbi hoi babana chenbiduna moi tamusu thabak tawkre. Nangsu luhongbaga thabak ama tawna simi haidaine aisu pawloina tare. Nangna kari khali nangna kari hainingli haiba aisu khangi. Sanano mamai lukthaduna dada nang atopa nupi ama khangnakro aibu kauba tamlo haibasi nattaba aigi chinsidagi hainingai leitri. Thokdok asi thoklakani khangna aikhoi anina chatminakhiba lambini kharadi chaina phangba tari. Ai sigahoktro angahoubu mantro ai isamakna nangonda chai anigi matam sika khangnaraga toknasi haikibani. Nangnasu karigumba madu ngamdragadi kamai tawbana hanglakpada aina ngamni haikibani natra. Thokchiba tawjiba thabaksida aina ngamlanina irai lainasu haidokre. Aduga hausikna nang manushi haidun koilau laurise aibu ngaudi haigatro. Awabase thengnariba kharadu khakni urise husiki oiriba awabase kokpu kokhrabadi tungini thoklaba mailaksani khanbanani. Kasiki bibam si yauraknise ayu sanano nasinduna ikhoidi kainarasi punsiki oida pau paunaragumsi haiduna tatsaltuna hayo. Ai madugi wado haiba ngamkataba mane aina hantrabasu nangna sana khangzaro haiduna sanano pena kapsarai. Handakti henarisu khangba ngamtraduna kapthorai. Nungsina kainakiba nungsina lapnakiba ngangtani. Ai ma nungsi haiduna punsisu papuna satminaba yaroidabagi lambi ama leirambana sena khainakibani lapthoknakibani. Masibu laibakta tamlambani haigadra punsigi asauba kaungamlaroidaba punsigi tangkakni haigadra.
ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯔꯥ ꯊꯥꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯁꯅꯥꯌꯥꯏꯃ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯅꯥꯅꯨꯒꯤ ꯃꯪꯒꯣꯜ ꯀꯥꯔꯛꯂꯤ꯫ ꯂꯥꯏꯕꯁꯨ ꯖꯤꯇꯦꯟꯒ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯑꯃꯒ ꯐꯝꯗꯨꯅ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯌꯥꯏꯃꯅ "ꯑꯩꯅꯗꯤ ꯁꯅꯥꯁꯦ ꯃꯥꯁꯇꯔꯒ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯡꯒꯦ ꯈꯟꯕꯅꯤ꯫ ꯏꯕꯨꯡꯉꯣꯁꯨ ꯊꯣꯛꯂꯛꯄ ꯊꯥ 3-4ꯗꯁꯨ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯈꯟꯕꯅꯤ꯫ ꯃꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠ ꯄꯨꯊꯥ ꯇꯧ ꯂꯩꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ "ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯂꯥꯛꯇꯨꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯗꯣ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯀꯣꯛ ꯁꯤꯛꯏ, ꯀꯨꯔꯨ ꯇꯥꯡ ꯁꯤꯛꯏ ꯈꯛꯇꯅꯤ ꯍꯥꯏꯕ꯫ ꯅꯍꯥꯟꯋꯥꯏ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯨꯁꯨ ꯃꯥꯒꯤ ꯆꯦꯛꯑꯞ ꯇꯧꯔꯛꯄꯅꯤ꯫ ꯁꯤꯒꯤ ꯋꯥꯁꯦ ꯏꯆꯥ ꯑꯅꯤꯃꯛ ꯈꯪꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯥ 2-3ꯁꯤꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯛꯂꯕꯅꯤꯅ ꯃꯣꯏꯁꯨ ꯈꯪꯂꯦ꯫ ꯂꯥꯏꯕꯅ "ꯆꯍꯤ ꯌꯥꯝ ꯅꯧꯕ ꯅꯠꯇꯦ, ꯌꯥꯔꯦꯗ꯫ ꯁꯅꯥꯁꯨ ꯍꯟꯗꯛ 24ꯅꯤ ꯁꯨꯗꯧꯔꯤꯕ, ꯏꯕꯨꯡꯉꯣꯗꯤ 30 ꯃꯌꯥꯕꯨ ꯍꯩꯖꯤꯜꯂꯝꯃꯅꯤꯅꯦ꯫ ꯑꯩꯅꯁꯨ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯔ ꯊꯦꯡꯅ ꯇꯝꯍꯟꯈ꯭ꯔꯦ, ꯑꯗꯨꯅ ꯀ꯭ꯂꯥꯁꯅ ꯂꯩꯍꯧ ꯂꯩꯔꯦꯗꯅ꯫ ꯃꯥꯒꯤꯁꯨ ꯆꯍꯤ 3-4 ꯁꯨꯔꯛꯄꯩꯗ ꯁ꯭ꯀꯨꯜ ꯊꯥꯅꯕ ꯇꯧꯔꯒ ꯃꯃꯥ ꯅꯥꯁꯤꯜꯂꯛꯇꯅ ꯐꯔꯛ ꯇꯥꯈꯤꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯪꯗꯦ, ꯏꯆꯥꯁꯦ ꯃꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯦ ꯍꯦꯛꯇ ꯊꯦꯡꯅꯈꯤꯕ." ꯖꯤꯇꯦꯟꯅ "ꯀꯨꯊꯤꯗꯣ ꯃꯃꯥꯒ ꯃꯗꯣꯝꯆꯥꯒꯅ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯁꯨ ꯏꯇꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯌꯥꯅꯕ ꯁꯤꯟꯖꯔꯛꯂꯒꯦ." ꯂꯥꯏꯕꯅ "ꯖꯤꯇꯦꯟ, ꯅꯪꯁꯨ ꯌꯥꯎꯗꯣꯏꯅꯤꯅ ꯏꯇꯥꯎ ꯂꯥꯛꯂꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯏꯇꯥꯎꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯈꯪꯗꯣꯛꯄ ꯐꯩ." ꯁꯅꯥꯌꯥꯏꯃ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ "ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯕꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯨꯒꯦ ꯇꯧꯕꯅꯤ꯫ ꯌꯨꯝꯗꯁꯨ ꯃꯤꯔꯣꯜ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯅ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯍꯟꯅꯤꯡꯕ꯫ ꯑꯅꯥꯕ ꯂꯩꯔꯒ ꯈꯥꯡꯖꯤꯟꯕꯗꯤ ꯐꯠꯇꯦꯗꯣ ꯏꯇꯥꯎ꯫ ꯂꯨꯍꯣꯡꯕꯕꯨꯗꯤ ꯑꯗꯨꯝ ꯍꯣꯡꯂꯅꯤ, ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯑꯅꯥꯕꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈꯣꯗ, ꯑꯅꯥꯕꯅ ꯃꯔꯨꯅꯤ꯫ ꯍꯪꯆꯤꯠ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯒ ꯌꯨꯝꯗ ꯂꯩꯔꯅꯤ꯫ ꯃꯔꯛꯁꯤꯗ ꯆꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯁꯨ ꯊꯕꯛꯇ ꯄꯪꯇꯧꯗ ꯇꯧꯔꯨꯕꯅꯤꯅ ꯁꯣꯟꯊꯕꯅ ꯍꯦꯜꯂꯤ." ꯁꯅꯥꯊꯣꯏꯅ "ꯊꯕꯛꯀꯤ ꯃꯤꯅꯤꯅ ꯄꯣꯊꯥꯕ ꯍꯩꯇꯕ, ꯑꯗꯨꯅꯅꯦ꯫ ꯐꯔꯤꯁꯦ, ꯏꯆꯥꯁꯤꯡꯒꯤ ꯄꯥꯎꯗꯣ ꯍꯣꯔꯦꯟ ꯍꯌꯦꯡꯁꯤꯗ ꯍꯦꯛꯇ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯍꯣꯔꯦꯟꯂ ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯃꯣꯏꯕꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ." "ꯂꯥꯛꯄꯨ ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯅꯤ, ꯂꯥꯛꯑꯣ꯫ ꯃꯥꯅꯁꯨ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯌꯥꯝ ꯂꯩꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯅꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯍꯥꯏꯅꯔꯣ, ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ." ꯂꯥꯏꯕꯅ "ꯑꯗꯣ ꯏꯕꯨꯡꯉꯣꯗꯣ ꯁꯅꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯖꯕ ꯖꯥꯠꯂꯣ? ꯑꯍꯜ ꯃꯁꯦꯜ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯃꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯗ꯭ꯔꯗꯤ ꯐꯖꯅꯤꯀꯣ?" ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯁꯅꯥꯌꯥꯏꯃ ꯅꯣꯛꯂꯒ "ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯉꯥꯡꯒꯅꯨ ꯌꯥꯗꯦꯅꯦ ꯃꯁꯦ꯫ ꯃꯃꯥꯅ ꯏꯆꯥ ꯅꯨꯄꯥꯗ ꯐꯖꯅ ꯍꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯃꯪꯒꯣꯜ ꯀꯥꯔꯛꯂꯤꯁꯦ꯫ ꯏꯇꯥꯎ ꯍꯣꯏ ꯑꯩꯈꯣꯏꯅꯒ ꯆꯣꯞꯀꯗꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦꯗ." ꯖꯤꯇꯦꯟꯅ "ꯋꯥꯔꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯌꯥꯎꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯁꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯅꯠꯇ꯭ꯔꯗꯣ?" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯏ꯫ ꯁꯣꯝꯗ ꯆꯪꯈꯣꯟꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯂꯦꯝꯕꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯍꯤꯞꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ "ꯄꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯎꯏ, ꯀꯩꯗꯧꯔꯒꯦ?" ꯆꯪꯈꯣꯟꯕꯅ ꯃꯃꯥꯏ ꯏꯁꯨꯛ ꯁꯨꯛꯊꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯂꯦꯝꯕꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯆꯪꯈꯣꯟꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯏꯃꯥ, ꯍꯧꯒꯠꯂꯕꯣ? ꯆꯥꯛ ꯆꯥꯊꯣꯛꯁꯤꯔꯥ?" "ꯆꯥꯛ ꯂꯥꯏꯔꯤ, ꯑꯩꯅ ꯍꯪꯂꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯧꯅꯦ." ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯅꯆꯥꯅ ꯀꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯃꯃꯥ, ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯔꯣ꯫ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯔꯨꯅꯤ, ꯍꯤꯡꯂꯨꯅꯤꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯖꯔꯨꯅꯤ? ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯑꯅꯥꯕꯅꯤ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯁꯤꯗ ꯀꯔꯤ ꯑꯁꯥ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤ ꯋꯥꯅꯤ꯫ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯄꯥꯝꯗꯕ, ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯀꯩꯗꯧꯕꯒꯤ ꯅꯆꯥꯅ ꯇꯧꯔꯨꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ." "ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪ ꯕꯕꯥꯗ ꯏꯃꯥꯅ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯅ ꯁꯥꯎꯅꯨꯀꯣ꯫ ꯑꯃꯨꯛ ꯍꯧꯕ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯅꯥꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯏꯗ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯣꯏꯁꯨ ꯈꯪꯍꯜꯂꯣ ꯍꯥꯏꯔ ꯃꯥꯜꯂꯦ ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯎꯗꯦ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯃꯃꯥꯅ ꯅꯥꯔꯒ ꯂꯩꯕꯁꯤꯒꯤꯅꯤ ꯃꯆꯥꯁꯨ ꯂꯩꯔꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯕꯁꯤꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯤ ꯊꯕꯛꯁꯨ ꯄꯪꯇꯧ ꯇꯧꯃꯟꯕꯗꯨꯗ ꯅꯁꯥ ꯋꯥꯕ ꯍꯦꯟꯖꯤꯜꯂꯤꯕꯅꯤ ꯊꯕꯛ ꯇꯧꯔꯗꯤ ꯑꯅꯥꯕ ꯈꯪꯗꯦꯅꯦ ꯊꯕꯛ ꯂꯦꯞꯄꯗ ꯆꯤꯛꯄ ꯊꯤꯟꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯈꯪꯗ꯭ꯔꯤ ꯃꯤꯅꯗꯤ ꯍꯥꯏꯕ ꯅꯣꯏ ꯕꯕꯥꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯎꯅꯕ ꯁꯪꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯑꯩꯅ ꯅꯥꯔꯤꯁꯦ ꯈꯪꯗꯦꯗꯣ ꯅꯪ ꯕꯕꯥꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯊꯤꯗꯅ ꯋꯥꯅ ꯃꯆꯥꯅ ꯈꯣꯏꯔꯅꯤ ꯈꯪꯍꯟꯗꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯅꯣꯏꯅ ꯋꯥꯕꯤꯔꯤꯕ ꯈꯟꯕꯤꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯅꯪ ꯕꯕꯥꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯍꯟꯗꯅ ꯍꯣꯠꯅꯔꯤꯕꯅꯤ ꯆꯪꯈꯣꯟꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯆꯥꯅ ꯇꯣꯂꯣꯞ ꯆꯥꯗꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯀ ꯂꯩꯗꯅ ꯅꯆꯥꯅ ꯄꯦꯟꯅ ꯏꯃꯥꯒꯤ ꯁꯦꯕꯥꯒꯗꯣ ꯇꯧꯍꯟꯈꯣꯀꯣ ꯅꯪ ꯊꯕꯛ ꯇꯧꯔꯤꯗꯨꯗꯤ ꯇꯣꯂꯣꯞ ꯆꯥꯔꯗꯨꯗꯤ ꯅꯪꯅ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯪ ꯕꯕꯥꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯦ ꯅꯪ ꯕꯕꯥꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯅꯪꯒꯤ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗꯇ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯪ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯕꯛ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯂꯣꯟꯖꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯕꯛ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯣ ꯃꯍꯩ ꯆꯥꯔꯦꯅꯦ ꯆꯪꯈꯣꯟꯕꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅꯣꯛꯇ ꯂꯩꯍꯜꯂꯗꯣꯏꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯤꯔꯗꯧꯁꯤ ꯃꯉꯥꯏ ꯅꯪꯅ ꯉꯥꯡꯂꯤꯁꯤ ꯍꯩ ꯑꯉꯥꯎꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯔꯝꯗꯣꯏꯅꯤꯅꯦ ꯏꯁꯥꯅ ꯀꯣꯛꯌꯦꯠꯀ ꯌꯦꯠꯂꯒ ꯂꯨꯍꯣꯡ ꯐꯥꯟꯗ ꯐꯝꯕꯗꯣ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯗꯧꯔꯤꯅꯤ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯀꯨꯖ ꯌꯥꯗꯧꯔꯤꯒꯦ ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯨꯍꯣꯡꯂꯣ ꯍꯥꯏꯕꯗꯣ ꯍꯣꯡꯒꯦ ꯑꯗꯨꯕꯨ ꯁꯤꯕꯩ ꯋꯥꯔꯤꯗꯨꯗꯤ ꯄꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯥꯅ ꯁꯅꯥꯅꯨꯅ ꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯧꯕꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯁꯅꯥꯅꯨꯗꯨ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇ꯭ꯔꯤ ꯌꯥꯝ ꯅꯧꯃꯜꯂꯦ ꯈꯜꯂꯤꯕ꯭ꯔꯅꯦ ꯃꯥꯁꯨ ꯂꯨꯍꯣꯡꯂꯛꯄꯒ ꯃꯆꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯅꯕ ꯅꯪ ꯃꯃꯥꯅ ꯀꯟꯅ ꯁꯤꯜꯂꯤꯕꯅꯤ ꯅꯪꯁꯨ ꯆꯍꯤ 30 ꯌꯧꯔꯤ ꯌꯦꯡꯉꯣ ꯃꯆꯥ ꯐꯥꯎ ꯆꯍꯤ 12 14 ꯁꯨꯖꯜꯂꯛꯏ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯇꯦꯗ ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯁꯅꯥꯅꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯣꯝꯗ ꯕꯤꯛꯇꯔ ꯗꯅꯔꯥꯖ ꯑꯃꯗꯤ ꯆꯅꯨꯂꯦꯝꯕꯤꯗꯨ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯛꯇꯔꯅ ꯂꯂꯩꯕꯤꯒ ꯅꯪꯒ ꯇꯣꯏꯅ ꯎꯅꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯣꯟꯅ ꯊꯨꯝꯅ ꯊꯕꯛ ꯇꯧꯅꯔꯣꯏꯁꯤ ꯁꯣꯝꯗ ꯁꯅꯥꯅꯨꯒ ꯍꯦꯟꯅꯔꯤꯒꯗꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯗꯅꯔꯥꯖ ꯅꯪꯅ ꯂꯂꯩꯕꯤ ꯀꯣꯏꯔꯤꯔꯕ ꯀꯣꯏꯅꯕꯗꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯦꯗ ꯕꯤꯛꯇꯔꯅ ꯑꯩꯈꯣꯏ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯀꯣꯏꯔꯤꯅꯤꯅꯦ ꯍꯥ ꯑꯗꯨꯅꯅꯤꯗꯅ ꯅꯪꯅ ꯁꯅꯥꯅꯨ ꯍꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯝꯃꯦꯗꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯣ ꯍꯦꯟꯅꯔꯤꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯖꯕ꯭ꯔꯕ ꯃꯥꯗꯤ MUꯗ ꯃꯥꯁꯇꯔ ꯇꯧꯊꯔꯤꯕꯅꯤ ꯃꯥꯏ ꯃꯅꯥꯎꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯂ ꯃꯥꯜꯂꯤ ꯃꯣꯏ ꯕꯥꯅꯁꯨ ꯍꯦꯟꯅꯔꯤꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯈ꯭ꯔꯦꯅ ꯌꯥꯝ ꯍꯩꯍꯧꯕꯅꯤ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯏꯌꯥ ꯌꯥꯗꯦ ꯕꯤꯛꯇꯔꯅ ꯁꯅꯥꯅꯨꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯆꯅꯨꯂꯦꯝꯕꯤ ꯅꯣꯏꯒꯤ ꯅꯕꯨꯡꯅꯤꯁꯦ ꯍꯥꯟꯅ ꯈꯪꯉꯝꯕꯗꯤ ꯈꯔ ꯐꯗꯧꯅꯤ ꯑꯩ ꯑꯃ ꯌꯥꯎꯅ ꯌꯥꯎꯅ ꯁꯅꯥꯅꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯃꯥꯁꯨ ꯅꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯨ ꯈꯔ ꯊꯨꯅ ꯍꯣꯡꯒꯗꯧ ꯃꯥꯜꯂꯤ ꯗꯅꯔꯥꯖꯅ ꯕꯕꯥ ꯍꯣꯏꯗꯤ ꯈꯪꯕ꯭ꯔꯣ ꯍꯦꯟꯅꯔꯤꯒ ꯁꯅꯥꯅꯨꯒ ꯈꯪꯅꯩꯁꯦ ꯈꯪꯗꯦꯗ ꯃꯣꯏꯗꯤ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯇꯦ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯕꯕꯥꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯃꯃꯥꯒꯤ ꯑꯅꯥꯕꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯕꯕꯥ ꯑꯅꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯅꯥꯅꯨꯁꯦ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯃꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ ꯕꯕꯥ ꯑꯅꯤꯅꯁꯨ ꯐꯥꯎꯅꯍꯟꯕ ꯄꯥꯝꯗꯕ ꯍꯥꯏꯗꯤ ꯃꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯂꯗꯤ ꯇꯥꯃꯣꯒꯤ ꯑꯃꯗꯤ ꯁꯅꯥꯅꯨꯒꯤ ꯁ꯭ꯇꯗꯤꯗ ꯀꯥꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯕꯅꯤ ꯁꯅꯥꯅꯨꯅꯗꯤ ꯇꯥꯃꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯅꯔꯕꯅꯤꯅ ꯁꯅꯥꯅꯨꯁꯨ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯈꯪꯅꯔꯣꯏꯅ ꯂꯩꯕꯅꯤ ꯇꯥꯃꯣꯒꯤ ꯋꯥꯗꯤ ꯑꯩꯒꯁꯨ ꯂꯩꯃꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗꯦ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯁꯅꯥꯅꯨꯕꯨ ꯈꯜꯂꯝꯒꯅꯤ
ꯀꯣꯜ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯕꯕꯥꯅꯁꯨ ꯁꯅꯥꯅꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯚꯤꯛꯇꯔꯅ ꯃꯔꯛꯁꯤꯗ ꯐꯩꯖꯤꯜꯂꯛꯂꯤꯁꯦ ꯍꯦꯅꯔꯤꯅꯦꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯑꯗꯨꯝ ꯈꯜꯂꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥꯅꯨꯗꯁꯨ ꯀꯔꯤ ꯇꯛꯁꯤꯜꯂꯝꯃꯣꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯒ ꯊꯦꯡꯅꯔꯨꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥꯅꯨꯗ ꯇꯛꯁꯤꯜꯂꯨꯕꯩꯅꯤ꯫ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯂꯥꯍꯠꯇꯨꯅ ꯊꯝꯖꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯅꯝꯍꯠꯇꯨꯅ ꯍꯦꯅꯔꯤꯒ ꯅꯝꯗꯅ ꯈꯪꯅꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤꯅ ꯍꯦꯅꯔꯤꯁꯨ ꯑꯩꯈꯣꯏꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯔꯦ ꯈꯟꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯀꯥꯏ ꯇꯧꯔꯤꯅꯤ꯫ ꯚꯤꯛꯇꯔꯅ ꯅꯣꯏ ꯇꯥꯃꯣꯗꯤ ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯁꯅꯥꯅꯨ ꯃꯣꯏꯅꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕ꯭ꯔꯣ? ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯇꯥꯔꯨꯒꯗ꯭ꯔꯣ? ꯃꯣꯏ ꯃꯁꯦꯟ ꯁꯥꯟꯅꯒꯦꯔꯥ ꯁꯥꯟꯅꯔꯣꯏꯔꯥ ꯂꯨꯗꯤ ꯂꯨꯍꯣꯡꯗꯧꯔꯦꯗꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯣꯠꯅꯕ ꯑꯃꯃꯨꯛ ꯍꯣꯠꯅ ꯂꯩꯔꯦ꯫ ꯇꯥꯃꯣꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯕꯅꯤꯅ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯁꯪꯕꯒꯤ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯅꯝ ꯑꯃ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯀꯥꯟꯗ ꯃꯥꯅ ꯈꯥꯡꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ꯫ ꯙꯅꯔꯥꯖꯅ ꯌꯥꯔꯦꯗ ꯑꯃꯁꯨ ꯃꯊꯥ ꯏꯁꯥ ꯁꯥꯟꯅꯔꯦ ꯇꯣꯛꯑꯁꯤ ꯊꯣꯛꯑꯕ ꯑꯃ ꯃꯩ ꯂꯥꯛꯆꯔꯅꯤ꯫ ꯚꯤꯛꯇꯔꯅ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯂꯂꯩꯕꯤꯗꯣ ꯂꯣꯟꯅ ꯀꯣꯏꯅꯔꯕꯅꯤꯅ ꯑꯃ ꯂꯩꯔꯦꯅ ꯀꯩꯁꯨ ꯃꯋꯥ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯈꯜꯂꯦꯕ ꯅꯣꯏꯅꯤ ꯅꯝꯕꯔꯒ ꯌꯥꯝ ꯂꯧꯅꯩ ꯄꯥꯎꯒ ꯐꯥꯎꯅ ꯃꯥꯜꯂꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯂꯂꯩꯕꯤꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯇꯣꯏꯅ ꯆꯠꯄꯒꯤ ꯃꯔꯝꯁꯤ ꯂꯩꯗꯤ ꯂꯩꯔꯤꯗꯅ꯫ ꯀꯣꯏꯌꯨ ꯀꯣꯏꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯅꯥꯅꯨꯗꯤ ꯈꯪꯉꯝꯃꯣꯏꯅꯦ? ꯈꯪꯗꯕꯅꯤ ꯈꯪꯍꯟꯒꯦꯅ ꯈꯜꯂꯒ ꯍꯦꯛꯇ ꯉꯝꯗꯕ꯫ ꯑꯗꯣ ꯒ꯭ꯔꯦꯁꯤꯗꯣ ꯌꯨꯝ ꯊꯣꯛꯂꯦ ꯍꯥꯏꯗꯥꯏꯅꯦ? ꯚꯤꯛꯇꯔꯅ ꯅꯪꯒꯤꯗꯤ ꯂꯂꯩꯕꯤ ꯂꯩꯔꯕꯅꯤꯅ ꯌꯥꯔꯦ ꯒ꯭ꯔꯦꯁꯤꯗ ꯑꯃꯨꯛ ꯇꯥꯎꯔꯅꯨ ꯃꯤ ꯃꯥꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯒ꯭ꯔꯦꯁꯤꯗꯣ ꯑꯝꯇꯪ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯁꯨ ꯌꯨꯝꯗ ꯊꯣꯛꯂꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒ ꯎꯅ ꯐꯪꯕ ꯖꯥꯠ ꯅꯠꯇꯦ꯫ ꯙꯅꯔꯥꯖꯅ ꯃꯤ ꯊꯕꯛ ꯆꯤꯟꯖ ꯇꯧꯔꯤꯅꯤ ꯃꯤꯔꯦꯝ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯥꯟꯅ ꯌꯥꯄꯣꯟꯇꯦꯗ꯫ ꯚꯤꯛꯇꯔꯅ ꯑꯗꯣ ꯁꯅꯥꯅꯨꯒꯤꯅ ꯃꯥꯏ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯁꯨ ꯍꯦꯅꯔꯤꯗꯣ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯝꯇ ꯍꯣꯠꯅꯁꯤ꯫ ꯇꯤꯟꯅꯕ ꯀꯨꯏꯔꯛꯂꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯁꯅꯥꯅꯨꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤ ꯇꯥꯕꯅꯤ꯫ ꯁꯅꯥꯅꯨꯁꯦ ꯃꯥꯏ ꯂꯩꯃꯛꯇ ꯇꯝꯂꯝꯗ ꯇꯧꯔꯤꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯅ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯑꯩꯁꯨ ꯃꯃꯥ ナꯕꯒꯤ ꯇꯥꯃꯣꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤꯅ ꯊꯕꯛ ꯈꯔꯗꯤ ꯆꯤꯜꯂꯅꯤ꯫ ꯙꯅꯔꯥꯖꯅ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯅꯥꯅꯨꯗꯨꯁꯨ ꯋꯥꯔꯤꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯝꯃꯒꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯪꯗꯤ ꯚꯤꯛꯇꯔꯅ ꯊꯤꯜꯍꯜꯂꯣ ꯑꯩꯁꯨ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ꯫ ꯚꯤꯛꯇꯔꯅ ꯌꯥꯔꯦ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯅꯥꯝ ꯈꯪꯅꯕ ꯂꯩꯇꯕꯒ ꯁꯥꯕ ꯅꯪꯅ ꯉꯥꯡꯕ ꯋꯥꯒ ꯑꯝꯇ ꯊꯥꯖꯗ꯭ꯔꯕꯅꯦ ꯑꯩꯁꯦ꯫ ꯌꯥꯔꯦ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ꯫ ꯂꯂꯩꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ꯫ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯨ ꯈꯪꯅꯔꯝꯕꯅꯤ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨꯁꯨ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯥꯒꯤ ꯇꯧꯅꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯍꯜꯁꯤꯡꯅ ꯃꯪꯒꯣꯜ ꯀꯥꯟꯅꯗꯨꯅ ꯀꯨꯊꯤ ꯌꯦꯡꯅꯕ ꯇꯧꯈ꯭ꯔ ꯃꯇꯨꯡ ꯆꯪꯈꯣꯟꯕꯅ ꯁꯅꯥꯅꯨꯒ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯧꯏ꯫ ꯁꯅꯥꯅꯨ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯪꯈꯣꯟꯕꯁꯨ ꯉꯥꯏꯍꯥꯛ ꯁꯅꯥꯅꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯤ꯫ ꯆꯪꯈꯣꯟꯕꯅ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯣꯡꯕ ꯌꯥꯝ ꯎꯔꯦ꯫ ꯇꯧꯕꯗꯤ ꯆꯍꯤ 6-7 ꯎꯅꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯗꯣ ꯁꯅꯥꯅꯨ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯅꯨ ꯆꯪꯈꯣꯟꯕꯗ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗꯤ ꯍꯥꯏꯅꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯕꯕꯥ ꯍꯣꯏꯅ ꯆꯦꯟꯗꯨꯅ ꯃꯪꯒꯣꯜꯁꯨ ꯀꯥꯟꯅꯈ꯭ꯔꯦ꯫ ꯅꯪ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯐꯣꯟꯗ ꯃꯦꯁꯦꯖꯇ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯪꯕꯨ ꯌꯦꯡꯕꯁꯤꯗꯗꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯋꯥ ꯂꯣꯠꯅꯒꯨꯝꯁꯤ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯑꯩꯁꯦ ꯃꯇꯝ ꯁꯨꯔꯛꯂ ꯃꯥꯜꯂꯦ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯉꯩ ꯕꯕꯥꯒ ꯃꯃꯥꯒꯒꯤ ꯃꯅꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯑꯃꯗ ꯆꯠꯂꯒ ꯑꯅꯧꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯇꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯈꯤꯕ ꯌꯥꯏ꯫
ꯑꯗꯨ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯀꯩ ꯋꯥꯅꯣ ꯍꯪꯕꯅꯤ ꯀꯣꯏꯗꯣꯛꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯇꯥꯃꯣꯒ ꯈꯪꯅꯔꯛꯄ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯁꯅꯥꯅꯨꯒꯤ ꯋꯥꯗꯨꯗ ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯪꯅꯕ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯝꯗ꯭ꯔꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯅ ꯂꯩꯇꯦꯗ ꯂꯩꯇ꯭ꯔꯦ ꯂꯩꯇꯦ ꯅꯠꯇꯕ ꯂꯩꯇ꯭ꯔꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯟꯅ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯝꯒꯅꯤ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯁꯅꯥꯅꯨ ꯀꯃꯥꯏꯅ ꯑꯩ ꯅꯪꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯈꯪꯉꯤ ꯕꯕꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯈꯪꯉꯤ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯝꯕꯒꯨꯝ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅ ꯈꯪꯅꯔꯝꯕꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯛꯂꯤꯕꯅꯤ ꯑꯩꯁꯨ ꯑꯁꯨꯛ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯍꯣꯏ ꯃꯃꯥꯗꯨ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯨꯅ ꯂꯦꯞꯈꯤꯕꯅꯤ ꯑꯩꯁꯨ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯅꯥꯔꯛꯀꯅꯤꯗꯤ ꯈꯟꯗꯕꯅꯤ ꯕꯕꯥꯁꯨ ꯃꯃꯥꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯂꯨꯍꯣꯡꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯂꯨꯍꯣꯡꯕꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯣ ꯃꯃꯥꯗꯤ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕꯕꯥꯅ ꯍꯥꯏꯕꯗ ꯁꯥꯒꯩ ꯃꯁꯦꯟ ꯍꯥꯏꯗꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯗꯒꯤ ꯃꯃꯥꯁꯦ ꯇꯦꯟꯁꯟ ꯈꯔ ꯂꯩꯈꯤꯕꯒ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯟꯈꯤꯕꯒ ꯂꯣꯏꯅ ꯄꯥꯁꯤꯟꯅꯈꯤꯗꯅ ꯅꯥꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏ ꯑꯩ ꯄꯣꯛꯂꯝꯗꯥꯏꯗ ꯌꯨꯝ ꯍꯣꯡꯗꯣꯔꯛꯇꯨꯅ ꯑꯩꯁꯦ ꯌꯨꯝ ꯑꯗꯨꯗ ꯄꯣꯛꯈꯤꯕꯅꯤ ꯑꯩ ꯄꯣꯛꯂ ꯃꯇꯨꯡ ꯃꯃꯥꯁꯨ ꯁꯨꯃꯥꯏꯅ ꯅꯥꯕꯁꯦ ꯌꯧꯔꯛꯈꯤꯕꯅꯤ ꯇꯣꯏꯅ ꯅꯥꯕꯗꯤ ꯅꯠꯇꯦ ꯑꯅꯥꯕ ꯍꯧꯕꯅꯤ ꯃꯁꯥꯗ ꯆꯤꯛꯄ ꯊꯤꯟꯕ ꯇꯧꯏ ꯍꯥꯏꯗꯅ ꯊꯕꯛ ꯄꯪꯇꯧ ꯇꯧꯔꯒ ꯄꯣꯊꯥꯔꯤꯅꯦꯅ ꯍꯥꯏ ꯕꯕꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯉꯤ ꯈꯪꯗꯦꯗ ꯁꯅꯥꯅꯨ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯨꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯕꯕꯥꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯕꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯪꯕꯒꯤ ꯍꯥꯏꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯕꯕꯥꯁꯨ ꯃꯊꯥ ꯁꯥꯔꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯏ ꯕꯕꯥꯅꯁꯨ ꯍꯥꯏ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏ ꯁꯨꯝ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯨꯅ ꯂꯦꯞꯁꯤꯟꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯅꯕ ꯍꯥꯏꯔꯤꯅꯤ ꯑꯩꯁꯨ ꯁꯤꯗ ꯊꯕꯛ ꯆꯠꯄ ꯊꯥ ꯑꯃꯅꯤꯗ ꯉꯥꯏꯔꯤꯕꯅꯤꯅ ꯅꯪꯒ ꯇꯣꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯉꯝꯗꯦ ꯑꯩꯅ ꯃꯆꯥꯒ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯧꯁꯨ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯤ ꯇꯧ ꯂꯩꯔꯤ ꯑꯗꯣ ꯅꯪ ꯃꯥꯁꯇꯔ ꯇꯧꯊꯔꯣꯏ ꯍꯥꯏꯔꯤꯔꯣ ꯕꯕꯥꯅꯗꯤ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯗꯨꯝ ꯇꯝꯊꯧ ꯃꯆꯥ ꯅꯣꯏꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯅꯕꯅ ꯍꯥꯏꯕꯅꯤ ꯃꯥꯁꯇꯔ ꯇꯧꯊꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯆꯅꯨꯂꯦꯝꯕꯤꯗꯤ ꯁꯨꯝ ꯇꯝꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕꯅꯤꯅ ꯀꯩꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯠꯇꯅ ꯇꯝꯃꯣ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯈꯤꯒꯦ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯑꯂꯩꯕꯤꯗꯨ ꯃꯆꯦꯒꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯃꯤꯗꯨ ꯎꯕ ꯐꯪꯂꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯅ ꯃꯆꯦꯗ ꯌꯦꯡꯖꯩ ꯙꯅꯔꯥꯖꯅꯁꯨ ꯍꯦꯟꯅꯔꯤꯅ ꯃꯈꯣꯏꯒ ꯀꯧꯅꯗꯅ ꯋꯥꯔꯤ ꯄꯥꯛ ꯁꯥꯟꯅꯗꯅ ꯂꯩ ꯍꯥꯏꯕ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ ꯙꯅꯔꯥꯖꯅ ꯂꯂꯩꯕꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯍꯣꯡꯉꯨ ꯅꯪ ꯅꯣꯏꯁꯦ ꯈꯛꯇꯒꯤ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯁꯨꯈꯟ ꯈꯟꯗꯦ ꯙꯅꯔꯥꯖ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯐꯤꯔꯦꯞꯁꯤ ꯂꯧꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯁꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯎꯏ ꯑꯩ ꯈꯪꯉꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯣꯏ ꯁꯦꯅ ꯍꯦꯟꯅꯔꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯀꯨꯊꯤ ꯌꯦꯡꯈ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯥ 2-3 ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯊꯔꯨꯕꯒꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯩꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯔꯨꯔꯕꯁꯨ ꯏꯆꯦꯅ ꯋꯥꯅ ꯆꯩꯅ ꯈꯥꯡꯅ ꯂꯩꯕꯗꯣ
ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯣꯏ ꯆꯦꯒꯤ ꯑꯋꯥꯕꯗꯨꯅ ꯑꯋꯥꯕ ꯈꯛꯇꯔꯣ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤꯗꯤ ꯀꯩꯝ ꯈꯟꯗ꯭ꯔꯕꯣ? ꯈꯜꯂꯤ꯫ ꯑꯩ ꯗꯥ ꯙꯅꯔꯥꯖꯀꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯐꯤꯔꯦꯞ ꯑꯁꯤ ꯍꯣꯡꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯒ ꯉꯁꯤꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯕ ꯉꯝꯒꯅꯤ? ꯀꯠꯊꯣꯛꯄ ꯅꯨꯡꯁꯤꯕꯅꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯗꯥ ꯙꯅꯔꯥꯖꯕꯨ ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯏꯆꯦꯅ ꯍꯦꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯏꯆꯦꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎ ꯊꯣꯛꯇꯅ ꯐꯣꯟ ꯐꯥꯎ ꯄꯥꯏꯗꯃꯈꯩ ꯄꯥꯎ ꯐꯥꯎꯅꯗꯅ ꯆꯥꯛꯅ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯛꯂꯕ ꯃꯇꯨꯡ ꯉꯁꯤꯅ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯇꯥꯍꯦꯟꯅꯔꯤꯗꯣ꯫ ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ, ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅ MUꯗ ꯆꯠꯇꯨꯅ ꯃꯥꯒ ꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯏꯆꯦꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯙꯅꯔꯥꯖ ꯂꯂꯩꯕꯤꯗ ꯌꯦꯡꯗꯨꯅ, ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ, ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯈ꯭ꯔꯒꯦ ꯁꯤꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯀꯥꯏꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯝꯃꯣꯏ꯫ ꯊꯦꯡꯅꯔꯝꯕꯒꯤꯅꯤ ꯑꯩꯅ ꯗꯥ ꯙꯅꯔꯥꯖꯇ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯅꯣꯏ ꯆꯦꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯍꯣꯡꯂꯒꯦ ꯁꯤꯅꯤꯅꯦ ꯍꯥ? ꯑꯗꯨꯒ ꯅꯪꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯕꯨꯡꯒ ꯂꯨꯍꯣꯡꯈꯤꯕ, ꯁꯨꯅꯥꯅꯨꯅ ꯍꯩꯅꯔꯦꯛꯀꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯗꯥꯏ? ꯍꯥ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤꯗꯤ ꯀꯅꯥ ꯁꯦꯝꯕꯤꯔꯝꯃꯒꯦ? ꯑꯩ ꯈꯪꯗꯦ, ꯑꯩ ꯃꯗꯨꯕꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯗꯥ ꯙꯅꯔꯥꯖꯀꯤ ꯑꯄꯥꯝꯕꯅꯤ꯫ ꯙꯅꯔꯥꯖ ꯄꯦꯟꯗꯅ, ꯂꯂꯩꯕꯤ, ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤ ꯍꯛꯃꯜꯂꯦ꯫ ꯃꯌꯥꯝꯒꯤꯅ ꯆꯩꯅꯥ ꯀꯣꯛꯍꯜꯂꯒ ꯑꯩꯕꯨꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯆꯍꯤ 2-3 ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯪꯅ ꯀꯔꯤ ꯄꯦꯟꯗꯕ ꯌꯥꯎꯈ꯭ꯔꯒꯦ? ꯅꯪ ꯊꯃꯣꯏ ꯀꯟꯕꯅꯤ, ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗꯦ꯫ ꯁꯅꯥꯅꯨꯗꯣ ꯑꯩꯒꯤꯁꯨ ꯃꯔꯨꯞꯅꯤ, ꯍꯦꯟꯅꯔꯤꯁꯨ ꯑꯩꯒ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯂꯕ ꯃꯔꯨꯞꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤꯕꯁꯦ ꯑꯩ ꯈꯪꯉꯤ, ꯑꯩ ꯎꯏ, ꯑꯩ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯁꯤꯟꯅꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯂꯂꯩꯕꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯋꯥ, ꯅꯪꯅ ꯈꯟꯕ, ꯅꯪꯅ ꯉꯥꯡꯕ ꯉꯥꯛꯇꯅ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩ ꯇꯥꯃꯣ ꯆꯪꯈꯣꯟꯕꯒ ꯎꯅꯅꯕ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯥꯒ ꯎꯅꯗꯨꯅ ꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯝꯒꯅꯤ, ꯑꯩ ꯍꯥꯏꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯪꯅꯕ ꯃꯥꯟꯅꯅꯕ ꯑꯩ ꯆꯦꯟꯈꯤꯅꯤ꯫ ꯑꯩ ꯏꯆꯦꯕꯨ ꯅꯨꯡꯁꯤ, ꯑꯩ ꯃꯥꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯂꯂꯩꯕꯤꯗꯨ ꯍꯦꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯙꯅꯔꯥꯖꯁꯨ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯟꯗꯨꯅ, ꯂꯂꯩꯕꯤ, ꯅꯪꯃꯛꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯅꯕ ꯍꯥꯏꯔꯕꯅꯤꯅꯦ꯫ ꯅꯪꯅ ꯈꯜꯂꯤꯕ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯗ ꯑꯩꯅ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯍꯦꯟꯅꯔꯤꯅ ꯁꯅꯥꯅꯨꯒ ꯀꯥꯏꯅꯕꯗ ꯆꯥꯛꯈꯤꯕ ꯃꯩꯁꯥ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯏꯐꯝꯗꯁꯨ ꯐꯪꯍꯟꯅꯤꯡꯗꯦ, ꯑꯩ ꯋꯥꯅꯤꯡꯗꯦ ꯂꯂꯩꯕꯤ꯫ ꯂꯂꯩꯕꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ, ꯑꯩ ꯅꯪꯕꯨ ꯍꯩꯅꯗꯦ꯫ ꯙꯅꯔꯥꯖ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ, ꯀꯔꯤ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦꯕ? ꯍꯥ? ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯣꯏꯅꯔꯛꯂꯤꯁꯤꯕꯨ ꯅꯪꯅ ꯇꯥꯠ ꯄꯥꯠ ꯇꯧꯗꯨꯅ ꯑꯩꯒ ꯈꯪꯅꯔꯝꯂꯕ? ꯂꯂꯩꯕꯤꯁꯨ ꯁꯥꯎꯅ, ꯍꯣꯏ, ꯆꯍꯤ ꯈꯔꯒꯤ ꯃꯇꯝ ꯂꯦꯟꯕꯅꯤ ꯈꯟꯈ꯭ꯔꯣ꯫ ꯑꯩ ꯗꯥ ꯙꯅꯔꯥꯖꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯄꯛꯇ꯭ꯔꯦ꯫ ꯃꯗꯨꯃꯛꯅꯅꯤ ꯑꯩꯅ ꯉꯁꯤ ꯗꯥ ꯙꯅꯔꯥꯖꯒ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯂꯂꯩꯕꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯈꯪꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯙꯅꯔꯥꯖꯁꯨ ꯌꯥꯝ ꯄꯦꯟꯗꯅ ꯆꯠꯈ꯭ꯔꯤꯕ ꯂꯂꯩꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯅꯥꯅꯨꯅ ꯍꯦꯟꯔꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯂꯂꯩꯕꯤꯁꯨ ꯈꯪꯏ꯫ ꯃꯆꯦꯅ ꯆꯍꯤ 1 ꯃꯌꯥ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ
ꯍꯦꯅꯔꯤꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯩꯔꯛꯇꯨꯅ ꯈꯨꯗꯛꯇ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯛꯄꯁꯤꯗꯅꯤ ꯂꯂꯩꯕꯤꯅ ꯃꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯂꯩꯕꯤꯗꯤ ꯁꯅꯥꯅꯨꯒ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯆꯦꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯝꯗꯨꯅ ꯂꯩꯕꯗꯨꯗ ꯂꯂꯩꯕꯤꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯁꯤꯒꯤꯗꯃꯛ ꯃꯥ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯂꯩꯕꯤꯒ ꯙꯅꯔꯥꯖꯀꯁꯨ ꯈꯪꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯂꯂꯩꯕꯤꯅ ꯃꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯙꯅꯔꯥꯖꯅ ꯂꯂꯩꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯗꯨꯅ ꯁꯥꯎꯅꯔꯤꯕꯅꯤ꯫ ꯆꯪꯈꯣꯟꯕꯗꯨ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯄꯗꯨꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯅꯥꯌꯥꯏꯃ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯅꯪꯁꯨ ꯉꯁꯤꯗꯤ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ." ꯆꯪꯈꯣꯟꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯗꯨꯅ, "ꯀꯩ ꯋꯥꯅꯣ ꯕꯕꯥ?" "ꯍꯧꯖꯤꯛ ꯃꯦꯔꯥꯅꯤ. ꯑꯩꯅꯗꯤ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯁ꯭ꯋꯥꯏꯗ ꯂꯨꯍꯣꯡꯅꯕ ꯇꯧꯕꯅꯤ. ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯃꯥꯁꯨ ꯅꯥꯔꯤꯕꯅꯤꯅ ꯑꯦꯡꯒꯦꯖ ꯇꯧꯕꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯆꯦꯟꯗꯤ ꯆꯦꯜꯍꯟꯅꯤꯡꯉꯤ." "ꯕꯕꯥ ꯍꯣꯏ ꯌꯥꯅꯔꯒ ꯃꯪꯒꯣꯜ ꯀꯥꯔꯗꯨꯗ ꯍꯧꯖꯤꯛꯄꯨ ꯆꯦꯟꯕ ꯆꯣꯡꯕꯩ. ꯃꯃꯥꯁꯨ ꯌꯨꯝꯗ ꯃꯁꯥ ꯉꯝꯗꯗꯅ ꯂꯦꯡꯗꯅ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯅ ꯆꯦꯜ ꯂꯩꯔꯗꯤ ꯂꯨꯍꯣꯡꯕꯁꯤ ꯅꯃꯥꯅ ꯅꯥꯔꯛꯄꯒꯤꯅꯤ ꯍꯥꯏꯗꯅꯕ ꯆꯦꯟꯕꯅ ꯐꯩ ꯈꯟꯕꯅꯤ. ꯅꯪꯁꯨ ꯕꯕꯥꯗꯤ ꯀꯥꯏꯒꯅꯨ. ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤꯁꯦ ꯇꯥꯟꯅꯗ꯭ꯔꯗꯤ ꯕꯕꯥꯒꯤꯗꯤ ꯋꯥ ꯇꯥꯟꯅꯐꯝꯁꯤ ꯏꯔꯩ ꯂꯩꯇ꯭ꯔꯦ. ꯅꯃꯥꯁꯨ ꯅꯥꯔꯒ ꯂꯩꯕꯅꯤꯅ ꯊꯕꯛ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯃꯊꯥꯁꯤꯡꯁꯤ ꯁꯥꯅꯤꯡꯗꯦ. ꯌꯥꯔꯤꯈꯩ ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯗꯅ ꯋꯥ ꯈꯟꯅꯔꯒ ꯊꯕꯛ ꯈꯨꯗꯤꯡ ꯃꯆꯥ ꯇꯥꯅ ꯇꯧꯅꯕ ꯍꯣꯠꯅꯁꯤꯅꯦ." "ꯍꯣꯏ, ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒ ꯕꯕꯥꯗ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ. ꯅꯃꯥꯅ ꯅꯪꯒꯤ ꯀꯥꯁꯦ ꯁꯦꯝꯗꯣꯛꯂꯁꯦꯅ ꯀꯟꯅ ꯍꯥꯏꯔꯤ. ꯑꯗꯨꯅ ꯔꯤꯄꯤꯌꯥꯔꯤꯡ ꯈꯔ ꯇꯧꯔꯒ ꯀꯥꯗꯣ ꯈꯔ ꯆꯥꯎꯊꯣꯛꯍꯜꯂꯒꯦ. ꯃꯆꯥꯒꯤ ꯀꯥꯗꯨꯅ ꯃꯃꯥꯡꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ." ꯆꯥꯛ ꯊꯤꯔꯤꯕꯤ ꯆꯅꯨꯂꯦꯝꯕꯤꯅ, "ꯑꯩꯁꯦ ꯃꯊꯛ ꯃꯈꯥ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯍꯟꯒꯦ ꯍꯥꯏꯔꯣ? ꯀꯥ ꯍꯣꯡꯉ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯎꯄꯨꯝꯗ ꯂꯩꯕꯤꯌꯨ, ꯈꯔ ꯅꯥꯟꯒꯦ." ꯆꯪꯈꯣꯟꯕꯅ, "ꯅꯪꯁꯨ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯗꯧꯅꯤ. ꯀꯩꯒꯤ ꯎꯄꯨꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯇ ꯈꯔ ꯌꯥꯝ ꯍꯥꯞꯅꯕ ꯁꯦꯝ ꯁꯥꯔꯣ ꯏꯕꯦꯝꯃ." "ꯏꯁ, ꯑꯩꯕꯨ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯃꯑꯣꯡꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦꯅ ꯑꯩꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯨꯡ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯗꯦꯅꯦ." ꯁꯅꯥꯌꯥꯏꯃꯅ, "ꯅꯃꯥꯁꯨ ꯅꯥꯗꯅ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ. ꯋꯥꯗꯣ ꯇꯞꯅ ꯇꯞꯅ ꯉꯥꯡꯅꯧ ꯀꯣ. ꯃꯆꯥ, ꯅꯪꯒꯤꯅꯦ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯇꯧꯕꯤꯗꯣ ꯇꯧꯒꯅꯨ. ꯈꯤꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ." "ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯗ ꯒ꯭ꯌꯥꯟ ꯇꯥꯕ. ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯩꯄꯥ ꯁꯥꯖꯤꯜꯂꯛꯄꯁꯤꯗ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯔꯛꯇꯕ. ꯃꯥꯅ ꯊꯕꯛ ꯇꯧꯔꯦ, ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦꯅ ꯑꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔꯤꯕ. ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯅꯣꯡꯃꯇ ꯋꯥꯔꯤꯒ ꯁꯥꯟꯅ ꯐꯪꯗꯦꯅꯦ." ꯁꯅꯥꯌꯥꯏꯃ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ, "ꯑꯣ, ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯣ. ꯅꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯑꯩ ꯄꯤꯖꯕꯤꯔꯨꯔꯒꯦ. ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯒꯤ ꯃꯇꯝ ꯊꯦꯡꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯃ ꯃꯈꯨꯠꯇꯨ ꯕꯦꯁꯤꯟꯗ ꯍꯥꯝꯗꯣꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯆꯥꯅꯕ ꯊꯤꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯐꯖꯅ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯅꯨꯂꯦꯝꯕꯤꯅ ꯃꯕꯨꯡꯒ ꯃꯈꯣꯏꯅꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡꯒꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯂꯛꯏ꯫ ꯆꯪꯈꯣꯟꯕꯅ, "ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯦꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯅꯤꯀꯣ?" ꯆꯅꯨꯂꯦꯝꯕꯤ ꯄꯩꯊꯣꯛꯂꯒ, "ꯄꯥꯟꯕꯤꯔꯣꯏ ꯀꯩꯁꯨ. ꯑꯩꯕꯨ ꯅꯪꯗꯧꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯕ ꯃꯤꯒ ꯃꯥꯜꯂꯨꯔꯕꯣ?" "ꯃꯆꯥꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ. ꯒ꯭ꯌꯥꯟ ꯇꯥꯕꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ." ꯆꯅꯨꯂꯦꯝꯕꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯆꯥꯛꯇꯨ ꯈꯣꯠꯊꯗꯨꯅ, "ꯑꯗꯨ ꯇꯥꯃꯣ, ꯅꯪ ꯁꯅꯥꯅꯨꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ?" ꯆꯪꯈꯣꯟꯕꯁꯨ ꯆꯥꯛꯇꯨ ꯈꯣꯠꯊꯅ, "ꯀꯩꯅꯣ, ꯅꯃꯥꯟꯅꯕꯤ ꯑꯣꯏꯔꯒ ꯑꯗꯨꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯣ ꯍꯥꯏꯁꯦ?" "ꯀꯨꯏꯔꯦ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯅꯈꯤꯗꯕ. ꯑꯗꯨꯏꯅꯤ ꯇꯥꯃꯣꯗ ꯍꯪꯉꯛꯏꯁꯦ. ꯅꯣꯏꯅꯤꯗꯤ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯅ ꯄꯥꯎꯗꯤ ꯐꯥꯎꯅꯔꯝꯒꯅꯤꯗꯅ." "ꯅꯨꯡꯇꯤꯒꯤ ꯐꯥꯎꯅꯩ ꯑꯗꯨꯕꯨꯗꯤ. ꯃꯥꯏ ꯅꯝꯕꯔ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯦꯅ ꯍꯥꯏꯕꯅꯤ. ꯐꯣꯟꯁꯨ ꯌꯥꯔꯨꯗ꯭ꯔ ꯃꯥꯜꯂꯦ. ꯑꯃ ꯂꯩ ꯍꯥꯏꯌꯦ." "ꯑꯩꯉꯣꯟꯗꯒ ꯁꯥꯎꯅꯤꯡꯕꯒ ꯂꯩ ꯆꯥꯠꯂ ꯈꯪꯗꯦ. ꯑꯗꯨꯏ ꯅꯨꯄꯤꯗꯨꯅ ꯄꯥꯎꯒ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯇꯕ ꯉꯝꯃꯤꯅꯦ. ꯒ꯭ꯔꯦꯁꯤꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦꯗꯤ ꯍꯥꯏ. ꯃꯥꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯐꯪꯗ꯭ꯔꯤ. ꯃꯤꯔꯦꯝ ꯑꯣꯏꯔꯤꯁꯦ ꯏꯊꯟꯇ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯅꯥꯝ ꯀꯩꯝ ꯄꯥꯎ ꯐꯥꯎꯅꯗꯕꯤ ꯂꯩꯔꯤꯁꯦ." ꯅꯨꯃꯤꯗꯥꯡ ꯅꯅꯥꯀꯣꯡꯗꯨꯗ ꯐꯣꯟꯗꯣ ꯅꯞꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅ ꯀꯅꯥꯒꯤ? ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯔꯕ ꯅꯠꯇ꯭ꯔో? ꯅꯨꯄꯥ ꯀꯣꯏꯔꯕꯅꯤꯅ ꯀꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯣꯏꯅೋ? ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ. ꯃꯣꯏꯁꯨ ꯅꯨꯄꯥ ꯀꯣꯏꯅꯔꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯒꯤ ꯃꯊꯧ ꯄꯥꯛ ꯇꯥꯔꯛꯇ꯭ꯔꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯅꯤ ꯀꯣ."
ꯅꯪꯁꯨ ꯅꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯃꯇ ꯅꯃꯥꯟꯅꯕꯤꯗ ꯃꯦꯁꯦꯖ ꯊꯥꯒꯦ ꯀꯣꯜ ꯇꯧꯒꯦꯅ ꯈꯜꯂꯝꯃꯣꯏꯅꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯁꯨ ꯇꯧꯔꯝꯗꯣꯏꯕ ꯁꯅꯥꯅꯨꯅꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯇꯥꯃꯣ ꯅꯪ ꯈꯔ ꯂꯩꯔꯤ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯏꯅꯝꯃ ꯂꯥꯛꯄꯗꯩꯗꯤ ꯈꯔ ꯑꯣꯟꯈ꯭ꯔꯗꯧꯅꯤꯀꯣ ꯁꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯅꯝꯃ ꯑꯣꯏꯗꯣꯏꯗꯣ ꯑꯇꯩꯗꯤ ꯅꯠꯇꯦꯗꯅ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯅꯃꯥꯟꯅꯕꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯃꯥ ꯃꯆꯥ ꯈꯠꯅꯔꯛꯄꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯉꯛꯇ ꯌꯦꯡꯂꯕꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯉꯛꯇ ꯈꯜꯂꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯌꯥꯝ ꯂꯩꯕꯩꯅꯤ ꯃꯌꯥꯝꯅ ꯈꯟꯅꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯈꯔ ꯈꯟꯗ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅꯒ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯆꯪꯈꯣꯟꯕ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯍꯩꯄꯥ ꯁꯥꯔꯒ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯀꯣ ꯅꯪ ꯍꯩꯄꯥꯗꯤ ꯏꯃꯥꯗꯒꯤ ꯍꯦꯟꯖꯤꯜꯂꯦ ꯅꯪ ꯏꯃꯥꯅꯦ ꯅꯪꯅ ꯁꯥꯔꯛꯏꯁꯦ ꯃꯃꯥ ꯁꯥꯕꯩ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯃꯟꯗꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯆꯪꯈꯣꯟꯕ ꯃꯆꯟꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯕꯁꯤ ꯃꯥꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕꯤꯅꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯃꯕꯨꯡꯗ ꯃꯃꯥꯒꯨꯝꯅ ꯃꯁꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯨꯝꯅ ꯉꯥꯡꯁꯛꯂꯤ ꯁꯣꯝꯗ ꯁꯅꯥꯌꯥꯏꯃꯁꯨ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯌꯨꯝ ꯁꯦꯝꯖꯤꯟꯕꯒꯤ ꯋꯥꯔꯤ ꯇꯧꯗꯅ ꯁꯅꯥꯌꯥꯏꯃꯅ ꯂꯦꯝꯕꯤꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯗꯤ ꯈꯟꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯃꯁꯤ ꯈꯪꯅ ꯆꯅꯨꯂꯦꯝꯕꯤꯒ ꯆꯪꯈꯣꯟꯕꯒꯅꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯕ ꯑꯃꯗꯤ ꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯂꯥꯏꯕ ꯍꯣꯏꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥ ꯂꯨꯍꯣꯡꯕꯁꯤ ꯊꯥ 2-3 ꯉꯥꯏꯊꯒꯗꯕ ꯃꯥꯜꯂꯤ ꯃꯔꯛꯁꯤꯗ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯅꯪ ꯀꯀꯥꯒ ꯑꯩꯒꯅ ꯁꯤꯜ ꯂꯥꯡꯅꯕ ꯍꯣꯠꯅꯔꯒꯦ ꯁꯅꯥꯅꯨ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯂꯤ ꯁꯅꯥꯊꯣꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯅꯥ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯅꯪꯅ ꯀ꯭ꯂꯥꯁ 6-7 ꯀꯥꯔꯛꯄꯗꯋꯥꯏꯗ ꯏꯃꯥꯅꯁꯨ ꯕꯕꯥꯅꯁꯨ ꯅꯪꯒ ꯅꯣꯏ ꯇꯥꯃꯣ ꯆꯪꯈꯣꯟꯕꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯏꯃꯥꯅꯗꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯈꯪꯅꯔꯝꯃꯣꯏ ꯈꯟꯅ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯕꯣꯕꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯔꯒ ꯅꯪꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯝꯕꯗꯨꯒꯤ ꯈꯔ ꯁꯥꯎꯈ꯭ꯔꯦ ꯕꯕꯥꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯂꯥꯏꯕꯅ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯅꯪ ꯕꯕꯥ ꯁꯅꯥꯌꯥꯏꯃꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯏꯅꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯔꯤꯅꯤ ꯅꯪꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ ꯍꯥꯏꯔꯁꯨ ꯃꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯃꯗꯨꯅꯅꯤ ꯕꯕꯥꯅ ꯏꯆꯥꯕꯨ ꯆꯍꯤ 1 ꯍꯦꯟꯅ ꯌꯨꯝꯁꯤꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯛꯂꯤꯕꯁꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯕꯕꯥꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯏꯆꯥꯅ ꯕꯕꯥꯒꯤ ꯃꯥꯏ ꯁꯣꯛꯍꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯄꯨꯝꯅꯃꯛꯁꯤ ꯇꯧꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯤꯗꯅ ꯋꯥꯕꯤꯗꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯋꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯏꯆꯥꯅ ꯃꯇꯝ ꯈꯔ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯒ ꯍꯌꯦꯡ ꯀꯣꯟꯅ ꯅꯨꯡꯉꯥꯏꯍꯧꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯐꯔꯝꯕꯗꯤ ꯌꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯈꯪꯅ ꯆꯥꯟꯅꯗꯅ ꯂꯥꯛꯂꯕꯅꯤꯅ ꯅꯪ ꯇꯥꯃꯣ ꯆꯪꯈꯣꯟꯕꯗ ꯊꯥꯖꯕꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯕꯅꯤ ꯁꯅꯥꯅꯨ ꯇꯞꯅ ꯑꯩ ꯕꯕꯥꯒ ꯃꯃꯥꯒꯅ ꯁꯤꯜꯂꯤꯗꯨꯗ ꯌꯥꯅꯤꯡꯗꯕ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯕꯕꯥ ꯍꯣꯏꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯅꯁꯥꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯖꯔꯣꯏ ꯂꯥꯏꯕꯁꯨ ꯍꯩꯖꯕꯒꯤ ꯋꯥꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯃꯄꯥ ꯑꯃꯗꯤ ꯑꯣꯏꯅꯤꯡꯗꯕꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯇꯨꯍꯠꯄꯤꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯂꯥꯏꯕ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯊꯣꯏꯁꯨ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯤ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯅꯥꯅꯨꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯂꯂꯩꯕꯤꯁꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯅꯥꯅꯨꯅ ꯍꯦꯛ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯄꯒ ꯂꯂꯩꯕꯤꯅ ꯆꯦ ꯁꯅꯥꯅꯨ ꯇꯞꯅ ꯂꯂꯩꯕꯤ ꯐꯣꯟꯗꯨ ꯃꯆꯦꯗ ꯄꯤꯗꯨꯅ ꯁꯤ ꯁꯅꯥꯅꯨ ꯇꯤꯡꯉꯛ ꯀꯅꯥꯒꯤ ꯀꯣꯜꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯒ ꯐꯣꯟꯗꯨ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯗꯥ ꯍꯦꯅꯔꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯁꯅꯥꯅꯨ ꯉꯛꯅ ꯋꯥꯍꯪ ꯍꯪꯂꯛꯄꯒꯨꯝ ꯂꯂꯩꯕꯤꯗ ꯌꯦꯡꯉꯤ ꯁꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯍꯥꯏ ꯁꯅꯥꯅꯨ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯊꯝꯃꯤ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨ
ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄ ꯈꯣꯟꯊꯣꯛꯇꯨꯗ ꯁꯅꯥꯅꯨ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯍꯦꯅꯔꯤꯅ "ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏ꯫ ꯑꯩꯁꯨ ꯅꯪꯒ ꯎꯅꯕꯗꯨꯗꯤ ꯐꯪꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯑꯩꯒꯤ ꯃꯔꯝꯅ ꯅꯪꯕꯨ ꯀꯞꯍꯟꯕ, ꯅꯪꯕꯨ ꯋꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯂꯨꯍꯣꯡꯂꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯍꯣꯡꯂꯛꯀꯅꯤꯗ ꯈꯪꯉꯤ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯍꯦꯅꯔꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯁꯅꯥꯅꯨꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯀꯣꯜꯗꯨ ꯃꯥꯅ ꯑꯣꯏꯅ ꯀꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯞꯅꯤꯡꯕ ꯈꯪꯖꯤꯟꯗꯨꯅ ꯐꯣꯟꯗꯨ ꯂꯂꯩꯕꯤꯗ ꯄꯤ꯫ ꯂꯂꯩꯕꯤ ꯐꯣꯟꯗꯨ ꯂꯧꯔꯒ "ꯆꯦꯒ ꯗꯥ ꯍꯦꯅꯔꯤꯒ ꯈꯪꯅꯔꯛꯄ, ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯇꯥꯔꯤ꯫ ꯆꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯍꯥꯟꯅꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯟꯅꯤꯡꯉꯤ." ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯩꯕꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯗꯕ꯭ꯔꯅꯦ? ꯑꯩꯁꯦ ꯆꯦꯒꯤ ꯅꯔꯦꯝꯈꯥꯛꯅꯤ꯫ ꯆꯦꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯆꯦꯅ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯕꯕꯥꯍꯣꯏ ꯏꯀꯥꯏꯕ ꯅꯪꯗꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯥꯝꯅ ꯀꯣꯛꯍꯟꯅꯤꯡꯉꯤ꯫ ꯑꯩꯅ ꯂꯨꯍꯣꯡꯂꯕꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯀꯣꯛꯂꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯛꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯆꯦꯅ ꯗꯥ ꯍꯦꯅꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯥꯕꯨ ꯃꯤꯔꯥꯏꯔꯝꯗꯨꯅ ꯇꯥꯃꯣ ꯆꯪꯈꯣꯟꯕꯒ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ꯫ ꯀꯅꯥꯝꯇꯅ ꯆꯦꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯉꯤ꯫ ꯆꯦ, ꯅꯪ ꯌꯥꯝ ꯋꯥꯔꯕꯣ?" ꯂꯂꯩꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯁꯤꯡꯊꯔꯛꯏ꯫ ꯂꯂꯩꯕꯤꯁꯨ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯦꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯂꯂꯩꯕꯤꯅ ꯀꯟꯅ ꯍꯥꯏꯖꯃꯟꯕꯗꯨꯗ ꯁꯅꯥꯅꯨ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯃꯐꯝ ꯑꯃꯗ ꯆꯪꯈꯣꯟꯕꯕꯨ ꯉꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯪꯈꯣꯟꯕꯅ "ꯅꯥꯎꯕꯤ, ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯅꯪ ꯉꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯇꯥꯃꯣꯁꯨ ꯃꯃꯥ ꯅꯥꯕꯒ ꯊꯕꯛ ꯆꯠꯅꯕ ꯍꯣꯠꯅꯕꯒꯗ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯝꯃꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ." "ꯍꯥꯏꯌꯨꯅꯦ, ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ? ꯑꯔꯣꯠꯄ ꯂꯩꯇꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯥꯏꯌꯨ." ꯂꯂꯩꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ "ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯂꯦꯞꯄꯨꯗꯤ ꯂꯦꯞꯅꯗ꯭ꯔꯤ꯫ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯍꯣꯡꯂꯅꯤꯗꯤ ꯂꯣꯏꯅ ꯈꯪꯅꯔꯤ꯫ ꯃꯔꯛꯁꯤꯗ ꯌꯨꯝ ꯀꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯃꯁꯦꯟ ꯋꯥꯔꯧꯅꯔꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯋꯥꯈꯜꯁꯦ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂ ꯃꯇꯨꯡ ꯋꯥꯐꯝꯁꯦ ꯇꯥꯃꯣꯗ ꯍꯥꯏꯒꯦꯅ ꯈꯟꯕꯅꯤ." "ꯌꯥꯝ ꯂꯨꯅ ꯌꯥꯝ ꯀꯣꯏꯊꯣꯛꯇꯅ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯇꯣ ꯀꯩꯒꯤꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨ꯫ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯅꯪꯒꯤ ꯋꯥꯁꯦ ꯀꯔꯥꯏꯗꯅꯣꯃ ꯃꯔꯧ ꯑꯃ ꯏꯔꯩ ꯂꯩ꯫ ꯌꯨꯝꯗ ꯈꯪꯍꯟꯗꯕ ꯀꯩ ꯋꯥ ꯂꯩꯒꯦ?" ꯂꯂꯩꯕꯤ ꯆꯪꯈꯣꯟꯕꯗ ꯌꯦꯡꯗꯨꯅ "ꯇꯥꯃꯣꯒ ꯖꯦꯁꯅꯥꯒ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤꯗꯤ ꯀꯨꯏꯔꯦ ꯁꯥꯟꯅꯈꯤꯕ꯫ ꯆꯦꯆꯦꯁꯨ ꯐꯅ ꯀꯨꯏꯅ ꯇꯥꯃꯣꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯈꯔꯣꯝꯗꯒꯤꯅ ꯅꯨꯄꯥ ꯑꯃ..." ꯂꯂꯩꯕꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯆꯪꯈꯣꯟꯕꯅ ꯊꯠꯇꯨꯅ "ꯅꯣꯏꯆꯦꯅ ꯍꯦꯅꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯅꯣꯏꯆꯦꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯃꯈꯩ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ, ꯎꯅꯈꯤꯗ꯭ꯔꯦꯅ ꯍꯥꯏ꯫ ꯁꯤ ꯅꯠꯇꯕ ꯑꯩꯅ ꯈꯪꯗꯕ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨ." "ꯅꯨꯄꯥꯗꯨꯒ ꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩ꯫ ꯆꯦꯅꯁꯨ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯗꯥ ꯍꯦꯅꯔꯤꯅꯁꯨ ꯑꯩꯈꯣꯏ ꯆꯦꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ." ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯅꯨꯡꯁꯤꯅꯔꯁꯨ ꯀꯩꯗꯧꯔꯨꯅꯤ? ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯃꯃꯥꯁꯨ ꯅꯥꯕꯅꯤꯅ ꯌꯥꯝ ꯊꯨꯅꯁꯨ ꯍꯣꯡꯅꯤꯡꯉꯤ꯫ ꯃꯣꯏ ꯑꯅꯤ ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯀꯩꯁꯨ ꯃꯗꯨꯗ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯃꯥꯁꯨ ꯃꯤꯅꯤ, ꯃꯤ ꯑꯃ ꯑꯣꯏꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯐꯥꯎꯕ ꯇꯥꯕꯅꯤ꯫ ꯍꯣꯏ, ꯀꯩꯒꯨꯝꯕ ꯃꯥꯒ ꯑꯩꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯎ ꯐꯥꯎꯅꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅꯁꯨ ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫
ꯃꯇꯝ ꯑꯃꯗ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯊꯦꯡꯅꯗꯅ ꯅꯨꯡꯁꯤꯅꯔꯨꯔꯦ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯦꯜꯂꯝꯕꯒꯨꯝꯕꯅꯤ. ꯄꯨꯟꯁꯤꯗ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯝ ꯀꯣꯏꯔꯛꯇꯦ. ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯅꯨꯡꯁꯤꯕ ꯃꯥꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯉꯝꯗꯦ. ꯍꯣꯏ, ꯉꯝꯂꯁꯨ ꯃꯁꯤꯡ ꯌꯥꯝꯕ ꯅꯠꯇꯦ. ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯑꯦꯛꯁ 5-10 ꯍꯦꯟꯅ ꯂꯩꯔꯝꯕ ꯌꯥꯏ. ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ. ꯅꯨꯄꯤ 5-10 ꯀꯣꯏꯔꯨꯔꯁꯨ ꯊꯨꯡꯅꯕꯗꯤ ꯑꯃꯈꯛ, ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯒꯅꯤ ꯊꯨꯡꯅꯗꯣꯏꯁꯤ. ꯑꯗꯣ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯆꯦꯒꯗꯤ ꯅꯨꯡꯁꯤꯅꯔꯕ꯭ꯔꯣ? ꯄꯥꯎꯗꯤ ꯊꯥ 4-5 ꯈꯛꯇꯕꯨ ꯉꯥꯏꯔꯝꯅꯤ ꯐꯥꯎꯅꯔꯤꯕ. ꯍꯣꯏ, ꯄꯥꯎꯕꯨꯗꯤ ꯅꯨꯡꯇꯤꯒꯤ ꯐꯥꯎꯅꯩ, ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ. ꯑꯩꯅ ꯍꯪꯕ ꯃꯥꯅ ꯈꯨꯝꯃꯤ, ꯃꯥꯅ ꯍꯪꯂꯛꯄ ꯑꯩꯅ ꯈꯨꯝꯃꯤ. ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ, ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ. ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂ ꯃꯇꯨꯡ, ꯍꯥꯏꯗꯤ ꯂꯨꯍꯣꯡꯂꯀꯥꯟꯗ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ. ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯕꯅꯤ. ꯑꯗꯣ ꯆꯪꯈꯣꯟꯕ ꯂꯂꯩꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯀꯣꯏꯗꯣꯛꯂꯅꯨꯅꯦ. ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯠ ꯍꯥꯏꯌꯨ. ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯂꯩꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯇꯥꯃꯣ, ꯑꯩꯁꯦ ꯁꯅꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ. ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯗꯤ ꯆꯦꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ. ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯅꯥꯅꯨꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯍꯣꯡꯒꯦ ꯁꯤꯅꯤꯅꯦ. ꯅꯠꯇꯦ, ꯅꯪꯁꯨ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯗꯥꯏꯅꯦ, ꯇꯣꯛꯅꯈ꯭ꯔꯕꯣ? ꯆꯦ ꯁꯅꯥꯒꯤꯗꯃꯛ ꯑꯩ ꯃꯥ ꯀꯥꯏꯅꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ. ꯆꯦꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯪꯅ ꯈꯪꯅ ꯕꯕꯥꯅ ꯕꯕꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯃꯨꯡ ꯑꯅꯤꯒꯤ ꯊꯥꯖꯕꯗꯨ ꯃꯥꯡꯗꯅꯕ ꯑꯃꯗꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤꯕꯨ ꯁꯨꯀꯟꯕ ꯑꯣꯏꯅ ꯑꯩ ꯄꯨꯝꯅꯃꯛꯁꯤ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯕꯅꯤ. ꯆꯪꯈꯣꯟꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ, ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯂꯒ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯊꯥꯡꯒꯠꯀꯦ ꯁꯤꯅꯤ ꯅꯪꯒꯤꯁꯦ ꯍꯥ? ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ꯁꯅꯥꯅꯨꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛ ꯅꯪꯅ ꯀꯠꯊꯣꯛꯀꯦ, ꯃꯌꯥꯝꯒꯤ ꯃꯥꯏꯁꯨ ꯐꯜꯂꯣꯏꯁꯤꯅꯤꯅꯦ. ꯑꯩꯁꯨ ꯈꯪꯉꯤ, ꯑꯩꯒ ꯁꯅꯥꯅꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯍꯥꯏꯕ. ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯕꯕꯥꯍꯣꯏꯅ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨꯗ ꯌꯥꯔꯛꯄꯒꯤ ꯋꯥꯔꯤꯅꯤꯅꯦ ꯃꯥꯒꯤꯁꯦ. ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯁꯨ ꯆꯦ ꯁꯅꯥꯅ ꯈꯪꯕ ꯅꯠꯇꯦ. ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯃꯥ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯔꯝꯕ, ꯑꯇꯩꯗꯤ ꯀꯅꯥꯝꯇ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯅ ꯌꯥꯔꯗꯤ ꯇꯥꯃꯣꯅꯁꯨ ꯆꯦ ꯑꯃꯗꯤ ꯑꯩꯒꯤ ꯈꯟꯕꯤꯔꯒ. ꯆꯪꯈꯣꯟꯕ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯅ, ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯪ ꯑꯩ ꯈꯛꯇ ꯍꯥꯏꯅꯔꯁꯨ ꯊꯕꯛꯁꯤꯗꯤ ꯃꯤꯌꯥꯝ ꯈꯪꯅ ꯃꯄꯥꯟ ꯊꯣꯡꯗ ꯇꯧꯔꯛꯀꯗꯕ ꯊꯕꯛꯅꯤ. ꯃꯔꯨ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ. ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯇꯣꯡꯑꯣꯏꯅꯔꯝꯗꯨꯅ ꯕꯕꯥꯒ ꯃꯃꯥꯒꯒꯤ ꯁꯣꯞꯇꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯁꯣꯝꯗ ꯃꯪꯒꯣꯜ ꯐꯥꯎ ꯀꯥꯟꯅꯕ ꯂꯣꯏꯔ ꯃꯇꯝꯁꯤꯗ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯨꯍꯣꯡꯕꯁꯦ ꯅꯪꯒ ꯑꯣꯏꯅ ꯍꯣꯡꯂꯁꯤꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤꯅꯦ. ꯇꯥꯃꯣꯒ ꯆꯦꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ. ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯇꯥꯡꯗꯁꯨ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣꯏ. ꯑꯗꯨꯗ ꯑꯩꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯍꯥꯏꯕ ꯂꯥꯛꯂꯤꯁꯤꯅꯤ. ꯑꯍꯜꯁꯤꯡꯅ ꯃꯪꯒꯣꯜ ꯀꯥꯟꯅꯗꯨꯅ ꯏꯆꯦꯕꯨ ꯍꯥꯏꯅꯔꯁꯨ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯒ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯌꯥꯏꯗꯅ. ꯑꯗꯨꯅ ꯅꯪ ꯈꯛꯀꯤ ꯋꯥ, ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ. ꯃꯪꯒꯣꯜ ꯀꯥꯔꯛꯇ꯭ꯔꯤꯉꯩ ꯄꯥꯎꯁꯤ ꯌꯥꯝꯅ ꯈꯪꯅꯔꯝꯂꯗꯤ ꯑꯗꯨꯁꯨ ꯐꯕꯅꯤ. ꯃꯁꯤꯗ ꯕꯕꯥꯅꯁꯨ ꯑꯩꯅ ꯃꯈꯣꯏꯗ ꯃꯤꯅꯝꯕ ꯇꯥꯈꯤꯗꯣꯏꯅꯤ. ꯈꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯂꯩꯔꯒ ꯅꯪꯅ ꯇꯣꯡꯖꯕꯁꯤꯅ ꯀꯔꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯣꯏ ꯆꯦꯒꯤ ꯅꯨꯄꯥ ꯀꯥꯏꯅꯕꯗꯨꯒꯤ ꯈꯛꯇꯅꯤ ꯅꯪꯅ ꯈꯜꯂꯤꯁꯦ. ꯑꯇꯩ ꯀꯔꯤ ꯊꯣꯛꯂꯛꯄ, ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪꯅ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯀꯅꯥꯅꯗꯤ ꯈꯟꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ. ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯑꯩꯁꯨ ꯍꯥꯏꯕꯅꯤ. ꯃꯁꯤꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅꯗꯤ ꯈꯜꯂꯤ. ꯐꯔꯦ, ꯇꯥꯃꯣꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯇꯥꯃꯣꯒꯤ ꯃꯃꯥꯅ ꯅꯥꯔꯒ ꯂꯩꯕꯒ ꯆꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯕꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ. ꯆꯪꯈꯣꯟꯕ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯒ, ꯅꯪꯒꯤ ꯋꯥꯗꯨ ꯆꯠꯅꯕ ꯌꯥꯗꯧ ꯅꯠꯇꯦ. ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕ ꯁꯥꯎꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ. ꯂꯂꯩꯕꯤ
ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯕꯣꯕꯤꯗꯨ ꯁꯥꯟꯅꯔꯨꯕꯒꯤ ꯔꯣꯁꯟꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯔꯣꯁꯟ, ꯅꯪ ꯍꯟꯗꯛꯇꯤ ꯁꯥꯟꯅꯕꯁꯤ ꯊꯋꯥꯏ ꯃꯌꯥꯎ ꯌꯥꯎꯗꯕꯗꯨꯝ ꯇꯧꯏ, ꯀꯩꯗꯧꯔꯒꯦ? ꯕꯣꯕꯤ ꯆꯠꯅ ꯅꯤꯡꯕꯁꯨ ꯌꯥꯝ ꯀꯥꯏꯔꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯁꯥꯟꯅꯕ ꯆꯥꯛꯐꯥꯎ ꯆꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗꯅ ꯂꯩꯔꯤꯁꯤ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯁꯅꯥꯅꯨꯗꯣ ꯂꯨꯍꯣꯡꯗꯧꯔ ꯃꯥꯜꯂꯦ, ꯂꯩꯀꯥꯏ ꯃꯤꯅ ꯁꯤꯕꯣꯟ ꯉꯥꯡꯅꯩ, ꯃꯥꯡꯒꯣꯜ ꯀꯥꯟꯅꯔꯦ, ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ ꯈꯪꯗꯦ, ꯊꯥ ꯑꯃꯅꯤ ꯂꯩꯔꯗꯤ ꯁꯣꯏ ꯍꯣꯡꯂꯅꯤ ꯍꯥꯏꯅꯩ꯫ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ? ꯑꯩꯅ ꯍꯦꯅꯔꯤꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯒ ꯃꯄꯥꯅ ꯃꯌꯨꯝꯗ ꯉꯥꯛ ꯁꯦꯟꯗꯅ ꯊꯝꯂꯤꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯗꯅ꯫ ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯗ ꯍꯥꯏꯖꯤꯟꯗꯅ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒ ꯎꯅꯕꯗ ꯃꯤꯠ ꯅꯥꯔꯦ, ꯑꯉꯥꯡ ꯎꯅꯔꯗꯤ ꯃꯇꯧ ꯇꯝꯕ ꯌꯥꯎꯔꯛꯂꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇꯨꯡꯃꯥꯡ ꯍꯣꯇ꯭ꯔꯣ ꯍꯣꯔꯝꯃꯤ꯫ ꯍꯣꯏꯅꯦ, ꯂꯥꯁ ꯌꯔꯗꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯇꯅ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯁꯨꯛꯎ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ ꯌꯦꯡꯉꯣ꯫ ꯑꯁ, ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤꯗꯤ ꯊꯨꯃꯟꯈ꯭ꯔꯦꯗ, ꯃꯣꯏꯁꯨ ꯁꯤꯃꯨꯛꯇꯤ ꯊꯥꯖꯗꯕꯅꯤ꯫ ꯍꯦꯅꯔꯤꯁꯨ MUꯗ ꯃꯈꯥ ꯇꯥꯅ ꯇꯝꯊꯅ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯀꯣꯆꯤꯡ ꯆꯠꯂꯦꯅ ꯄꯥꯎ ꯇꯥꯏ꯫ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯁꯨ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯃꯥꯅ ꯅꯤꯡꯉꯝꯗꯅ ꯌꯥꯝ ꯆꯥꯛꯅ ꯌꯥꯝ ꯋꯥꯅ ꯁꯅꯥꯅꯨꯒꯤꯗꯃꯛ ꯈꯥꯡꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ, ꯑꯗꯨꯕꯨ ꯁꯅꯥꯅꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯒ ꯎꯅꯕ ꯐꯥꯎ ꯐꯪꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯗꯧꯔꯤ ꯌꯦꯡꯉꯣ꯫ ꯅꯪꯕꯨ ꯃꯥ ꯀꯨꯞꯅ ꯁꯦꯟꯅꯩ ꯍꯥꯏꯔꯒ ꯀꯔꯝꯕ ꯅꯔꯣꯜꯗ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯅꯣꯅꯦ? ꯅꯠꯇꯦ, ꯅꯨꯄꯥꯗꯨꯕꯨ ꯀꯩ ꯂꯝꯗꯩꯅꯣ, ꯀꯅꯥꯕꯨ ꯑꯣꯏꯖꯥꯠꯅꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯂꯩꯀꯥꯏ ꯃꯤꯅ ꯁꯨꯝ ꯉꯥꯡꯅꯕꯗꯨ ꯇꯥꯔꯛꯄꯅꯤ꯫ ꯍꯦꯅꯔꯤ ꯇꯣꯛꯅꯈ꯭ꯔ ꯃꯇꯨꯡ ꯀꯅꯥꯃꯨꯛ ꯂꯣꯟꯅ ꯀꯣꯏꯅꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯥꯏꯗꯣ ꯑꯦꯡꯒꯦꯖ ꯇꯧꯕꯅꯦꯗꯤ ꯍꯥꯏ, ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯒ ꯃꯥꯡꯒꯣꯜ ꯀꯥꯟꯅꯕꯅꯦ꯫ ꯁꯅꯥꯅꯨ ꯃꯁꯥꯅꯁꯨ ꯌꯥꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ, ꯈꯪꯗꯦ, ꯑꯩꯅ ꯐꯥꯔꯒ ꯆꯦꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯄꯥꯝꯖꯕ ꯅꯨꯄꯤ ꯐꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯋꯥꯊꯣꯛ ꯊꯣꯛꯇꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯅꯤꯀꯣ꯫ ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ, ꯁꯅꯥꯅꯨꯒꯤ ꯕꯕꯥꯗꯨꯅꯤ ꯑꯋꯥꯕ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯍꯟꯅꯤꯡꯉꯤꯁꯦ꯫ ꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁꯅꯥꯒꯤ ꯃꯑꯣꯡꯗ ꯀꯅꯥꯝꯇ ꯊꯦꯡꯕꯒ ꯌꯥꯗꯕꯁꯤ ꯃꯉꯥꯏꯔꯦꯅꯦ, ꯐꯨꯕꯒ ꯆꯩꯕꯒ ꯉꯥꯡꯕꯒ꯫ ꯁꯅꯥꯅꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯧꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ꯫ ꯑꯗꯨꯏꯗꯤ ꯁꯅꯥꯅꯨꯁꯨ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ, ꯃꯣꯏ ꯕꯥꯁꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯦ, ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯅꯪ ꯋꯥꯗꯨꯁꯨ ꯌꯥꯏꯅꯦ, ꯀꯥꯟꯅꯔꯣꯏꯕꯨꯡꯉꯣ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯋꯥꯔꯤ ꯇꯧꯔꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯥꯝ ꯂꯦꯝꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯅꯕ ꯇꯧꯔꯣ꯫ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯊꯨꯒꯥꯏꯔꯒ ꯅꯪ ꯈꯛ ꯅꯠꯇꯅ ꯑꯩꯁꯨ ꯌꯥꯎꯅ ꯆꯦꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯅꯥꯅꯨ ꯂꯂꯩꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥꯃꯣ ꯆꯪꯈꯣꯟꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯛꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯂꯂꯩꯕꯤꯅ ꯆꯠꯇꯨꯅ ꯆꯪꯈꯣꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯣ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯃꯆꯦꯗ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯗ ꯆꯪꯈꯣꯟꯕꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯈꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯁꯤꯗꯅꯤꯅ ꯑꯩꯈꯣꯏꯅꯤ ꯊꯣꯛꯃꯤꯟꯅꯔꯨꯁꯤ, ꯑꯩ ꯏꯊꯟ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯊꯨꯔꯁꯤꯁꯦ, ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯍꯥꯏꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯪꯈꯣꯟꯕꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯆꯪꯈꯣꯟꯕ ꯋꯥꯈꯜꯗ, ꯁꯅꯥꯅꯨꯒ ꯑꯩꯒꯁꯦ ꯂꯨꯍꯣꯡꯗꯧꯔꯤ ꯈꯪꯅ ꯃꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯤꯁꯦ, ꯂꯨꯍꯣꯡꯕꯁꯤꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤ ꯇꯥꯛꯂꯤ꯫ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯪꯂꯝꯗꯥꯏꯗ ꯎꯅꯈꯤꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯑꯃ ꯍꯥꯞꯈꯤꯕꯒꯨꯝ ꯐꯥꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯕꯨ ꯂꯂꯩꯕꯤꯁꯤ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯤꯕ꯭ꯔꯣ? ꯃꯥꯁꯨ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯌꯥꯗꯦ, ꯑꯩꯒꯤ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯀꯥꯎꯕ ꯌꯥꯗꯦ꯫ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ, ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯏꯗꯥꯈꯤꯕ ꯃꯤꯁꯛꯇꯣ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯃꯄꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯅꯨꯒ ꯂꯂꯩꯕꯤꯒꯗꯨ ꯆꯪꯈꯣꯟꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯂꯂꯩꯕꯤꯗꯤ ꯅꯍꯥꯟ ꯃꯥꯅ ꯆꯪꯈꯣꯟꯕꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯃꯆꯦꯗ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯃꯊꯥ ꯁꯥꯔꯤ꯫ ꯅꯣꯏꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯄ ꯌꯥꯝ ꯐꯔꯦ, ꯁꯨꯝ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯇꯧꯕꯅꯤ꯫ ꯁꯅꯥꯅꯨꯅ, ꯁꯅꯥꯅꯨ, ꯅꯪ ꯇꯁꯦꯡꯅ ꯍꯥꯏꯌꯨ, ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯆꯪꯈꯣꯟꯕꯒꯤ ꯋꯥꯍꯪꯗꯨꯗ ꯂꯂꯩꯕꯤꯁꯨ ꯁꯅꯥꯅꯨꯁꯨ ꯆꯪꯈꯣꯟꯕꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫
ꯅꯨꯡꯁꯤꯅꯕ ꯑꯃꯕꯨ ꯏꯟꯊꯣꯛꯇꯨꯅ ꯀꯅꯥꯁꯨ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃꯗ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄꯁꯦ ꯑꯩꯒꯤꯗꯤ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯅꯪꯒꯤꯁꯨ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕꯗꯤ ꯑꯩ ꯉꯝꯈꯤꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯨꯝꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯅꯥꯅꯨꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯕꯕꯥꯍꯣꯏꯕꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯅꯤꯡꯗꯦ꯫ ꯃꯗꯨ ꯄꯨꯝꯕ ꯍꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯈꯟꯅ ꯇꯥꯃꯣꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯣꯏꯔꯣꯏꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯅꯤꯡꯏ꯫ ꯁꯅꯥꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯆꯪꯈꯣꯟꯕ ꯂꯂꯩꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯂꯩꯕꯤꯁꯨ ꯃꯔꯥꯏ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯆꯪꯈꯣꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯃꯈꯥꯗ ꯌꯦꯡꯊꯩ꯫ ꯆꯪꯈꯣꯟꯕꯅ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯩꯅ ꯅꯪ ꯄꯥꯝꯗ꯭ꯔꯦ, ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯂꯕꯁꯨ ꯅꯪ ꯍꯦꯅꯔꯤꯒ ꯊꯦꯡꯅꯕꯗ ꯀꯩꯁꯨ ꯈꯟꯗꯕ ꯉꯝꯒꯗ꯭ꯔꯅꯦ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯊꯦꯡꯅꯈꯤꯕ ꯅꯨꯡꯁꯤꯅꯈꯤꯕ ꯄꯨꯝꯕ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯑꯩꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯗꯨꯗꯤ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯅ ꯃꯥꯒ ꯈꯪꯅꯔꯨꯏ ꯍꯥꯏꯗꯅ ꯑꯩꯒ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯔꯥ? ꯆꯪꯈꯣꯟꯕ ꯂꯂꯩꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯂꯛꯏ꯫ ꯂꯂꯩꯕꯤꯁꯨ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯪꯈꯣꯟꯕꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠꯇꯨ ꯀꯔꯥꯏꯗ ꯌꯦꯡꯒꯗꯣꯏꯅꯣ ꯈꯪꯗ ꯂꯩ꯫ ꯆꯪꯈꯣꯟꯕꯅ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛꯇꯣ ꯇꯧꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯑꯩꯅ ꯈꯟꯈꯤꯕ ꯑꯩꯅ ꯅꯤꯡꯈꯤꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯒꯦꯅ ꯂꯦꯞꯂꯤ꯫ ꯂꯂꯩꯕꯤ ꯑꯃꯗꯤ ꯁꯅꯥꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯆꯪꯈꯣꯟꯕꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯁꯅꯥꯅꯨꯒ ꯂꯂꯩꯕꯤꯒꯁꯨ ꯉꯁꯤ ꯆꯪꯈꯣꯟꯕꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯄꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯪꯈꯣꯟꯕꯒꯤ ꯋꯥꯔꯤ ꯇꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯂꯩꯔꯗꯨꯐꯥꯎ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯂꯦꯝꯕꯤꯗꯤ ꯄꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯏꯕꯨꯡꯉꯣꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯅꯦ, ꯄꯨꯡꯁꯤ 10 ꯇꯥꯁꯤꯜꯂꯛꯏ꯫ ꯁꯅꯥꯌꯥꯏꯃꯅ ꯃꯆꯥꯅ ꯀꯣꯜ ꯇꯧꯔꯕꯅꯤ, ꯄꯥꯈꯠꯀꯅꯨ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯆꯅꯨꯂꯦꯝꯕꯤ ꯐꯣꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯗꯨꯅ ꯔꯤꯡꯁꯤ ꯆꯠꯂꯤꯅꯦꯕ, ꯑꯗꯨꯒ ꯄꯥꯏꯈꯠꯄ ꯍꯩꯇ꯭ꯔꯕ ꯈꯪꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ 4ꯔꯛ 5ꯔꯛ ꯇꯧꯔꯗꯨꯐꯥꯎ ꯄꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯁꯨ ꯋꯥꯈꯜ ꯑꯃꯗ ꯁꯅꯥꯅꯨꯒꯤ ꯑꯅꯧꯕ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ꯫ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯕ꯭ꯔꯣ? ꯀꯔꯤꯅꯣ? ꯄꯥꯏꯕ ꯍꯩꯇ꯭ꯔꯕ ꯈꯪꯗꯦ꯫ ꯉꯥꯡꯅꯔꯤꯉꯩ ꯃꯕꯨꯡꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯅꯣ ꯀꯣꯜ ꯇꯧꯕꯒꯁꯦ ꯑꯝꯇ ꯄꯥꯏ ꯍꯩꯇ꯭ꯔꯕꯣ? ꯅꯥꯀꯟꯗꯒꯤ ꯁꯅꯥꯌꯥꯏꯃꯅ ꯍꯣꯖꯣꯏ ꯉꯥꯡꯒꯅꯨ, ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯪꯉꯨꯅꯦ꯫ ꯊꯥꯃꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯑꯩ ꯒꯦꯠꯇ ꯂꯩꯔꯤ, ꯅꯪ ꯊꯣꯛꯂꯛꯑꯣ꯫ ꯅꯅꯝꯃꯁꯦ ꯃꯊꯟꯇ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯅꯪ ꯑꯝꯇ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯆꯅꯨꯂꯦꯝꯕꯤ ꯉꯛꯅ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯜꯂꯕ ꯍꯥꯏꯁꯦ? ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯔꯤꯔꯅꯦ? ꯌꯥꯝ ꯐꯔꯦ, ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯂꯦꯝꯕꯤꯗꯤ ꯍꯔꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏꯃꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯅꯨꯂꯦꯝꯕꯤ ꯃꯕꯨꯡꯅ ꯃꯅꯝꯃ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ꯫ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯃꯕꯨꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯍꯔꯥꯎꯅ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯅꯥꯌꯥꯏꯃꯁꯨ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯂꯦꯝꯕꯤ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨ ꯀꯨꯝꯊꯔꯛꯄ ꯉꯥꯏꯔꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯒꯥꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯁꯤꯠꯇꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯆꯅꯨꯂꯦꯝꯕꯤ ꯌꯥꯝ ꯉꯛꯅ ꯑꯃꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯈꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯪꯈꯣꯟꯕꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯔꯐꯥꯎ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯂꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯠꯇꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯌꯦꯡꯕꯅꯤ, ꯅꯪ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ, ꯏꯃꯥꯅ ꯈꯪꯏ꯫ ꯏꯆꯥꯒꯤ ꯃꯒꯨꯜ
ꯃꯃꯥ ꯑꯩꯅ ꯈꯪꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯅ ꯌꯨꯝꯗ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯁꯛꯇꯝꯗꯣ ꯏꯃꯥ ꯏꯃꯤꯠꯃꯛꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯅꯪ ꯕꯕꯥꯒꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯄꯗ ꯅꯪꯅ ꯅꯃꯥꯏ ꯏꯃꯛ ꯃꯛꯁꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯏꯃꯥ ꯎꯏ꯫ ꯍꯥꯏꯌꯨ, ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯅꯁꯥꯅ ꯄꯥꯝꯗꯕ꯭ꯔꯣ? ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯕꯥꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯃꯃꯥꯅ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯆꯥ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯅꯥꯀꯜꯗꯒꯤ ꯁꯅꯥꯌꯥꯏꯃꯅ ꯅꯪ ꯁꯅꯥꯅꯨꯒ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ, ꯅꯪꯉꯣꯟꯗ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯅꯪꯅ ꯄꯥꯝꯗꯅ ꯅꯪꯕꯨ ꯐꯥ ꯄꯨꯟꯗꯨꯅ ꯏꯆꯥꯅ ꯄꯥꯝꯗ ꯂꯨꯍꯣꯡꯕꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯅꯪꯒ ꯇꯨꯡ ꯀꯣꯏꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤꯒꯅꯤ꯫ ꯅꯪꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯈꯟꯕꯗ ꯑꯩ ꯑꯗꯞꯄ ꯂꯩꯇꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯆꯪꯈꯣꯟꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯕꯕꯥ, ꯅꯆꯥꯅ ꯁꯅꯥꯅꯨꯒꯩꯒ ꯂꯨꯍꯣꯡꯒꯅꯤ ꯈꯪꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯍꯥꯏꯔꯨꯔꯦ ꯕꯕꯥ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯀꯥꯏꯅꯍꯟꯒꯅꯤ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯀꯔꯥꯏꯗꯒꯤꯅꯣ? ꯃꯃꯤꯡꯗꯤ ꯒ꯭ꯔꯦꯁꯤ ꯀꯧꯏ, ꯃꯥꯂꯣꯝꯗꯩꯅꯤ꯫ ꯑꯩꯅ ꯃꯨꯝꯕꯥꯏꯗ ꯊꯥ ꯈꯔ ꯂꯩꯔꯨꯕꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯁꯅꯥꯌꯥꯏꯃꯅ ꯀꯔꯤ ꯃꯥꯂꯣꯝꯗꯒꯤ ꯒ꯭ꯔꯦꯁꯤ? ꯕꯕꯥꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯁꯅꯥꯅꯨꯒ ꯃꯆꯥꯒꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯕ ꯀꯥꯟ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯛꯄꯗꯒꯤ ꯈꯪꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯁꯦ ꯃꯆꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯆꯥꯒ ꯁꯅꯥꯅꯨꯒꯗ ꯑꯩꯒꯤ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯣꯏꯅꯔꯛꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯆꯥ ꯒ꯭ꯔꯦꯁꯤꯔ ꯍꯥꯏꯔꯤꯁꯦ? ꯃꯆꯥ ꯍꯣꯏꯅꯗꯤ ꯇꯣꯏꯅ ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ? ꯁꯅꯥꯅꯨꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔꯗꯤ ꯃꯃꯥꯟꯅꯕꯤꯗ ꯁꯥ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯃꯤꯡ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕꯗꯤ ꯈꯪꯍꯟꯗꯦ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯁꯨ ꯁꯤꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯈꯪꯅꯔꯛꯄꯅꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕ? ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯨꯕ ꯉꯝꯒꯗ꯭ꯔꯅꯦ? ꯍꯥ ꯃꯣꯏ ꯕꯕꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯁꯤ ꯀꯝꯗꯧꯁꯤꯒꯦ? ꯁꯅꯥꯅꯨꯒꯤꯁꯨ ꯃꯥꯅ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ꯫ ꯃꯥꯁꯨ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯔꯒ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯕꯕꯥ ꯍꯣꯏꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯨꯗ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯛꯈꯤꯕꯅꯤ꯫ ꯆꯪꯈꯣꯟꯕꯅ ꯒ꯭ꯔꯦꯁꯤꯒ ꯃꯨꯝꯕꯥꯏꯗ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤ? ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥꯅꯨ ꯑꯃꯗꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯇꯝꯂꯛꯄ ꯄꯥꯎ, ꯁꯅꯥꯅꯨꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯆꯪꯈꯣꯟꯕꯗ ꯇꯝꯕꯅ ꯆꯪꯈꯣꯟꯕꯅꯁꯨ ꯍꯦꯅꯔꯤ ꯑꯃꯗꯤ ꯁꯅꯥꯅꯨꯒꯤ ꯋꯥꯔꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯆꯅꯨꯂꯦꯝꯕꯤꯒ ꯚꯤꯛꯇꯔꯒ ꯈꯪꯅꯕꯒꯤ ꯋꯥꯔꯤꯁꯨ ꯆꯪꯈꯣꯟꯕꯅ ꯈꯪꯏ꯫ ꯃꯌꯥꯝꯁꯤꯒꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕ ꯙꯅꯔꯥꯖꯀ ꯂꯂꯩꯕꯤꯒꯁꯨ ꯀꯥꯏꯅꯗꯅꯕ, ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯨ ꯀꯥꯏꯅꯗꯅꯕ ꯁꯅꯥꯌꯥꯏꯃꯅ ꯂꯥꯏꯕꯒ ꯍꯥꯟꯅꯗꯒꯤ ꯃꯥꯡꯖꯧꯅꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯉꯛꯅ ꯒ꯭ꯔꯦꯁꯤꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯒ꯭ꯔꯦꯁꯤ, ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯒ꯭ꯔꯦꯁꯤꯁꯨ ꯆꯅꯨꯂꯦꯝꯕꯤ ꯎꯕꯗ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯩ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯒ꯭ꯔꯦꯁꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤ꯫ ꯁꯅꯥꯌꯥꯏꯃ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯩꯅꯁꯨ ꯅꯪ ꯕꯕꯥ ꯂꯥꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯝꯗꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯏꯄꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯥꯕꯨ ꯊꯥꯒꯠꯂꯤ꯫ ꯆꯪꯈꯣꯟꯕ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯕꯕꯥꯒꯤ ꯊꯧꯖꯥꯜꯅ ꯉꯁꯤ ꯅꯆꯥ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯩ ꯕꯕꯥ ꯂꯥꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯆꯜ ꯑꯅꯤꯗꯨꯁꯨ ꯑꯩꯅ ꯃꯕꯨꯡꯃꯛꯅꯤ ꯈꯟꯅ ꯕꯣꯔ ꯄꯤꯖꯒꯦ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯍꯧꯅꯗꯦ꯫ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛ ꯃꯤꯕꯨ ꯋꯥꯐꯝꯗ ꯇꯥꯍꯟꯕ ꯍꯧꯅꯗꯦ ꯏꯕꯨꯡꯉꯣ꯫ ꯅꯪ ꯕꯕꯥ ꯂꯥꯏꯕꯅꯁꯨ ꯑꯩꯅ ꯉꯁꯤ ꯈꯜꯂꯤ ꯋꯥꯈꯜꯁꯤꯒꯨꯝ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯏꯆꯥ ꯑꯅꯤꯃꯛꯇ ꯌꯥꯏꯐꯅꯕ ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯂꯥꯎ ꯆꯪꯂꯁꯤ,
ꯄꯨꯡꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯆꯅꯨꯂꯦꯝꯕꯤꯗꯤ ꯒ꯭ꯔꯦꯁꯤꯅ ꯃꯕꯨꯡꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯤ ꯋꯥꯔꯤ ꯇꯝꯂꯛꯄꯗ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯣꯏꯒꯦ ꯉꯝꯗꯦ ꯒ꯭ꯔꯦꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯈꯣꯏꯅꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯆꯪꯈꯣꯟꯕꯅ ꯀꯩꯅꯣ ꯃꯆꯥ ꯅꯪꯅ ꯅꯅꯝꯃꯁꯦ ꯀꯞꯍꯜꯂꯤꯁꯤꯕꯣ ꯆꯅꯨꯂꯦꯝꯕꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯑꯩꯗꯤ ꯇꯥꯃꯣꯁꯦ ꯕꯦꯠ ꯃꯥꯜꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐ ꯂꯩꯔꯝꯃꯤ ꯇꯥꯃꯣ ꯅꯪ ꯌꯥꯝ ꯐꯩ ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯔꯦ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯅꯁꯥꯅ ꯑꯑꯣꯟꯄꯣꯠ ꯂꯥꯡꯖꯔꯒ ꯕꯤꯛꯇꯔꯗ ꯆꯦꯟꯈ꯭ꯔꯣ ꯃꯕꯨꯡꯒꯤ ꯋꯥ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯄꯥꯝꯕꯣꯝꯗꯨꯗ ꯁꯦꯠ ꯁꯦꯠ ꯊꯥꯏ ꯀꯥ ꯃꯅꯨꯡꯗ ꯍꯌꯦꯡ ꯍꯩꯗꯣꯛꯄ ꯆꯠꯅꯕ ꯋꯥ ꯈꯟꯅꯔꯒ ꯊꯣꯛꯂꯛꯄ ꯂꯦꯝꯕꯤꯒ ꯁꯅꯥꯌꯥꯏꯃꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯂꯦꯝꯕꯤꯅ ꯃꯆꯥ ꯅꯪꯕꯨ ꯅꯕꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯃꯃꯥꯒ ꯕꯕꯥꯒꯁꯨ ꯌꯥꯝ ꯐꯩ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ ꯃꯃꯥ ꯅꯪ ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯅꯣꯛꯅꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯍꯦꯅꯔꯤ ꯕꯤꯛꯇꯔ ꯍꯣꯏꯗꯅꯤ ꯄꯥꯎ ꯄꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯕꯤꯛꯇꯔꯅ ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯇꯥꯃꯣꯁꯤꯗꯤ ꯌꯥꯝ ꯐꯖꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩ ꯏꯕꯥꯏꯅꯤꯗꯅ ꯍꯦꯅꯔꯤꯅ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯊꯥꯒꯠꯂꯛꯑꯅꯨ ꯃꯥꯅ ꯁꯤꯟꯕꯗꯩ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯁꯅꯥꯅꯨ ꯅꯣꯏꯅꯤꯅ ꯆꯦꯜꯂꯛꯏꯁꯦ ꯃꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯅꯣꯏꯁꯨ ꯆꯦꯜꯂꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯏꯖꯠ ꯑꯃꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦꯗꯅ ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯕꯕꯥꯁꯨ ꯌꯥꯝ ꯐꯩ ꯃꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯃꯁꯛ ꯈꯛꯅ ꯇꯧꯕꯤꯌꯦꯕ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤꯗꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯍꯦꯅꯔꯤꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯌꯥꯝ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯃꯦꯗꯅ ꯑꯗꯣ ꯃꯣꯏ ꯅꯨꯄꯤ ꯊꯤꯜꯂꯝꯗꯥꯏꯗ ꯀꯩꯅꯣ ꯄꯩꯁꯥꯒ ꯄꯤꯅꯗꯥꯏ ꯅꯪꯁꯨ ꯄꯤꯔꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯑꯩ ꯆꯪꯂꯨꯒꯦ ꯑꯗꯨꯒ ꯊꯕꯛ ꯉꯥꯏꯅ ꯉꯥꯏꯅ ꯂꯨꯍꯣꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯅꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯉꯔꯥꯡ ꯃꯃꯥꯒ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯣꯏꯗꯣ ꯁꯥꯎꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯊꯕꯛ ꯐꯥꯎ ꯇꯧꯗ꯭ꯔꯤꯅ ꯁꯥꯎꯈ꯭ꯔꯕ ꯃꯃꯥ ꯃꯊꯟꯇ ꯌꯨꯝꯗ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯐꯔꯦꯅ ꯍꯔꯥꯎ ꯍꯔꯥꯎꯋꯦ ꯃꯣꯏꯗꯤ ꯍꯦꯅꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯤꯛꯇꯔꯅ ꯍꯥꯏꯔꯤꯗꯨꯗ ꯇꯥꯔꯤ ꯁꯣꯝꯗ ꯄ꯭ꯔꯃꯣ ꯁꯅꯥꯅꯨꯗ ꯌꯦꯡꯂꯒ ꯕꯦꯝꯃ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯀꯦꯕꯒꯤꯔ ꯀꯩꯅꯣ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯈ꯭ꯔꯦꯅꯦ ꯕꯕꯥ ꯍꯣꯏ ꯉꯁꯥꯏ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗꯣ ꯕꯕꯥꯗꯣ ꯁꯥꯎꯔꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯅꯣꯏꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯆꯥꯅꯤ ꯏꯆꯥꯅꯤ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯣꯏꯅꯗꯤ ꯌꯥꯝ ꯊꯨꯅ ꯀꯨꯊꯤ ꯌꯦꯡꯊꯣꯛꯂꯒ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯁꯨ ꯅꯣꯏꯅ ꯆꯦꯜꯂꯨꯔꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯝꯅꯤꯡꯗ꯭ꯔꯦ ꯃꯃꯥ ꯍꯣꯏꯅ ꯅꯆꯥꯁꯤꯡꯒꯤ ꯐꯅꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ ꯃꯗꯨꯗ ꯅꯆꯥ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯐꯔꯦ ꯅꯪ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣ ꯃꯤ ꯊꯤꯟꯅꯕ ꯂꯥꯛꯅꯔꯅꯤ ꯏꯕꯨꯡꯉꯣꯗꯣ ꯆꯪꯍꯜꯂꯛꯀꯦ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯍꯧꯅꯅꯕꯀꯣ ꯄ꯭ꯔꯃꯣꯗꯤ ꯃꯃꯧ ꯂꯥꯛꯂꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈ꯭ꯔꯕꯅꯤ ꯇꯥꯡꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯅꯨꯄꯥꯅ ꯎꯡꯗꯨꯅ ꯃꯪꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯅ ꯈꯟꯅ ꯍꯔꯥꯎꯈ꯭ꯔꯦ ꯍꯦꯅꯔꯤꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯅꯥꯅꯨꯗꯨ ꯐꯤ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯁꯅꯥꯅꯨꯗꯨ ꯐꯖꯅ ꯀꯦꯊꯔꯒ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤꯗꯨꯒ ꯋꯥꯡꯈꯩ ꯐꯤꯗꯨꯅꯒ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯈ꯭ꯔꯕꯒꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯦꯅꯔꯤ ꯃꯈꯨꯠ ꯑꯅꯤ ꯀꯔꯟ ꯆꯠꯅꯗꯨꯅ ꯁꯅꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁ ꯀꯩ ꯈꯨꯌꯦꯡꯅꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯍꯦꯅꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯏꯃꯥꯅ ꯊꯣꯟꯕꯤꯕ ꯅꯪꯒ ꯆꯥꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯆꯨꯁꯦ ꯅꯉꯣꯟꯗ ꯌꯥꯝ ꯄꯛꯆꯈ꯭ꯔꯦ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯅꯦ ꯍꯦꯅꯔꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯊꯔꯒ ꯐꯖꯩ ꯐꯖꯩ ꯑꯗꯣ ꯅꯪꯗꯤ ꯋꯥ ꯑꯃ ꯈꯪꯖꯔꯝꯃꯣꯏꯅꯦ ꯇꯥꯃꯣ ꯆꯪꯈꯣꯟꯕꯒ ꯒ꯭ꯔꯦꯁꯤꯒ ꯆꯦꯜꯂꯦ ꯍꯥꯏꯗꯨꯔꯣ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯈꯪꯉꯦꯗ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯛꯏꯁꯤꯅꯤ ꯑꯗꯨ ꯅꯠꯇꯦꯗ ꯅꯪꯅ ꯊꯥꯖꯔꯣꯏꯗꯕ ꯋꯥꯅꯤ ꯅꯪꯅ ꯁꯤꯃꯗꯤ ꯈꯪꯂꯝꯈꯤꯔꯣꯏ ꯁꯅꯥꯗꯨꯁꯨ ꯍꯦꯅꯔꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯂꯂꯩꯕꯤꯒ ꯙꯅꯔꯥꯖꯀ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯣ ꯅꯪꯕꯣ ꯁꯅꯥꯅꯨ ꯉꯛꯅ ꯀꯩ ꯅꯥꯎꯕꯤꯒ ꯙꯅꯔꯥꯖꯀ ꯀꯩꯅꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ ꯃꯣꯏ ꯑꯅꯤꯁꯨ ꯈꯪꯅꯔꯛꯄ ꯆꯍꯤ ꯑꯃꯅꯤ ꯐꯥꯔꯝꯃꯅꯤ ꯑꯩꯅ ꯉꯔꯥꯡ ꯂꯂꯩꯕꯤꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯕꯒꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯂꯩꯕꯤꯒ ꯙꯅꯔꯥꯖꯀꯗꯣ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯒꯤ ꯀꯣꯏꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯕꯤꯛꯇꯔꯒ ꯆꯅꯨꯂꯦꯝꯕꯤꯒꯁꯨ ꯈꯪꯅꯕ ꯑꯗꯨꯒ ꯅꯥꯎꯕꯤꯒ ꯙꯅꯔꯥꯖꯀꯁꯨ
ꯒ꯭ꯔꯦꯁꯤꯁꯨ ꯅꯪꯒꯤ ꯅꯄꯥꯎꯅ ꯆꯅꯨ ꯂꯦꯝꯕꯤ ꯍꯣꯏ ꯇꯥꯃꯣꯒ ꯊꯨꯡꯅꯕ ꯉꯝꯈ꯭ꯔꯦꯅꯤ ꯑꯩꯗꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯅ ꯌꯥꯝ ꯋꯥꯔꯨꯔꯕꯅꯤ ꯂꯥꯏꯁꯦ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯋꯥꯖꯕꯁꯤ ꯎꯕꯗ ꯁꯤꯜꯂꯛꯂꯕ ꯖꯥꯠꯅꯤ ꯃꯌꯥꯝꯅ ꯁꯤꯟꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯂꯤꯕꯅꯤ ꯑꯩꯗꯤ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏꯅ ꯉꯥꯡꯂꯛꯀꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯍꯥꯟ ꯇꯥꯃꯣ ꯁꯪꯈꯣꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯩꯗꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯀꯟꯅꯕꯅꯤꯅ ꯑꯗꯨꯝ ꯆꯦꯜꯂꯦꯗꯅ ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕꯗ ꯃꯄꯨ ꯃꯥꯅ ꯁꯦꯝꯂꯛꯂꯤꯕ ꯖꯥꯠꯅꯤ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯨ ꯕꯣꯕꯤꯅ ꯅꯣꯏ ꯕꯕꯥꯗ ꯄꯥꯎ ꯂꯥꯟꯅ ꯇꯝꯁꯤꯟꯈꯤꯕꯒ ꯕꯣꯕꯤꯅ ꯂꯩꯀꯥꯏ ꯃꯤꯗ ꯀꯥ ꯍꯦꯟꯕ ꯋꯥ ꯉꯥꯡꯂꯨ ꯃꯌꯥꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯉꯝꯃꯗꯤ ꯑꯁꯨꯛ ꯋꯥꯅ ꯈꯪꯉꯝꯃꯤꯁꯦ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯁꯦꯡꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯏ ꯁꯦꯡꯅ ꯌꯥꯝ ꯋꯥꯏꯌꯦ ꯑꯩ ꯍꯦꯅꯔꯤ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯁꯤꯅ ꯃꯄꯨ ꯃꯥꯅ ꯎꯕꯤꯗꯨꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯊꯦꯡꯅꯍꯜꯂꯤꯕꯅꯤ ꯍꯧꯈꯤꯕ ꯀꯌꯥꯗ ꯑꯩꯅ ꯋꯥꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞꯁꯤꯅ ꯀꯥꯎꯍꯟꯈ꯭ꯔꯦ ꯃꯗꯨ ꯈꯜꯂꯒ ꯏꯁꯥꯅ ꯏꯁꯥꯗ ꯆꯩꯅꯥ ꯄꯤꯖꯒꯗꯕꯒꯤ ꯁꯔꯨꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯝꯂꯥꯟꯕ ꯃꯕꯨ ꯂꯥꯠꯇꯨꯅ ꯊꯝꯂꯨꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯗꯥꯒ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯩꯒꯤꯗꯤ ꯗꯗꯥꯅ ꯑꯣꯏꯖꯒꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯉꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤꯒꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯦꯅꯔꯤꯒꯤ ꯂꯦꯡꯖꯨꯝꯅ ꯉꯥꯊꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯪꯂꯕꯗ ꯑꯩꯅ ꯀꯅꯥꯃꯨꯛ ꯀꯤꯔꯨꯅꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯔꯗꯧꯅꯤ ꯑꯩꯅ ꯉꯁꯤ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯒꯤ ꯇꯥꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯑꯝꯇ ꯈꯪꯍꯟꯗꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯛꯏ ꯒꯥꯔꯗꯦꯟ ꯑꯃꯗꯅꯤ ꯙꯅꯔꯥꯖ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯤ ꯂꯂꯩꯕꯤꯁꯨ ꯅꯥꯀꯜꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯙꯅꯔꯥꯖ ꯁꯥꯎꯅꯤꯡꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯅꯤꯅꯦ ꯍꯥ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯀ꯭ꯔꯤꯁꯤꯒ ꯆꯦꯟꯈ꯭ꯔꯦ ꯅꯣꯏ ꯆꯦꯁꯨ ꯍꯦꯅꯔꯤꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯥꯟꯖꯥꯝꯅ ꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯂꯂꯩꯕꯤ ꯇꯞꯅ ꯃꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨꯈꯛꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯗꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯂꯣꯏꯗ꯭ꯔꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ ꯆꯦꯁꯨ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅ ꯁꯤꯡꯅꯗ ꯂꯩꯔ ꯃꯇꯝꯁꯤꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯅ ꯗꯥ ꯙꯅꯔꯥꯖꯀ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯣ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯐꯥꯎꯅꯩꯗꯨꯗꯤ ꯍꯞꯇꯥ ꯑꯃꯅꯤ ꯍꯦꯟꯅ ꯅꯪꯅ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯍꯟꯕꯤꯗ꯭ꯔꯤ ꯍꯧꯖꯤꯛꯅ ꯌꯥꯝ ꯋꯥꯅ ꯎꯅꯔꯀꯥꯟꯁꯤꯗ ꯅꯪ ꯀꯅꯥꯃꯨꯛ ꯉꯥꯏꯒꯦ ꯍꯥꯏꯅꯣ ꯂꯩꯕꯦ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯌꯥꯝ ꯋꯥꯏ ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯌꯦꯡꯂꯒ ꯑꯩꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯤꯁꯤꯅ ꯀꯔꯤ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯈꯪꯁꯤꯟꯅꯗ ꯂꯩꯕꯗꯣ ꯇꯧꯔꯛꯀꯅꯨ ꯂꯂꯩꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯣꯏ ꯆꯦꯒꯤ ꯋꯥꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅꯒꯨꯝ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯅ ꯈꯜꯂꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯑꯩꯕꯨ ꯋꯥꯍꯟꯒꯅꯨ ꯂꯂꯩꯕꯤ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯂꯛꯑꯣ ꯕ꯭ꯂꯣꯛꯇꯤ ꯉꯁꯥꯏꯅ ꯍꯥꯡꯈ꯭ꯔꯕꯅꯤ ꯕ꯭ꯂꯣꯛ ꯍꯥꯡꯂꯕꯅꯤꯅ ꯌꯥꯔꯕꯣ ꯌꯥꯗ꯭ꯔꯤ ꯍꯞꯇꯥ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯉꯁꯤ ꯄꯨꯈꯠꯂꯒ ꯁꯥꯟꯅꯁꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯕꯗꯣ ꯌꯥꯝ ꯋꯥꯏꯀꯣ ꯗꯥ ꯙꯅꯔꯥꯖ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯆꯦꯒꯤ ꯈꯜꯂꯒ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯨꯅ ꯆꯥꯟꯕꯤꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯃꯣ ꯁꯪꯈꯣꯟꯕꯅ ꯆꯦꯕꯨꯁꯨ ꯃꯊꯃꯣꯏ ꯀꯥꯏꯍꯟꯗ꯭ꯔꯦ ꯑꯩꯕꯨꯁꯨ ꯗꯥ ꯙꯅꯔꯥꯖꯀ ꯉꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯤꯕꯁꯤꯅꯤ ꯀꯔꯥꯏꯗꯒꯤ ꯍꯔꯥꯎꯕꯅꯣ ꯃꯤꯅ ꯍꯪꯕ ꯉꯥꯡꯕꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔ ꯂꯩꯔꯦꯗꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯔꯤ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯑꯩꯕꯨ ꯑꯣꯜꯂꯒ ꯅꯪꯉꯣꯟꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯅꯣꯏ ꯆꯦꯒꯤ ꯑꯋꯥꯕꯅ ꯎꯕ ꯉꯝꯗꯦ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯁꯤꯗꯤ ꯅꯪꯅ ꯈꯪꯕꯤꯗꯦꯅꯦ ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯥꯝꯅ ꯃꯔꯤ ꯃꯔꯤ ꯆꯦꯟꯅꯈ꯭ꯔꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯃꯊꯥ ꯁꯥꯔꯤꯕ ꯀꯣꯛꯇꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯇꯥꯃꯣ ꯁꯪꯈꯣꯟꯕꯒꯤꯁꯨ ꯗꯥ ꯍꯦꯅꯔꯤꯒꯤꯁꯨ ꯂꯥꯏꯟ ꯀ꯭ꯂꯤꯌꯔ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯅ ꯅꯪ ꯀꯃꯥꯏ ꯋꯥꯍꯟꯗꯣꯏꯅꯣ
ꯇꯅꯔꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯅꯦꯕ ꯑꯩꯁꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯈꯟꯖꯕꯅꯤ ꯑꯗꯣ ꯅꯣꯏꯁꯦꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯦ ꯍꯦꯟꯅꯔꯤꯅ ꯃꯔꯣꯜ ꯑꯃ ꯃꯉꯣꯟꯗ ꯇꯝꯃꯣ ꯀꯋꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯍꯧꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 3 ꯃꯟꯗꯦꯗꯅꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯨ ꯆꯦꯁꯨ ꯗꯥ ꯍꯦꯅꯔꯤꯁꯨ ꯃꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯅ ꯆꯦꯒ ꯗꯥ ꯍꯦꯅꯔꯤꯒꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩꯅ ꯗꯥ ꯍꯦꯅꯔꯤꯗ ꯏꯇꯩ ꯀꯧꯔꯅꯤ ꯑꯗꯩ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯜꯂꯒ ꯁꯅꯥꯅꯨꯗ ꯏꯊꯩꯃ ꯀꯧꯁꯤꯜꯂꯅꯤ ꯑꯁ ꯅꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯏꯃꯥꯟꯅꯕꯤꯗ ꯏꯇꯩꯃ ꯀꯧꯗꯣꯔꯕ ꯑꯗꯨꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯗꯅ ꯇꯥꯃꯣ ꯀꯧꯗꯣꯏꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯍꯧꯔꯁꯤꯔꯣ ꯑꯁ ꯀꯥꯏꯗꯤ ꯀꯥꯏꯅꯕꯗꯣ ꯀꯥꯏꯅꯕ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯕꯤꯅꯤ ꯍꯥꯏꯔꯗꯤ ꯏꯈꯥꯒꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯏꯕꯥꯏ ꯀꯧꯒꯦꯔꯥ ꯇꯥꯃꯣ ꯀꯧꯒꯦꯔꯥ ꯀꯀꯥ ꯀꯧꯒꯦꯔꯥ ꯀꯩꯝ ꯃꯋꯥ ꯂꯧꯗꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯗꯤ ꯌꯥꯔꯦ ꯃꯤꯡꯒꯧꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ ꯂꯨꯍꯣꯡꯕꯁꯦ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯅꯪꯁꯨ ꯗꯥ ꯍꯦꯅꯔꯤ ꯍꯣꯏꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡ ꯌꯥꯕꯅꯤ ꯚꯤꯛꯇꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯅꯨꯒꯤꯗꯤ ꯃꯣꯏ ꯕꯕꯥꯅ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯊꯝꯅꯤꯡꯗꯦꯅ ꯅꯨꯃꯤꯠ 6 ꯂꯩꯔꯒ ꯍꯣꯡꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯈꯤꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯅꯣꯏꯁꯦꯗꯤ ꯆꯠꯀꯗ꯭ꯔꯣ ꯍꯩꯖꯤꯡꯄꯣꯠꯇꯨꯗꯤ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡꯕꯗꯤ ꯕꯕꯥꯅ ꯆꯦꯁꯨ ꯆꯦꯜꯂꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯕꯕꯥꯍꯣꯏ ꯁꯥꯎꯅꯗꯅ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯁꯦ ꯌꯥꯝ ꯐꯩ ꯅꯣꯏ ꯕꯕꯥꯁꯨ ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯂꯕ ꯃꯃꯥꯟꯅꯕꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯅꯗꯨꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯩ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯁꯨ ꯍꯦꯅꯔꯤꯅꯦ ꯚꯤꯛꯇꯔꯅꯦ ꯑꯩꯅꯦ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯗꯧꯔꯤꯅꯤ ꯁꯦꯕꯣꯠ ꯃꯔꯤ ꯃꯥꯏꯔꯦꯟ ꯃꯔꯤ ꯉꯥꯛꯇꯅꯤ ꯑꯣꯏꯅꯗꯣꯏꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯀꯧꯅ ꯌꯥꯗꯧ ꯅꯠꯇꯦ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒ ꯈꯪꯅꯔꯤꯗꯣ ꯗꯥ ꯍꯦꯅꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯁꯨꯝ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯗꯧꯔꯨꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯇꯅꯔꯥꯁ ꯉꯛꯅ ꯀꯩꯅꯣ ꯅꯣꯏꯌꯨꯝꯕꯗꯤ ꯀꯃꯥꯏ ꯂꯥꯡꯂꯦꯟꯒ ꯈꯪꯅꯔꯝꯃꯤꯅꯣ ꯑꯦꯕꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯈꯪꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄꯗ ꯈꯪꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯗꯥ ꯍꯦꯅꯔꯤꯁꯦ ꯇ꯭ꯋꯤꯟꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯗꯥ ꯂꯣꯌꯨꯝꯕꯗꯣ ꯗꯥ ꯍꯦꯅꯔꯤꯒ ꯃꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯩꯌꯦ ꯍꯌꯦꯡꯋꯥꯏ ꯂꯥꯡꯂꯦꯟꯗ ꯁꯣꯏꯗꯅ ꯃꯇꯩꯗꯒ ꯈꯨꯕꯥꯛꯅ ꯊꯥꯔꯨꯗꯣꯏꯅꯦ ꯌꯦꯡꯉꯣ ꯃꯃꯥꯏ ꯈꯨꯊꯛꯇꯨꯒ ꯅꯪꯁꯨ ꯇꯧꯔꯤꯗꯨꯅꯤ ꯃꯤꯉꯣꯟꯗ ꯇꯥꯏꯅꯔꯨꯅꯨꯀꯣ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯃꯥꯁꯨ ꯂꯣꯌꯨꯝꯕꯒ ꯈꯪꯅꯔꯝꯃꯤꯁꯦ ꯈꯪꯅ ꯆꯥꯟꯅ ꯃꯁꯦꯟ ꯂꯧꯅ ꯂꯩꯅꯔꯦ ꯑꯗꯨꯅꯤ ꯅꯣꯏꯁꯦ ꯎꯅ ꯆꯠꯄꯗ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯝ ꯎꯅ ꯌꯥꯔꯦꯗꯅ ꯑꯁ ꯑꯩꯗꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯤꯠꯇꯕꯨ ꯁꯪꯆꯪ ꯎꯔꯛꯏ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯤꯁꯨ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ ꯇꯅꯔꯥꯁꯀ ꯄꯥꯎ ꯐꯥꯎꯅꯕ ꯏꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯅꯔꯥꯁꯅ ꯅꯝꯗꯅ ꯎꯅꯅꯕ ꯁꯤꯟꯗꯨꯅ ꯃꯈꯣꯏꯅꯤ ꯎꯅꯔꯕ ꯃꯇꯨꯡ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯤꯕꯅꯤ ꯒ꯭ꯔꯦꯁꯤꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯅꯤ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯁꯨ ꯀꯦꯊꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥꯅꯨꯅ ꯒ꯭ꯔꯦꯁꯤ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯂꯨꯍꯣꯡꯕꯗꯣ ꯅꯪꯁꯨ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯅꯣꯏ ꯑꯅꯤꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯒ ꯅꯣꯏꯅꯤꯃꯛ ꯂꯥꯛꯔꯣꯏ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯅꯨꯂꯦꯝꯕꯤꯅ ꯀꯦꯛ ꯀꯛꯄꯗ ꯌꯥꯎꯕꯤꯗꯣꯏꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯂꯩꯍꯧꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯗꯣꯏꯅꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯍꯥꯏꯗꯨꯅ ꯆꯦꯟꯕꯒꯤ ꯐꯤꯕꯝꯗꯅꯦ ꯂꯩꯔꯤꯁꯦ ꯉꯁꯤꯅ ꯁꯤꯗ ꯌꯥꯎꯔꯦ ꯂꯨꯍꯣꯡꯕꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯃꯒꯦ ꯑꯗꯨꯒ ꯒ꯭ꯔꯦꯁꯤꯌꯥ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯒ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕꯗ ꯅꯩꯊꯔꯒ ꯌꯥꯎ ꯂꯥꯛꯇꯣꯏꯅꯤ ꯁꯅꯥꯅꯨꯅ ꯅꯣꯏ ꯑꯅꯤ ꯄꯨꯜꯂꯕꯅꯤꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅ ꯌꯥꯔꯅꯤꯅꯦ ꯑꯗꯨ ꯒ꯭ꯔꯦꯁꯤꯌꯥ ꯅꯪꯒꯤꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯇꯥꯃꯣ ꯆꯪꯈꯣꯟꯕ ꯑꯣꯏꯔꯝꯅꯤꯗꯤ ꯈꯪꯗꯕꯅꯤ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯒꯤ ꯆꯅꯨꯂꯦꯝꯕꯤꯁꯦ ꯃꯥꯏ ꯃꯆꯟꯅꯨꯄꯤꯅꯦ ꯈꯪꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯏ ꯑꯅꯤꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗꯅ ꯀꯣꯟꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯒꯤ ꯍꯦꯅꯔꯤꯒ ꯊꯦꯡꯅꯕ ꯉꯝꯃꯤꯁꯦ ꯒ꯭ꯔꯦꯁꯤꯌꯥ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯑꯩꯒꯤꯁꯨ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯤꯅꯤ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯗꯨꯝ ꯀꯥꯏꯅꯔꯝꯒꯅꯤ ꯆꯅꯨꯂꯦꯝꯕꯤꯅ
ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅꯤꯅ ꯄꯥꯝꯖꯕꯗ ꯑꯗꯨꯝ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ. ꯂꯨꯍꯣꯡꯗꯧꯔꯀꯥꯟꯁꯤꯗ ꯋꯥꯔ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯣ ꯀꯣꯊꯣꯔꯅꯨ. ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯒ ꯂꯨꯍꯣꯡꯂꯅꯤ, ꯒ꯭ꯔꯦꯁꯤꯁꯨ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯑꯩꯅ ꯏꯅꯝꯃ ꯀꯧꯔꯗꯝꯅꯤ. ꯁꯅꯥꯅꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ. ꯒ꯭ꯔꯦꯁꯤ, ꯅꯪ ꯅꯍꯥꯟꯅ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡ ꯑꯩ ꯑꯃꯨꯛ ꯍꯣꯡꯂꯅꯤ. ꯑꯗꯣ ꯆꯅꯨꯂꯦꯝꯕꯤ ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯊꯔꯅꯨꯀꯣ. ꯚꯤꯛꯇꯔꯗꯣ ꯊꯕꯛ ꯑꯃ ꯀꯟꯅ ꯇꯥꯟꯅꯔꯤꯕꯅꯤ. ꯑꯗꯨ ꯇꯧꯔꯒ ꯍꯣꯡꯒꯦ ꯈꯟꯕꯅꯤ. ꯑꯗꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯡꯉꯨꯕ ꯍꯥꯏꯔꯤꯅꯤ. ꯒ꯭ꯔꯦꯁꯤ ꯅꯣꯛꯂꯒ ꯑꯁ ꯅꯠꯇꯦ. ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯏꯌꯥ ꯅꯨꯄꯥꯔꯥ ꯏꯃꯧ ꯅꯨꯄꯤꯔ ꯃꯄꯣ, ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯏꯕꯨꯡ ꯑꯃ ꯂꯩꯖꯕꯒꯤ ꯏꯅꯝ ꯑꯃ ꯐꯪꯖꯕꯒꯤ ꯈꯔ ꯑꯣꯏꯅꯈꯤꯒꯦ ꯀꯩꯅꯣ. ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯏ. ꯒ꯭ꯔꯦꯁꯤꯅ ꯇꯥꯃꯣꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤ. ꯑꯗꯣ ꯃꯥꯏ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯑꯗꯨꯝ ꯁꯨꯛꯂꯒ ꯂꯩ, ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯕ ꯃꯥꯜꯂꯤ. ꯆꯅꯨꯂꯦꯝꯕꯤꯅ ꯃꯁꯥꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ. ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯊꯋꯥꯏꯅꯤ. ꯃꯆꯥꯅꯨꯄꯥꯒꯤꯗꯤꯅꯦ ꯃꯥꯅ ꯉꯝꯗꯕ ꯂꯩꯇꯦ. ꯍꯧꯖꯤꯛꯁꯨ ꯃꯁꯥ ꯉꯝꯗꯦꯅ ꯅꯍꯥꯟꯈꯩ ꯐꯃꯨꯡꯗꯒꯤ ꯄꯥꯛ ꯍꯧꯒꯠꯂꯨ ꯌꯥꯗꯕꯁꯦ ꯉꯁꯤꯗꯤ ꯃꯁꯥꯒꯗꯣ ꯇꯒꯠ ꯇꯒꯠ ꯇꯦꯛꯇꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯧꯏ. ꯕꯕꯥꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯤꯕꯅꯤ. ꯁꯅꯥꯅꯨꯅ ꯃꯃꯥꯗꯣ ꯅꯥꯕꯗꯤ ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯂꯒ ꯎꯅꯒꯦ ꯈꯟꯕꯅꯤ, ꯉꯝꯗ꯭ꯔꯤ. ꯅꯪ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯃꯥꯗꯣ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯗ ꯐꯖꯅ ꯎꯅꯔꯣ. ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯅꯤ ꯍꯥꯏꯒꯦ? ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯆꯪꯒꯦ ꯍꯥꯏꯕꯅꯤ. ꯊꯥ ꯐꯥꯕꯒ ꯑꯝꯇ ꯉꯥꯏꯔꯔꯣꯏ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯩ ꯋꯥꯅꯤ. ꯑꯗꯣ ꯊꯥ ꯐꯥꯕ ꯅꯪꯅꯕꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯌꯦ. ꯒ꯭ꯔꯦꯁꯤꯅ ꯃꯃꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯆꯪꯉꯛꯑꯝꯕꯅꯤ. ꯃꯁꯥꯗꯣ ꯈꯔ ꯁꯣꯟꯖꯤꯟꯅꯁꯨ ꯎꯔꯤ. ꯁꯅꯥꯅꯨꯅ ꯕꯕꯥꯒ ꯃꯃꯥꯒꯅ ꯑꯝꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯗꯤ ꯍꯥꯏꯕꯅꯤ. ꯑꯗꯣ ꯒ꯭ꯔꯦꯁꯤ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨꯀꯣ. ꯏꯁ, ꯅꯪꯁꯨ ꯑꯣꯏꯌꯨ ꯏꯕꯦꯝꯃ. ꯑꯩꯅ ꯉꯁꯤ ꯇꯥꯃꯣ ꯆꯪꯈꯨꯟꯕꯒ ꯂꯨꯍꯣꯡꯗꯣꯏꯁꯦ ꯅꯪꯒꯤ ꯅꯄꯥꯟꯅꯅꯤ. ꯅꯪꯁꯨ ꯍꯦꯅꯔꯤꯒ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯅ ꯌꯥꯝ ꯍꯔꯥꯎꯏ. ꯆꯅꯨꯂꯦꯝꯕꯤꯅ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯦꯟꯗꯅ ꯂꯨꯕ ꯂꯨꯍꯣꯡꯗꯧꯔꯦ. ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯁꯅꯥꯅꯨꯅ ꯅꯪꯒꯤꯁꯨ ꯀꯩꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯑꯣꯏ ꯏꯕꯦꯝꯃ. ꯒ꯭ꯔꯦꯁꯤ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯃꯤꯆꯪꯁꯨ ꯆꯪꯉꯅꯤ. ꯒ꯭ꯔꯦꯁꯤ ꯆꯪꯉꯛꯑꯕꯅꯤꯅ ꯇꯥꯃꯣꯁꯨ ꯆꯪꯉꯅꯤ. ꯑꯗꯩꯗꯤ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏꯁꯨ ꯂꯣꯏ ꯌꯥꯔꯛꯇꯥꯕꯅꯤ ꯀꯩꯅꯣ. ꯃꯥꯏ ꯒ꯭ꯔꯦꯁꯤꯁꯤꯅ ꯃꯃꯥꯟꯅꯕꯤꯅꯤ ꯁꯥꯗꯅ ꯅꯪꯒ ꯍꯦꯅꯔꯤꯒ ꯈꯪꯅꯕꯒꯤ ꯋꯥꯔꯤ, ꯑꯩꯒ ꯚꯤꯛꯇꯔꯒ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤꯒ ꯂꯣꯏ ꯁꯥꯗꯣꯛ ꯂꯩꯔꯝꯃꯤꯅꯤ. ꯊꯕꯛ ꯌꯥꯝ ꯐꯈ꯭ꯔꯕ. ꯊꯃꯣꯏ ꯁꯦꯡꯉꯤꯅꯦꯅ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦꯗꯅ. ꯇꯥꯃꯣꯁꯨ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯀꯤꯗ꯭ꯔꯦ. ꯒ꯭ꯔꯦꯁꯤꯁꯨ ꯏꯅꯝꯃ ꯑꯣꯏꯗꯧꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯛꯄ ꯌꯥꯔꯦꯗꯅ. ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ. ꯃꯌꯥꯝ ꯃꯔꯤ ꯇꯤꯟꯅꯔꯛꯄꯗ ꯒ꯭ꯔꯦꯁꯤꯁꯨ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯀꯦꯛ ꯀꯛꯅꯕ ꯍꯣꯠꯅꯩ. ꯅꯥꯀꯜ ꯅꯥꯀꯜ ꯃꯃꯥꯒ ꯃꯄꯥꯒ ꯂꯦꯞꯇꯨꯅ ꯀꯦꯛ ꯀꯛꯇꯨꯅ ꯏꯜꯂꯤ. ꯑꯇꯩ ꯃꯃꯥꯟꯅꯕꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯨ ꯃꯔꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯦꯛꯇꯨ ꯏꯟꯗꯨꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ. ꯉꯁꯤꯗꯤ ꯅꯣꯛꯁꯨ ꯅꯣꯛꯏ, ꯍꯔꯥꯎꯁꯨ ꯍꯔꯥꯎꯏ, ꯀꯞꯁꯨ ꯀꯞꯄꯤ. ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ, ꯀꯥꯎꯉꯝꯂꯔꯣꯏꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯣꯏꯈ꯭ꯔꯦ. ꯂꯦꯝꯕꯤꯒ ꯁꯅꯥꯌꯥꯏꯃꯒꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯇ꯭ꯔꯤꯉꯩ ꯂꯥꯏꯕꯒ ꯁꯅꯥꯊꯣꯏꯒꯗꯨ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯒ ꯁꯅꯥꯌꯥꯏꯃꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯥꯏꯕꯅ ꯏꯗꯣ, ꯏꯆꯜ ꯅꯨꯄꯤꯁꯤ ꯐꯖꯅ ꯌꯦꯡꯊꯣꯛꯂꯒ ꯂꯥꯛꯎꯀꯣ. ꯍꯟꯗꯛ ꯊꯣꯛꯂꯛꯄꯗꯗꯤ ꯃꯁꯥꯁꯤ ꯄꯨꯡꯐ ꯐꯔꯗꯧꯅꯤ. ꯂꯦꯝꯕꯤꯅ ꯑꯩꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ, ꯂꯥꯌꯦꯡꯕꯤꯅꯣ ꯍꯥꯏꯕꯅꯤ. ꯁꯝꯁꯨ ꯅꯣꯡꯃꯒꯤ ꯀꯦꯟꯕ ꯍꯦꯟꯖꯤꯜꯂꯛꯏ. ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯆꯥꯕꯗ ꯈꯥꯕꯗ. ꯄꯩꯁꯥ ꯇꯤꯡꯒꯗꯣꯏ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ, ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯒꯦ ꯍꯥꯏꯕꯅꯤ. ꯌꯥꯗꯦ. ꯑꯩꯅ ꯉꯝꯂꯤꯈꯩ ꯅꯪꯕꯨ ꯂꯥꯌꯦꯡꯗꯣꯏꯅꯤ. ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤꯗꯅ. ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯑꯩꯅꯕꯨ ꯀꯔꯝꯅ ꯐꯗꯣꯏꯅꯣ? ꯃꯃꯥꯡꯗꯁꯨ ꯐꯔꯛꯀꯅꯤꯅ ꯌꯦꯡꯂꯨꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ. ꯄꯩꯁꯥꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯅꯕꯅꯤ. ꯁꯅꯥꯊꯣꯏꯅ ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨꯗ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯃꯤꯕꯨ ꯁꯨꯝ ꯅꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯐꯔꯛꯀꯅꯤꯗ. ꯂꯦꯝꯕꯤ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯟꯅꯕꯤ, ꯇꯥꯗꯒ ꯑꯩꯈꯣꯏꯒꯅ ꯏꯆꯥꯁꯤꯡꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕꯅꯤ ꯍꯦꯗꯅ ꯋꯥꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯐꯪꯍꯟꯈ꯭ꯔꯦ. ꯏꯆꯥꯁꯤꯡꯒꯤ ꯂꯝꯕꯤꯗꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ.
masa masa yanazabasु nattana ꯑꯩꯈꯣꯏꯅ ꯉꯝꯃꯤꯗꯨꯅ ꯏꯆꯥꯅꯤꯕꯨ ꯅꯃꯥꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯂꯥꯏꯕꯅ ꯏꯆꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯅꯛꯅꯕ ꯃꯔꯤꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯅꯕ ꯌꯥꯔꯣꯏ꯫ ꯁꯅꯥꯌꯥꯏꯃꯅ ꯋꯥꯔꯧ ꯄꯨꯔꯧꯅꯕ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯧꯗꯨꯁꯨ ꯁꯅꯥꯒ ꯃꯆꯥꯒꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯕ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯏꯃꯨꯡ ꯑꯅꯤꯁꯤ ꯂꯥꯞꯅꯕ ꯌꯥꯗꯦꯀꯣ꯫ ꯁꯅꯥꯊꯣꯏꯅ ꯑꯗꯨꯅꯤ ꯏꯃꯥꯟꯅꯕꯤ, ꯏꯆꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤ ꯌꯦꯡꯈꯤꯒꯗꯕꯅꯤꯅꯦ꯫ ꯂꯦꯝꯕꯤ ꯁꯅꯥꯊꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤ, ꯅꯪꯅ ꯃꯃꯥ ꯁꯛꯅ ꯏꯆꯥꯁꯤꯡꯁꯤ ꯅꯥꯎꯀꯣꯟꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯑꯁꯨꯝ ꯑꯔꯥꯟ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨꯀꯣ꯫ ꯁꯅꯥꯊꯣꯏꯁꯨ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥꯟꯅꯕꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯆꯥ ꯃꯔꯤꯃꯛ ꯆꯞ ꯃꯥꯟꯅꯩ, ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩꯔꯤ, ꯏꯆꯥ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯁꯅꯥꯌꯥꯏꯃꯅ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦ, ꯀꯨꯏꯔꯣꯏ, ꯑꯥꯗ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯪꯅꯤ꯫ ꯁꯤꯗ ꯑꯉꯥꯡ ꯉꯥꯛꯇꯁꯨ ꯂꯩꯍꯧꯕꯅꯤꯅ ꯃꯃꯥꯅꯁꯨ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗꯦ꯫ ꯏꯇꯥꯎꯒ ꯏꯆꯟꯅꯨꯄꯤꯒꯅ ꯍꯦꯛ ꯍꯦꯛ ꯆꯠꯄꯤꯗꯨꯅ ꯏꯆꯥꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯂꯦꯝꯕꯤꯅ ꯃꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯣꯏꯅꯣ? ꯑꯩꯈꯣꯏꯗ ꯊꯕꯛ ꯊꯣꯛꯈ꯭ꯔꯤꯗꯨꯗꯒꯤ ꯇꯥꯗꯅ ꯃꯈꯣꯏꯒꯤꯁꯨ ꯊꯣꯛꯀꯗꯧꯔꯤꯅꯤ꯫ ꯌꯨꯝꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯀꯥꯏꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦ, ꯌꯥꯝꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯗꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅ ꯉꯝꯅꯅꯕ ꯀꯣꯏꯁꯦꯟ ꯍꯦꯛ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯅꯤꯇꯥꯒ ꯖꯤꯇꯦꯟꯒꯁꯨ ꯂꯥꯛꯂꯒ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤꯗ꯫ ꯁꯅꯥꯊꯣꯏꯅ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤ, ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯁꯥꯒꯩ ꯄꯤꯛꯄꯁꯤ ꯋꯥꯗꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯖꯤꯇꯦꯟꯒ ꯑꯅꯤꯇꯥꯒ ꯂꯩꯔꯝꯕꯒꯤ ꯏꯆꯥꯁꯤꯡꯁꯤ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯁꯦꯝꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯅꯥꯌꯥꯏꯃꯅ ꯏꯆꯥ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯨꯞꯇꯅ ꯂꯥꯛꯇꯣꯏꯅꯤꯗ꯫ ꯂꯦꯝꯕꯤꯅ ꯏꯆꯥ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕ ꯁꯣꯏꯗꯅ ꯌꯥꯎꯔꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯂꯩꯕꯤꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯅ ꯅꯥꯎꯕꯤ, ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯐꯔꯝꯃꯦꯅꯦ, ꯀꯨꯏꯔꯦꯅꯦ ꯏꯆꯥꯒ ꯎ ꯐꯪꯗꯕ꯫ ꯃꯃꯥꯗꯤ ꯌꯥꯝ ꯀꯟꯈꯠꯂ ꯃꯥꯜꯂꯤ, ꯌꯥꯝ ꯅꯍꯥꯕꯨ ꯃꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯁ, ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯅꯍꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯉꯁꯤꯒꯤ ꯂꯨꯍꯣꯡ ꯃꯌꯥꯅꯤꯅ ꯅꯪꯁꯨ ꯊꯕꯛꯇꯤ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ꯫ ꯑꯗꯣ ꯅꯥꯎꯕꯤ, ꯃꯔꯛ ꯃꯔꯛꯇ ꯏꯃꯥ ꯍꯣꯏꯗ ꯂꯥꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯍꯣꯏ ꯃꯃꯥ, ꯂꯥꯛꯀꯦ꯫ ꯁꯅꯥꯌꯥꯏꯃꯅ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯃꯧꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅ ꯊꯥꯔꯛ ꯌꯥꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯪꯈꯣꯟꯕꯁꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯕꯕꯥꯒ ꯃꯃꯥꯒꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯅꯥꯎꯕꯤ, ꯆꯥꯛꯈꯨꯝꯗ ꯅꯣꯏꯁꯦ ꯃꯆꯥꯒ ꯅꯅꯝꯃꯒ ꯂꯩꯔꯝꯒꯅꯤ, ꯆꯪꯉꯨꯗꯅ꯫ ꯃꯤꯇꯣꯞꯀꯤ ꯃꯑꯣꯡꯗ ꯅꯪꯅ ꯑꯍꯜ ꯃꯔꯛꯇ ꯐꯝ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯅꯤ, ꯑꯗ ꯏꯅꯝꯃꯅ ꯁꯤꯗ ꯂꯩꯔꯝꯃ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯗ ꯐꯝꯂꯝꯕꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯍꯩꯁꯤꯡꯄꯣꯠꯀ ꯂꯨꯍꯣꯡꯕꯒꯗ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯍꯧꯗꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒ ꯃꯧꯒ ꯆꯪꯗꯅ ꯕꯕꯥꯒ ꯃꯃꯥꯒꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯗꯧꯅꯤꯀꯣ꯫ ꯂꯥꯏꯕꯅ ꯍꯞꯇꯥ ꯑꯅꯤ ꯑꯍꯨꯝ ꯅꯣꯏ ꯑꯍꯨꯝꯈꯛ ꯂꯩꯍꯧꯗꯣꯏꯅꯤꯅ ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯊꯣꯛꯏ, ꯏꯔꯦꯟꯖꯔ ꯂꯩꯃꯤꯟꯅꯧ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯊꯕꯛ ꯊꯣꯛꯇ꯭ꯔꯕꯗꯤ ꯂꯩ ꯌꯥꯕ, ꯃꯇꯝꯁꯤ ꯐꯔꯛ ꯇꯥꯅꯕꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯉꯝꯗꯦꯅꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯒ꯭ꯔꯦꯁꯤꯒ ꯆꯅꯨ ꯂꯦꯝꯕꯤꯒꯅ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯨꯗ ꯄꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯃꯔꯨ ꯑꯣꯏꯅ ꯁꯅꯥꯌꯥꯏꯃꯒ ꯂꯦꯝꯕꯤꯒꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯍꯟꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯅꯥꯊꯣꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯒ꯭ꯔꯦꯁꯤꯒ ꯆꯪꯈꯣꯟꯕꯒꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯂꯩ꯫ ꯆꯪꯈꯣꯟꯕ ꯒ꯭ꯔꯦꯁꯤꯒꯤ ꯇꯨꯡꯗ ꯀꯣꯟꯗꯨꯅ ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯑꯃ ꯂꯥꯟꯈ꯭ꯔꯦ꯫ ꯃꯆꯥꯁꯨ ꯂꯨꯅ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯤ ꯑꯃꯅ ꯃꯅꯝ ꯑꯣꯏꯔꯝꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯕꯕꯥꯒ ꯃꯃꯥꯒꯅꯁꯨ ꯅꯪꯕు ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕꯁꯤꯗꯒꯤ ꯇꯥꯗꯅ ꯑꯩꯅꯁꯨ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ, ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯪꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ꯫ ꯒ꯭ꯔꯦꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯜꯂꯛꯂꯤꯕ ꯆꯪꯈꯣꯟꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯥꯏꯖꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯛꯈꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯁꯅꯥꯅꯨꯒꯤ ꯀ꯭ꯔꯁꯇꯣ ꯇꯥꯃꯣ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯏꯁꯥꯅ ꯏꯔꯥꯜ ꯑꯃ ꯂꯪꯖꯈ꯭ꯔꯕꯒꯨꯝ ꯌꯥꯝꯅ ꯋꯥꯏ꯫ ꯇꯥꯃꯣꯒ ꯑꯩꯒ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕꯈꯛ ꯅꯠꯇꯅ
ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯅꯤ ꯍꯥꯏꯅꯈꯤꯗ꯭ꯔꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯁꯅꯥꯅꯨꯅ ꯍꯦꯅꯔꯤꯒ ꯈꯪꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯁꯨꯝꯅ ꯀꯩꯁꯨ ꯊꯨꯡꯅꯔꯝꯃꯣꯏ꯫ ꯑꯁꯦꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯂꯩꯇꯅ ꯅꯨꯡꯁꯤꯕꯁꯤꯅ ꯇꯨꯡꯗ ꯂꯥꯛꯆꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯥꯃꯣꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯩꯈꯣꯏ ꯏꯃꯨꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯕꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯅ ꯑꯣꯏꯒꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯔꯣꯏ ꯑꯩ꯫ ꯁꯣꯝꯗ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯂꯣꯌꯣꯡꯕ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯅ ꯐꯩꯖꯣꯝꯗꯨꯒ ꯈꯥꯗ ꯑꯃꯨꯛ ꯋꯥꯡꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯅꯥꯀꯜꯗꯒꯤ ꯂꯥꯡꯂꯦꯟꯅ ꯐꯩꯖꯣꯝꯗꯨꯒ ꯌꯥꯝꯅ ꯆꯥꯅꯔꯤꯅꯦ꯫ ꯂꯣꯌꯣꯡꯕꯅ ꯅꯪꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯀꯦꯊꯔꯒ ꯂꯥꯛꯂꯕꯅꯤꯅ ꯁꯣꯝꯗꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯣꯏꯅ ꯊꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯂꯣꯌꯣꯡꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯄꯔꯄꯜ ꯁꯨꯠ ꯇꯧꯕꯁꯦ ꯌꯥꯝ ꯄꯛꯆꯩ ꯌꯥꯝ ꯐꯖꯩ꯫ ꯍꯌꯦꯡꯗꯤ ꯀꯩ ꯁꯦꯠꯇꯣꯏꯅꯣ? ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯆꯥꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯇꯧꯔꯝꯒꯦ꯫ ꯍꯣꯏꯗ ꯍꯌꯦꯡ ꯐꯥꯎꯗꯤ ꯅꯣꯏꯅ ꯄꯤꯖꯔꯣ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ꯫ ꯍꯌꯦꯡ ꯂꯥꯛꯄꯗ ꯀꯩ ꯁꯦꯠꯅꯤꯗꯣ ꯍꯌꯦꯡ ꯌꯦꯡꯂꯒ ꯈꯪꯂꯣ ꯆꯠꯂꯒꯦꯀꯣ꯫ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯙꯅꯔꯥꯖꯀ ꯂꯂꯩꯕꯤꯒꯁꯨ ꯀꯔꯅꯥꯠ ꯈꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯂꯩꯕꯤꯅ ꯀꯩꯅꯣ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯑꯗꯣꯏꯔꯣ? ꯂꯦꯛꯑꯣꯏꯗ ꯕꯕꯥ ꯍꯣꯏꯅ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣꯏꯌꯦ ꯑꯗꯨꯒꯤ ꯉꯥꯏꯔꯤꯅꯤ꯫ ꯂꯨꯍꯣꯡ ꯅꯨꯃꯤꯠꯅꯤ ꯀꯥꯏꯅ ꯌꯨꯕꯨ ꯊꯛꯇꯔꯝꯅꯤꯀꯣ꯫ ꯗꯥ ꯍꯦꯅꯔꯤꯗꯨꯁꯨ ꯌꯨ ꯄꯤꯊꯛꯀꯅꯨꯀꯣ ꯅꯪꯅ ꯈꯔ ꯁꯦꯟꯅꯖꯧ꯫ ꯑꯁ ꯊꯛꯇꯦꯗ ꯀꯥꯏꯗ ꯌꯨꯅꯣ ꯃꯣꯏ ꯑꯉꯥꯎꯕ ꯈꯔꯒꯤ ꯄꯤꯊꯛꯄꯤꯔꯝꯕ ꯈꯛꯇꯅꯤ꯫ ꯍꯣ ꯑꯗꯨꯕꯣꯕ ꯅꯣꯏ ꯊꯛꯀꯅꯣꯕ꯫ ꯒꯦꯠꯇꯒꯤ ꯂꯥꯡꯂꯦꯟꯅ ꯂꯂꯩꯕꯤ ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯂꯥꯎ ꯆꯠꯂꯁꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯣ ꯌꯥꯔꯦ꯫ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯔꯝꯃꯣ꯫ ꯙꯅꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯎꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯂꯂꯩꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯙꯅꯔꯥꯖꯁꯨ ꯅꯣꯛꯃꯤ ꯂꯂꯩꯕꯤꯗ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯅꯥꯀꯜꯗꯒꯤ ꯍꯦꯅꯔꯤꯅ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯦꯅ ꯃꯃꯥꯅ ꯍꯥꯏꯍꯧꯕꯅꯤ ꯂꯥꯎ ꯆꯪꯉꯁꯤ꯫ ꯙꯅꯔꯥꯖ ꯏꯈꯪ ꯈꯪꯅ ꯍꯦꯅꯔꯤꯗ ꯌꯦꯡꯂꯒ ꯍꯣꯏ ꯑꯩ ꯆꯪꯉꯒꯦ ꯆꯪꯉꯝꯃꯨ ꯑꯗꯣ ꯅꯪ ꯌꯨꯗꯤ ꯊꯛꯇꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯁꯅꯥꯅꯨꯅ ꯑꯃꯨꯛ ꯋꯥꯔꯧꯗꯅꯕꯀꯣ꯫ ꯑꯁ ꯊꯛꯇꯦ ꯂꯥꯛꯑꯣ ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯆꯥꯕ ꯊꯦꯡꯂꯒ ꯃꯇꯝꯁꯦ ꯌꯧꯈꯤꯅꯕꯅꯤ ꯂꯥꯛꯑꯣ꯫ ꯉꯥꯡꯗꯨꯅ ꯍꯦꯅꯔꯤꯗꯨ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯚꯤꯛꯇꯔꯒ ꯁꯅꯨꯂꯦꯝꯕꯤꯒꯁꯨ ꯃꯔꯩ ꯇꯧꯅꯔꯤ꯫ ꯇꯥꯃꯣꯒ ꯏꯅꯝꯃꯒꯗꯣ ꯏꯃꯨꯡ ꯆꯪꯈꯤꯕꯅꯤ꯫ ꯊꯣꯛꯂꯛꯑꯅꯤꯕ ꯃꯣꯏꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯗꯧꯅꯤ꯫ ꯅꯪꯅ ꯁꯤꯗ ꯃꯔꯨꯝꯁꯤꯗ ꯕꯣꯇꯜꯗꯨꯒ ꯄꯥꯏ ꯂꯩꯔꯝꯕꯗꯨꯗ ꯈꯣꯏꯗꯧꯁꯦ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯥꯕ꯫ ꯕꯣꯇꯜꯁꯤꯗꯤ ꯃꯤꯒꯤ ꯂꯧꯕꯤꯔꯨꯕꯅꯤ ꯅꯪꯅ ꯄꯪꯆꯥꯎꯗ ꯆꯥꯎ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯦ꯫ ꯑꯩ ꯁꯤꯒꯨꯝꯕꯁꯤ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯤ ꯃꯔꯛꯇ ꯑꯉꯥꯡꯗꯣ ꯈꯔ ꯊꯛꯆꯕꯩ ꯋꯥꯅꯤ ꯃꯣꯏ ꯂꯣꯀꯦꯜꯒꯤꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯇꯧꯖꯗ꯭ꯔꯤ꯫ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯡ 11ꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯌꯧꯗ꯭ꯔꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯣ꯫ ꯅꯣꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯆꯠꯅꯈꯤꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯅꯔꯅꯤ ꯑꯗꯩ ꯆꯥꯗꯨꯝ ꯆꯥꯔꯗꯧꯅꯤ꯫ ꯁꯤꯗ ꯂꯦꯛꯇꯧꯁꯨ ꯅꯠꯇꯦ ꯙꯅꯔꯥꯖꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯗꯧꯅꯤ꯫ ꯑꯗꯣ ꯅꯣꯏ ꯍꯌꯦꯡꯗꯤ ꯂꯥꯛꯀꯗ꯭ꯔꯣ? ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ? ꯃꯊꯛꯀꯤ ꯀꯥꯁꯤꯗꯔ ꯀꯩꯅꯣꯝꯃ ꯂꯩꯗꯧꯗꯤ ꯃꯥꯜꯂꯤ꯫ ꯂꯥꯛꯄꯨꯗꯤ ꯃꯃꯥꯒ ꯕꯕꯥꯒꯅ ꯙꯅꯔꯥꯖ ꯑꯩꯈꯣꯏꯅꯤꯗꯣ ꯍꯌꯦꯡ ꯂꯥꯛꯑꯣ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯕꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯕꯣꯔ ꯊꯦꯡꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯒ꯭ꯔꯦꯁꯤꯅ ꯋꯥꯔꯤ ꯂꯣꯏꯔꯗꯤ ꯆꯠꯅꯕ ꯇꯧꯔꯤꯁꯤꯗ ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯟꯁ ꯐꯪꯂꯤꯉꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯆꯠꯂꯁꯤ꯫ ꯆꯪꯈꯣꯟꯕ ꯊꯣꯔꯛꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯁꯨ ꯚꯤꯛꯇꯔꯗ ꯕꯥꯕꯥꯏ ꯇꯧꯔꯝꯂꯒ ꯒ꯭ꯔꯦꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯀꯅꯥꯁꯨ ꯂꯩꯇ꯭ꯔ ꯃꯇꯝꯗꯨꯗꯅꯤ ꯍꯦꯅꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯅꯨꯗꯨ ꯔꯦꯗ ꯁꯨꯠ ꯇꯧꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯅꯔꯤ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯉꯁꯥꯏ ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯁꯅꯥꯅꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯦꯅꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯅ ꯀꯞꯄ ꯌꯥꯕ꯭ꯔꯣ? ꯀꯞꯀꯅꯨ ꯄꯤ ꯄꯥꯝꯃꯨꯏ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯗꯧꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ ꯈꯪꯁꯤꯟꯅꯕ ꯍꯧꯕ ꯌꯥꯔꯦ꯫
ꯉꯁꯤꯗꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯇꯥꯕ, ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯏꯟꯕ ꯇꯧꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗꯨꯅ ꯌꯥꯅꯔꯒ ꯊꯕꯛ ꯄꯨꯝꯕ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯂꯣꯠꯅꯕ, ꯋꯥ ꯍꯥꯏꯗꯣꯛꯅꯕꯗꯨꯗꯤ ꯇꯧꯅꯒꯨꯝꯁꯤ꯫ ꯁꯅꯥꯅꯨ ꯍꯦꯟꯅꯔꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯗꯗꯥꯁꯨ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯗꯗꯥꯒꯤ ꯃꯔꯨꯝ ꯊꯨꯡꯅ ꯗꯗꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯗꯨꯅ ꯑꯁꯨꯝ ꯑꯔꯥꯟ ꯄꯨꯝꯕ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪ ꯕꯕꯥꯒ ꯃꯃꯥꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯤ꯫ ꯅꯪꯕꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯩ, ꯅꯪꯕꯨ ꯑꯋꯥꯕꯒꯤ ꯃꯩꯁꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯀꯞꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯟꯅꯔꯤ ꯁꯅꯥꯅꯨꯕꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯁꯅꯥꯅꯨꯁꯨ ꯍꯦꯟꯅꯔꯤꯕꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯀꯣꯜꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯗꯗꯥ ꯑꯣꯏꯖꯒꯦ, ꯅꯨꯡꯁꯤꯕ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯣꯏꯁꯤꯟꯐꯝꯁꯨ ꯑꯣꯏꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯗꯗꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯒꯦ ꯈꯜꯂꯤ꯫ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅꯔꯤꯁꯨ ꯄꯦꯟꯖꯔꯗꯨꯅ ꯁꯅꯥꯅꯨꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫